ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯁꯃꯗꯣꯟ ꯂꯣꯏꯕꯤꯅꯨꯔꯩ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯀꯜꯄꯅꯥ ꯅꯣꯡꯊꯣꯡꯕꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯋꯥꯠꯄ ꯂꯩꯇꯕ ꯇꯥꯏꯕꯪꯅꯤ, ꯐꯖꯕ ꯃꯈꯜ ꯌꯥꯝꯃꯤ, ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯃꯥꯒꯤ ꯃꯒꯨꯟ ꯑꯃꯃꯝꯗꯤ ꯊꯅꯝꯃꯤ꯫ ꯃꯤꯑꯣꯏꯕ ꯈꯛ ꯅꯠꯇ ꯇꯥꯏꯕꯪ ꯑꯁꯤꯗ ꯐꯖꯕ ꯀꯌꯥ ꯑꯃꯁꯨ ꯊꯝꯕꯤꯔꯝꯃꯤ꯫ ꯍꯥꯗ ꯁꯃꯗꯣꯟ ꯑꯌꯥꯡꯕ, ꯅꯍꯥꯛꯀꯤ ꯐꯖꯕ ꯑꯗꯨꯗꯒꯤ ꯅꯒꯨꯟꯅ ꯃꯥꯂꯦꯝ ꯐꯥꯎꯈꯤꯗꯣ, ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯀꯌꯥꯅ ꯅꯪꯒꯤ ꯅꯒꯨꯟꯕꯨ ꯉꯁꯤꯁꯨ ꯁꯛꯅ ꯁꯣꯟꯅꯍꯧꯔꯤ꯫ ꯑꯗꯨꯉꯩ ꯁꯂꯥꯏꯖꯥꯁꯤꯡꯅ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩ ꯃꯇꯝꯅꯤ, ꯈꯨꯜ ꯑꯃꯒ ꯑꯃꯒ ꯅꯨꯡꯁꯤꯅꯗꯕ, ꯂꯥꯟ ꯇꯠꯇꯅ ꯊꯣꯛꯂꯝꯃꯤ꯫ ꯁꯂꯥꯏ ꯃꯁꯦꯟ ꯌꯦꯡꯁꯤꯟꯅꯕ, ꯂꯝ ꯃꯨꯟꯅꯕꯒꯤ ꯋꯥꯍꯧꯗ ꯇꯣꯏꯅ ꯂꯥꯟ ꯇꯧꯔꯝꯃꯤ꯫ ꯃꯉꯥꯡ ꯅꯤꯡꯊꯧꯒꯤ ꯁꯪꯒꯥꯏꯅꯤ, ꯆꯥꯎꯈ꯭ꯔꯕ ꯀꯥ ꯑꯗꯨ ꯄꯨꯡꯆꯥꯏ ꯍꯦꯛ ꯆꯥꯏ, ꯁꯤꯃꯗꯤ ꯅꯥꯜꯂꯤ ꯍꯥꯏꯕ ꯖꯒꯥ ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯗꯦ꯫ ꯅꯨꯡꯅ ꯍꯛꯇꯨꯅ ꯊꯝꯂꯤꯕ ꯃꯨꯔꯇꯤꯁꯤꯡ ꯑꯗꯨ ꯎꯕꯗꯗꯤ ꯃꯃꯜ ꯌꯥꯝꯅ ꯄꯤꯔꯝꯒꯗꯕ ꯃꯥꯜꯂꯤ, ꯑꯗꯨꯕꯨ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯂꯩꯕ ꯑꯃꯠꯇ ꯎꯗꯦ꯫ ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤ ꯊꯧꯁꯥꯗ ꯂꯤꯁꯤꯜꯂꯛꯂꯤꯕ ꯅꯨꯡꯁꯥ ꯃꯉꯥꯜ ꯑꯗꯨꯅ ꯀꯅꯥꯝꯇ ꯌꯦꯠꯄꯤꯅꯕ ꯂꯩꯇ꯭ꯔꯦ ꯈꯟꯅ ꯇꯨꯝꯂꯤꯕ ꯅꯨꯄꯥ ꯑꯗꯨ ꯇꯨꯝꯕ ꯌꯥꯗ꯭ꯔ ꯃꯥꯜꯂꯦ꯫ ꯁꯥꯎꯅꯤꯡꯅ ꯁꯨꯞꯂꯤꯕ ꯐꯩꯖꯨꯞ ꯑꯗꯨ ꯃꯈꯥꯗ ꯈꯪꯀꯥꯎ ꯀꯥꯎꯊꯈꯤ꯫ ꯃꯃꯤꯠ ꯑꯗꯨꯗꯤ ꯄꯥꯡꯗ ꯑꯗꯨꯃꯛ ꯍꯧꯒꯠꯇꯨꯅ ꯊꯣꯡꯅꯥꯎ ꯑꯗꯨ ꯑꯃꯨꯛ ꯂꯣꯟꯁꯤꯜꯂꯨꯏ, ꯑꯗꯨꯒ ꯍꯥꯟꯅꯒꯨꯝꯅ ꯑꯃꯨꯛ ꯀꯥꯈꯠꯇꯨꯅ ꯇꯨꯝꯈ꯭ꯔꯦ꯫ ꯋꯥꯡꯂꯕ ꯅꯨꯡꯅ ꯃꯊꯛ ꯃꯈꯥ ꯆꯥꯎꯅ ꯁꯥꯔꯤꯕ ꯀꯣꯅꯨꯡ ꯑꯗꯨ ꯃꯤꯗꯤ ꯏꯇꯥꯛ ꯇꯥꯛꯏ꯫ ꯃꯍꯧꯁꯥꯅ ꯀꯣꯅꯨꯡ ꯑꯁꯤ ꯃꯤ ꯆꯤꯛꯏ, ꯂꯥꯟꯃꯤ ꯑꯃꯠꯇꯁꯨ ꯂꯩꯕ ꯎꯗꯦ꯫ ꯃꯤꯅ ꯌꯦꯡꯕꯗ ꯅꯤꯡꯊꯧ ꯀꯣꯅꯨꯡꯅꯤ ꯍꯥꯏꯕ ꯊꯥꯖꯔꯣꯏ꯫ ꯃꯍꯥꯔꯥꯅꯤ ꯂꯩꯃ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯗꯨ ꯍꯧꯒꯠꯂꯛꯃꯟꯗꯕ ꯑꯗꯨꯗ ꯆꯪꯂꯛꯄꯅꯤ, ꯑꯗꯨꯕꯨ ꯉꯁꯥꯏ ꯃꯍꯥꯛꯅ ꯍꯥꯡꯗꯣꯛꯂꯝꯕ ꯊꯣꯡꯅꯥꯎ ꯑꯗꯨ ꯑꯃꯨꯛ ꯂꯣꯜꯂꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯥꯒꯤ ꯏꯁꯧ ꯑꯃꯨꯛ ꯍꯧꯔꯛꯂꯦ꯫ "ꯑꯇꯣꯝꯕ, ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯇ꯭ꯔꯤꯕꯅꯤꯅꯦ ꯁꯦ? ꯅꯄꯥ ꯗꯨꯔꯕꯥꯁꯥ ꯑꯃꯨꯛ ꯂꯥꯛꯂꯒ ꯑꯩꯉꯣꯟꯗ ꯂꯣꯏꯅꯃꯛ ꯇꯥꯏꯅꯔꯅꯤ꯫ ꯏꯆꯥ ꯑꯅꯤꯈꯛ ꯄꯣꯛꯄꯁꯦ ꯄꯨꯡꯄꯦꯟ ꯍꯦꯛ ꯄꯦꯜꯂꯤ꯫ ꯀꯔꯤ ꯅꯨꯡꯒꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯥꯛꯆꯔꯨꯕꯅꯣ? ꯃꯄꯥꯁꯨ ꯃꯆꯥꯁꯨ ꯉꯥꯡꯅꯕ ꯑꯃꯠꯇ ꯌꯥꯗꯦ." ꯃꯆꯥꯅꯨꯄꯥꯅ ꯃꯈꯥꯗ ꯀꯥꯎꯊꯈ꯭ꯔꯤꯕ ꯐꯩꯖꯨꯞ ꯑꯗꯨ ꯂꯧꯈꯠꯇꯨꯅ ꯊꯨꯞꯆꯤꯜꯂꯤ꯫ ꯃꯃꯥꯏ ꯎꯞꯁꯤꯟꯗꯨꯅ ꯇꯨꯝꯂꯤꯕ ꯁꯒꯦꯟ ꯁꯅꯥꯕꯨ ꯃꯁꯥ ꯅꯣꯝꯗꯨꯅ ꯑꯃꯨꯛ ꯀꯧꯏ꯫ "ꯅꯨꯃꯤꯠꯅ ꯋꯥꯇꯣꯟ ꯍꯦꯜꯂꯁꯤ ꯐꯥꯎꯕꯗ ꯍꯦꯛ ꯇꯨꯝꯕ ꯉꯝꯕꯁꯤꯕꯨ ꯀꯃꯥꯏ ꯇꯧꯕ ꯑꯉꯥꯡꯅꯣ ꯁꯤꯕꯣ? ꯔꯥꯖꯀꯨꯃꯥꯔ ꯑꯃꯒꯤ ꯀꯥꯅꯦꯅ ꯀꯅꯥꯅ ꯆꯪꯅꯤꯡꯗꯣꯏꯅꯣ? ꯅꯌꯥꯝꯕꯒꯤ ꯃꯇꯧ ꯇꯝꯃꯨꯅꯦꯍꯦ꯫ ꯃꯨꯔꯦ ꯊꯤꯔꯦ ꯃꯇꯤꯡ ꯉꯥꯡꯅꯕ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯕ ꯑꯉꯥꯡꯁꯤꯕꯣ?" ꯃꯃꯤꯠꯇꯤ ꯄꯥꯡꯗ ꯁꯒꯦꯟ ꯁꯅꯥꯅ ꯈꯨꯝꯂꯛꯏ꯫ "ꯃꯨꯔꯁꯨ ꯃꯨꯁꯅꯥ, ꯊꯤꯔꯁꯨ ꯊꯤꯁꯅꯥ, ꯑꯔꯤꯛꯄ ꯅꯤꯡꯊꯧ ꯀꯣꯛꯇꯥꯡꯗꯨꯅ ꯄꯣꯛꯄ ꯃꯆꯥꯅꯕꯨ ꯀꯌꯥꯝ ꯐꯖꯅꯤꯒꯦ? ꯃꯁꯤꯒꯤ ꯃꯊꯛꯇ ꯏꯃꯥꯒꯤ ꯆꯤꯟꯗꯒꯤ ꯍꯦꯟꯕ ꯑꯃꯁꯨ ꯄꯥꯟꯁꯤꯟꯕꯤꯔꯝꯃꯦ꯫ ꯅꯆꯥꯁꯦ ꯃꯤꯅꯗꯤ ꯅꯨꯡꯁꯤꯗꯕꯅ ꯂꯣꯏꯔꯕꯅꯤ." "ꯍꯣ, ꯅꯪꯗꯧꯅꯗꯤꯅꯦ ꯑꯩ ꯆꯤꯟ ꯀꯟꯗꯦꯀꯣ, ꯅꯨꯄꯤ ꯃꯔꯥꯏ ꯑꯃꯗꯒꯤ ꯈꯤꯠ ꯍꯦꯜꯂꯤ꯫ ꯃꯤꯅꯅꯦ ꯄꯥꯟꯅꯕ ꯉꯝꯒꯗꯕ ꯅꯠꯇꯦ ꯅꯪꯒꯤ ꯆꯤꯟꯗꯣ, ꯑꯗꯨꯅꯗꯤ ꯀꯅꯥꯝꯇꯅ ꯄꯨꯅꯤꯡꯗꯕ ꯇꯥꯕꯅꯤ." "ꯃꯥꯁꯤꯅ ꯐꯥꯎ ꯅꯨꯡꯁꯤꯕꯤꯗꯕ ꯑꯩꯁꯦ ꯀꯅꯥꯅꯗꯤ ꯅꯨꯡꯁꯤꯕꯤꯗꯣꯏꯅꯣ? ꯄꯣꯛꯄꯁꯨ ꯅꯣꯏꯅ ꯄꯣꯛꯊꯣꯛꯄꯤꯔꯝꯃꯤ, ꯑꯗꯨꯒ ꯊꯤꯔꯤ ꯃꯊꯛꯁꯤꯗ ꯀꯨꯆꯨꯁꯤꯁꯨ ꯈꯤꯇꯪ ꯉꯥꯜꯂꯝꯃꯗꯤ ꯐꯔꯣꯏꯗ꯭ꯔꯣ? ꯅꯣꯏꯗ ꯁꯨꯃꯥꯏꯅ ꯄꯣꯛꯄꯤꯌꯨ ꯍꯥꯏꯕ꯭ꯔꯕ?" ꯁꯒꯦꯟ ꯁꯅꯥ ꯃꯃꯥꯗ ꯑꯣꯏꯅ ꯇꯥꯏꯅ ꯁꯜꯂꯝꯂꯒ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈꯤ꯫ ꯂꯩꯃ ꯃꯊꯟꯇ ꯉꯥꯡꯍꯧꯏ, ꯑꯗꯨꯕꯨ ꯁꯒꯦꯟ ꯁꯅꯥꯗꯤ ꯇꯥꯁꯤꯟꯅꯗꯅ ꯊꯣꯛꯈꯤ꯫ "ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯤ, ꯑꯩꯅ ꯍꯥꯏꯗꯤ ꯉꯟꯅ ꯍꯧꯒꯠ ꯈꯣꯠꯀꯠꯇꯅ ꯄꯥꯈꯪ ꯃꯆꯥ ꯑꯃ ꯑꯣꯏꯕꯒꯤ ꯇꯅꯥꯟ ꯇꯅꯥꯟ ꯂꯩꯌꯨ ꯍꯥꯏꯔꯒ ꯁꯤꯕꯨ ꯄꯥꯈꯪ ꯃꯆꯥ ꯑꯃꯒꯤ ꯀꯥꯅꯤ." ꯂꯩꯃ ꯉꯥꯡꯗꯨꯅ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥ ꯑꯗꯨ ꯂꯣꯏꯁꯤꯜꯂꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯁꯒꯦꯟ ꯁꯅꯥ ꯑꯃꯗꯤ ꯁꯅꯥꯊꯣꯏ ꯄꯨꯟꯅ ꯆꯪꯂꯛꯏ꯫ ꯁꯒꯦꯟ ꯁꯅꯥ ꯋꯥꯡ ꯆꯥꯎꯏ, ꯃꯤ ꯀꯌꯥ ꯉꯧꯗꯦ, ꯀꯨꯂꯩ ꯀꯨꯆꯨꯅꯤ, ꯑꯗꯨꯕꯨ ꯔꯥꯁꯤ ꯌꯥꯝꯅ ꯂꯩ, ꯅꯨꯄꯥ ꯃꯥꯅ ꯐꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯑꯗꯨꯒ ꯃꯌꯥꯝꯕꯨꯡ ꯁꯅꯥꯊꯣꯏ ꯃꯤ ꯉꯧꯏ, ꯃꯁꯥ ꯄꯥꯏ, ꯃꯃꯤꯠ ꯈꯨꯇꯛ ꯇꯧꯏ, ꯌꯦꯡꯕꯗ ꯌꯥꯝꯅ ꯂꯦꯝꯃꯤ꯫ ꯁꯒꯦꯟ ꯁꯅꯥꯅ ꯆꯒꯠꯅꯕ ꯁꯛꯇꯥ ꯑꯣꯏꯅ ꯇꯧꯏ, ꯑꯅꯤꯃꯛ ꯐꯖꯩ, ꯑꯗꯨꯕꯨ ꯐꯖꯕꯗꯤ ꯇꯣꯉꯥꯜꯂꯤ꯫ ꯃꯌꯥꯝꯕꯒ ꯃꯥꯒ ꯌꯥꯝꯅ ꯈꯦꯠꯅꯩ, ꯈꯖꯤꯛꯇ ꯐꯥꯎꯕ ꯃꯥꯟꯅꯕ ꯁꯔꯨꯛ ꯌꯥꯎꯗꯦ꯫ ꯆꯥꯛ ꯊꯣꯡꯅꯅꯕ ꯂꯩꯕ ꯄꯨꯔꯅꯤꯃꯥꯅ ꯆꯪꯂꯛꯂꯤꯕ ꯑꯅꯤꯗꯨꯗ ꯍꯥꯏꯔꯛꯏ꯫ "ꯏꯆꯥ ꯑꯅꯤꯁꯤꯕꯨ ꯆꯥꯛ ꯂꯥꯝꯃꯕ꯭ꯔꯣ?" "ꯅꯦꯁꯤ, ꯑꯩꯕꯨꯗꯤ ꯂꯥꯝꯗ꯭ꯔꯤꯗ, ꯄꯥꯕꯨꯡ ꯅꯤꯡꯊꯧꯅ ꯊꯕꯛ ꯑꯃ ꯆꯠꯄꯒꯤ ꯍꯥꯏꯔꯝꯕꯅꯤ, ꯑꯗꯨꯗ ꯈꯔ ꯆꯥꯊꯣꯛꯈ꯭ꯔꯒꯦꯅ ꯇꯧꯕꯅꯤ." "ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯅꯦꯁꯤ ꯊꯤꯕꯤꯔꯒꯦ꯫ ꯑꯇꯣꯝꯕ, ꯅꯪꯁꯨ ꯆꯥꯔꯗꯣꯏꯔꯥ?" "ꯊꯕꯛ ꯁꯨꯅꯤꯡꯗꯕ ꯃꯤꯗꯅꯕꯨ ꯂꯥꯝꯕꯩ ꯋꯥꯅꯤꯗ ꯅꯦꯁꯤ, ꯏꯁꯤꯡ ꯈꯤꯇ ꯊꯛꯀꯦꯅ ꯆꯪꯉꯛꯄꯅꯤ." ꯁꯅꯥꯊꯣꯏ ꯆꯥꯛꯇꯨ ꯆꯥꯅ ꯆꯥꯅ ꯃꯅꯥꯎ ꯅꯨꯄꯥꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ "ꯑꯇꯣꯝꯕ, ꯅꯪ ꯊꯕꯛ ꯂꯩꯇ꯭ꯔꯗꯤ ꯈꯨꯟꯒꯤ ꯑꯍꯜ ꯈꯔ ꯎꯅꯒꯗꯕ ꯂꯩꯕꯗꯣ ꯑꯃꯨꯛꯇ ꯆꯠꯂꯨꯆꯣꯗꯅ." "ꯇꯥꯃꯣꯗ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ, ꯇꯥꯃꯣ ꯑꯗꯨꯝ ꯆꯠꯄꯤꯌꯨ."
ꯑꯩꯒꯤ ꯊꯕꯛ ꯃꯇꯥ ꯑꯁꯤꯗ ꯆꯠꯄ ꯉꯝꯖꯔꯔꯣꯏ꯫ ꯑꯇꯣꯝꯕ, ꯅꯪꯒꯤ ꯊꯕꯛꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯂꯩꯗꯀꯣ꯫ ꯀꯔꯤ ꯊꯕꯛꯅꯣꯅꯦ ꯏꯆꯥꯅ ꯆꯤꯜꯂꯤꯁꯤꯕꯣ? ꯅꯦꯁꯤ, ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ, ꯀꯣꯟꯅ ꯑꯗꯨꯝ ꯈꯪꯖꯔꯣ꯫ ꯁꯒꯦꯟ ꯁꯅꯥꯅ ꯆꯥꯛꯈꯨꯝꯗꯒꯤ ꯏꯁꯤꯡ ꯑꯗꯨ ꯊꯛꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯆꯥꯎꯔꯕ ꯂꯝꯄꯥꯛ ꯑꯗꯨꯗ ꯃꯥꯒꯤ ꯁꯃꯗꯣꯟ ꯃꯌꯥꯝꯗꯨ ꯃꯆꯤꯟꯖꯥꯛ ꯄꯤꯖꯗꯨꯅ ꯂꯩꯔꯝꯕ ꯅꯨꯔꯩ ꯂꯥꯞꯅ ꯃꯥꯕꯨ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯂꯛꯏ꯫ ꯃꯇꯥ ꯑꯆꯥꯟꯕꯤ ꯑꯣꯏꯔꯝꯕꯗꯨꯗ ꯃꯥꯒꯤ ꯁꯒꯣꯜ ꯑꯉꯧꯕꯤꯗꯨ ꯆꯦꯠꯅ ꯄꯨꯟꯁꯤꯜꯂꯝꯂꯒ ꯃꯥꯁꯨ ꯂꯥꯛꯏ꯫ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯜꯂꯛꯂꯤꯕ ꯃꯇꯥ ꯑꯗꯨꯗ ꯍꯪꯂꯛꯏ꯫ ꯀꯩꯗꯧꯔꯒꯦ ꯏꯇꯥ, ꯅꯪꯅꯗꯤ ꯌꯥꯝ ꯀꯟꯅ ꯆꯦꯜꯂꯛꯏꯗꯨꯕꯣ? ꯇꯞꯅ ꯂꯥꯛꯄ ꯌꯥꯗꯕ꯭ꯔꯣ? ꯃꯤ ꯂꯣꯏꯅ ꯉꯥ ꯐꯥꯕ ꯆꯠꯅꯈ꯭ꯔꯤ꯫ ꯅꯪꯅ ꯁꯤꯗ ꯅꯆꯥ ꯃꯌꯥꯝꯁꯦ ꯁꯦꯟꯅꯔꯤꯉꯩꯗꯅꯦ ꯑꯝꯇ ꯇꯥꯔꯝꯃꯔꯣꯏꯅꯦ꯫ ꯅꯨꯔꯩ ꯉꯥ ꯐꯥꯕ ꯌꯥꯝꯅ ꯄꯥꯝꯃꯤ ꯍꯔꯥꯎꯅ ꯍꯪꯂꯛꯏ꯫ ꯑꯦ, ꯀꯗꯥꯏꯗꯅꯣ? ꯑꯋꯥꯡꯒꯤ ꯂꯧꯀꯣꯟꯗꯣ ꯏꯁꯤꯡ ꯏꯅꯧ ꯇꯥꯕꯒꯤ ꯉꯥ ꯌꯥꯝ ꯐꯥꯏ ꯍꯥꯏꯌꯦ꯫ ꯏꯟꯗꯣꯝꯆꯥ ꯊꯣꯏꯆꯥꯁꯨꯅꯦ ꯇꯨꯡꯒꯣꯟ ꯄꯨꯔꯒ ꯆꯠꯈ꯭ꯔꯕꯅꯤ꯫ ꯃꯥ ꯆꯠꯈ꯭ꯔꯕꯗꯤ ꯉꯥꯒ ꯑꯃꯠꯇ ꯐꯥꯕ ꯐꯪꯂꯔꯣꯏ꯫ ꯂꯥꯛꯑꯣ, ꯐꯥꯔꯨꯔꯁꯦ ꯍꯥꯏꯕ꯫ ꯉꯥꯏꯈꯨꯑꯣ, ꯑꯩꯒꯤ ꯁꯒꯣꯜ ꯃꯌꯥꯝꯁꯤꯗꯤ ꯀꯃꯥꯏ ꯇꯧꯕ? ꯀꯩꯁꯨ ꯇꯧꯔꯣꯏꯍꯦ, ꯁꯖꯤꯛ ꯆꯥꯔꯒ ꯃꯥꯏ ꯂꯩꯖꯔꯝꯅꯤ꯫ ꯐꯖꯅ ꯄꯨꯜꯂꯝꯃꯕ ꯅꯠꯇ꯭ꯔꯣ? ꯄꯨꯟꯕꯕꯨꯗꯤ ꯄꯨꯜꯂꯤ, ꯑꯗꯣ ꯑꯆꯧꯕꯤꯁꯦ ꯂꯝ ꯌꯥꯝ ꯍꯦꯟꯕꯅꯤ꯫ ꯃꯥꯗꯤ ꯎꯆꯨꯛ ꯐꯨꯛꯂꯒ ꯍꯦꯛꯇ ꯆꯦꯟꯈꯤꯕꯅꯤ꯫ ꯐꯖꯅ ꯆꯦꯠꯅ ꯄꯨꯜꯂꯝꯃꯣ, ꯀꯩꯁꯨ ꯇꯧꯔꯣꯏ, ꯂꯥꯛꯑꯣ꯫ ꯑꯅꯤꯗꯨ ꯑꯋꯥꯡ ꯂꯧꯀꯣꯟ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯆꯥꯟꯕꯤꯒꯤ ꯃꯌꯨꯝ ꯆꯪꯗꯨꯅ ꯇꯨꯡꯒꯣꯟ ꯑꯃꯗꯤ ꯏꯟ ꯄꯨꯗꯨꯅ ꯑꯅꯤꯗꯨ ꯉꯥ ꯐꯥꯕ ꯂꯥꯛꯂꯝꯃꯤ꯫ ꯌꯥꯆꯪꯂꯛꯄ ꯃꯇꯝꯅꯤ꯫ ꯌꯥꯏꯊꯣꯏꯕꯤ ꯆꯨꯔꯤ ꯇꯥꯐꯝ ꯑꯗꯨꯗ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯐꯝꯂꯤ꯫ ꯌꯥꯏꯊꯣꯏꯕꯤ ꯆꯩꯁꯨ ꯌꯥꯎꯗ꯭ꯔꯕꯗꯤ ꯃꯍꯥꯛ ꯆꯠꯄ ꯉꯝꯗꯦ꯫ ꯄꯣꯛꯂꯛꯄꯗꯒꯤ ꯃꯄꯥꯡꯒꯜ ꯁꯣꯟꯅ ꯄꯣꯛꯂꯛꯈꯤ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯃꯕꯣꯛ ꯑꯃꯗꯤ ꯃꯆꯦ ꯃꯈꯣꯏ ꯑꯍꯨꯝ ꯈꯛꯇꯅꯤ ꯂꯩꯔꯤꯕ꯫ ꯅꯨꯔꯩꯅ ꯁꯒꯣꯜ ꯀꯌꯥ ꯁꯦꯟꯗꯨꯅ ꯐꯤ ꯁꯥꯗꯨꯅ ꯏꯃꯨꯡ ꯑꯗꯨ ꯃꯍꯥꯛꯅ ꯑꯌꯥꯝꯕ ꯄꯨꯔꯝꯃꯤ꯫ ꯃꯕꯣꯛꯁꯨ ꯀꯩꯊꯦꯜ ꯀꯥꯈꯤꯕꯅ ꯌꯥꯏꯊꯣꯏꯕꯤ ꯃꯇꯣꯝꯇ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯊꯣꯡꯒꯥꯜꯗ ꯁꯟꯒꯥꯔꯤ ꯑꯃ ꯈꯥꯝꯈꯤꯕ ꯑꯗꯨꯗ ꯊꯣꯡꯒꯥꯜꯂꯣꯝꯗ ꯌꯦꯡꯂꯨꯏ, ꯑꯗꯨꯕꯨ ꯂꯥꯛꯄ ꯆꯪꯂꯛꯄ ꯎꯕꯗ ꯌꯥꯏꯊꯣꯏꯕꯤ ꯃꯥꯒꯤ ꯆꯩꯁꯨ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯪꯈꯤꯒꯦ ꯍꯥꯏꯅ ꯇꯧꯏ꯫ ꯂꯥꯛꯄ ꯌꯥꯏꯊꯣꯏꯕ ꯎꯔꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯉꯥꯏꯈꯣꯅꯦ ꯌꯥꯏ, ꯅꯪꯅ ꯑꯩ ꯍꯦꯛ ꯎꯕꯒ ꯆꯪꯈꯤꯒꯦ ꯇꯧꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯅꯠꯇꯦ, ꯑꯩꯁꯤꯕꯨ ꯅꯪꯒꯤ ꯃꯤꯠꯇ ꯍꯤꯡꯆꯥꯕ ꯑꯣꯏꯅ ꯎꯔꯨꯔꯕꯣ? ꯌꯥꯏꯊꯣꯏꯕ ꯀꯔꯤꯝꯇ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩ꯫ ꯂꯥꯛꯄꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ꯫ ꯑꯩꯅ ꯅꯣꯏꯗ ꯇꯣꯏꯅ ꯂꯥꯛꯏꯁꯦ ꯅꯪ ꯀꯩꯒꯤꯅꯦꯅ ꯈꯟꯒꯦ? ꯇꯥꯃꯣ ꯂꯥꯛꯄ, ꯅꯪ ꯄꯩꯁꯥ ꯊꯧꯕ ꯂꯥꯛꯏꯅꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ꯫ ꯏꯆꯦꯁꯨ ꯑꯕꯣꯛꯁꯨ ꯑꯝꯇ ꯂꯩꯇꯦ, ꯍꯟꯕꯤꯈ꯭ꯔꯣ꯫ ꯃꯈꯣꯏ ꯂꯩꯕ ꯀꯥꯟꯗ ꯑꯣꯏꯅ ꯂꯥꯛꯄꯤꯌꯨ꯫ ꯂꯥꯛꯄ ꯈꯔ ꯅꯛꯅ ꯌꯥꯏꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏ꯫ ꯑꯩꯅ ꯇꯣꯏꯅ ꯇꯣꯏꯅ ꯅꯣꯏꯗ ꯂꯥꯛꯏꯁꯦ ꯅꯁꯛ ꯐꯖꯕꯗꯣ ꯌꯦꯡꯒꯦꯅ ꯂꯥꯛꯏꯕ꯫ ꯄꯩꯁꯥꯗꯤ ꯄꯤꯕ ꯉꯝꯂꯣꯏ ꯍꯥꯏꯕ ꯈꯪꯉꯤꯅꯦ ꯑꯩꯁꯨ꯫ ꯑꯩꯅ ꯍꯥꯏꯕꯗꯣ ꯌꯥꯔꯣ, ꯄꯩꯁꯥꯁꯨ ꯀꯣꯛꯄꯤꯔꯒꯦ꯫ ꯑꯩꯈꯣꯏꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯁꯦ ꯍꯥꯏꯕꯁꯨ ꯅꯪꯗꯤ ꯌꯥꯗꯦ꯫ ꯂꯥꯛꯄ ꯑꯩꯒꯤ ꯏꯔꯜ ꯏꯊꯨꯝ ꯃꯌꯥꯝꯁꯦ ꯅꯣꯏ ꯅꯅꯝꯃ ꯃꯇꯣꯝꯇꯅ ꯂꯣꯏꯁꯤꯟꯕ ꯉꯝꯄꯣꯠꯇꯦꯅꯦ꯫ ꯀꯩꯗꯧꯅꯤ, ꯅꯈꯣꯡ ꯁꯣꯏꯅꯥꯏꯕ ꯑꯗꯨꯒ ꯑꯗꯨꯛ ꯋꯥꯅ ꯂꯩꯗꯣꯏ ꯁꯔꯨꯛ ꯍꯥꯏꯕꯤꯕꯩ ꯋꯥꯅꯤꯅꯦ꯫ ꯌꯥꯏꯊꯣꯏꯕꯤ ꯃꯅꯤꯡ ꯈꯖꯤꯛ ꯍꯟꯗꯣꯛꯏ꯫ ꯃꯆꯦ ꯅꯨꯔꯩꯒ ꯃꯥꯟꯅꯗꯦ ꯌꯥꯏꯊꯣꯏꯕꯤ ꯃꯤꯉꯣꯟꯗ ꯍꯥꯏꯉꯝꯗꯧ ꯉꯝꯖꯗꯦ꯫ ꯑꯩꯈꯣꯏꯕꯨ ꯀꯅꯥ ꯂꯩꯇꯦ ꯍꯥꯏꯅ ꯑꯗꯨꯝꯅ ꯈꯟꯒꯅꯨ꯫ ꯂꯩꯀꯥꯏꯒꯤ ꯅꯆꯜꯗ ꯍꯟꯊꯅꯁꯨ ꯌꯦꯡꯕꯤꯒꯅꯨ꯫ ꯊꯃꯣ ꯂꯥꯛꯄ, ꯂꯦꯡꯕꯤꯔꯣ꯫ ꯑꯦ, ꯇꯜꯂꯤꯔꯣ ꯅꯪꯒꯤꯁꯦ? ꯍꯦ ꯑꯉꯥꯡ, ꯑꯩꯒꯤ ꯃꯤꯠꯁꯤꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯩꯒꯤ ꯈꯨꯕꯥꯛ ꯅꯨꯡ ꯑꯁꯤꯗ ꯂꯩꯈꯤꯕ ꯑꯃꯠꯇ ꯑꯩꯉꯣꯟꯗꯒꯤ ꯅꯥꯟꯊꯣꯛꯄ ꯉꯝꯂꯣꯏ꯫ ꯅꯣꯡꯃꯗꯤ ꯅꯪ ꯑꯩꯒꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯦ ꯀꯥꯎꯒꯅꯨ꯫ ꯌꯥꯏꯊꯣꯏꯕꯤ ꯁꯥꯎꯅꯤꯡꯃꯟꯈꯤꯕꯅ ꯈꯨꯄꯥꯛꯅ ꯊꯥꯒꯦ ꯇꯧꯏ, ꯑꯗꯨꯕꯨ ꯂꯥꯛꯄꯅ ꯃꯈꯨꯠ ꯑꯗꯨ ꯐꯥꯈ꯭ꯔꯦ꯫ ꯌꯥꯏꯊꯣꯏꯕꯤ ꯃꯨꯛꯇꯨꯅ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯉꯔꯥꯡꯒꯤ ꯑꯣꯟꯕ ꯂꯣꯏꯗ꯭ꯔꯤꯕ ꯁꯖꯤ ꯃꯆꯥ ꯅꯪꯅꯁꯨ ꯅꯨꯡꯁꯥ ꯑꯩꯒ ꯂꯝꯕꯥ ꯄꯥꯒꯦ ꯈꯟꯒꯅꯨ꯫ ꯅꯈꯨꯠꯁꯦ ꯑꯃꯨꯛꯇꯪ ꯂꯩꯊꯦꯛꯄꯗ ꯍꯥꯟꯅꯁꯨ ꯁꯣꯏꯅꯥꯏꯔꯒ ꯂꯩꯔꯤꯗꯣ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯩꯅꯥ ꯐꯪꯒꯅꯤ ꯈꯪꯉꯨ꯫ ꯇꯨꯡꯗꯒꯤ ꯈꯣꯟꯀꯂꯞꯅ ꯍꯥꯏꯔꯛꯏ꯫ ꯈꯨꯠꯇꯨ ꯊꯨꯅ ꯊꯥꯗꯣꯛꯎ, ꯅꯨꯄꯤ ꯉꯥꯛꯇ ꯂꯩꯌꯦꯅ ꯎꯁꯤꯠꯇꯕꯗꯤ ꯌꯥꯔꯣꯏ꯫ ꯂꯥꯛꯄ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯅꯨꯔꯩ ꯇꯨꯡꯒꯣꯟ ꯑꯗꯨ ꯃꯈꯨꯠꯇ ꯄꯥꯏꯔꯒ ꯆꯦꯟꯁꯤꯜꯂꯛꯄꯅꯤ꯫ ꯁꯨꯃꯥꯡꯗ ꯂꯦꯞꯂꯝꯂꯤꯕꯁꯤꯡ ꯑꯗꯨ ꯎꯕꯗ ꯈꯣꯡꯂꯩ ꯊꯨꯅ ꯆꯪꯁꯤꯟꯈꯤꯕꯅꯤ꯫ ꯃꯃꯤꯠꯇꯨ ꯈꯥꯔꯞ ꯂꯥꯛꯄꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯛꯄ ꯃꯃꯥꯏ ꯑꯗꯨ ꯄꯨꯂꯞ ꯑꯣꯟꯁꯤꯟꯗꯨꯅ ꯅꯨꯔꯩꯗ ꯍꯥꯏꯔꯛꯏ꯫ ꯈꯣꯟꯒꯁꯨ ꯀꯟꯗꯅꯒ ꯇꯧꯏꯅꯦ, ꯇꯦꯅꯋꯥ ꯃꯆꯥꯅ ꯈꯣꯡꯉꯨꯁꯤꯉꯥꯏ꯫ ꯑꯣꯏ, ꯃꯤꯒꯤ ꯃꯔꯜꯁꯤꯡꯅꯦꯗꯤ ꯈꯪꯗꯦ, ꯅꯆꯤꯜ ꯅꯅꯥꯎ ꯑꯅꯤꯃꯛ ꯄꯨꯂꯞ ꯂꯩꯔꯒ ꯁꯨꯃꯥꯡꯁꯤꯗ ꯐꯨꯝꯖꯤꯜꯂꯨ ꯍꯥꯏꯕ꯭ꯔꯣ? ꯅꯣꯏꯒꯤ ꯅꯔꯜ ꯈꯔ ꯇꯣꯜꯂꯦꯅ ꯎꯁꯤꯠꯇꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯤ ꯇꯧꯔꯛꯀꯅꯨ꯫ ꯅꯈꯣꯏꯒꯤ ꯅꯔꯜꯗꯣ ꯑꯩꯈꯣꯏꯅ ꯁꯦꯡꯗꯣꯏ ꯍꯥꯏꯕ ꯅꯠꯇꯦ, ꯃꯇꯝ ꯆꯥꯅ ꯁꯦꯟꯗꯣꯏ ꯍꯨꯜꯂꯤ꯫ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤꯅꯦ ꯅꯨꯄꯥ ꯑꯣꯏꯔꯁꯨ ꯂꯣꯏꯁꯤꯟꯕ ꯉꯝꯃꯤ ꯈꯪꯉꯨ꯫ ꯂꯥꯛꯄ ꯁꯥꯎꯅ ꯅꯨꯔꯩꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯇꯥꯃꯣ ꯂꯥꯛꯄ, ꯈꯣꯡꯐꯝ ꯑꯗꯨꯗꯒꯤ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤ ꯅꯍꯥꯛ ꯑꯐꯕ ꯑꯣꯏꯔꯣꯏ꯫ ꯂꯩꯀꯥꯏꯒꯤ ꯏꯕꯨꯡꯅꯤ ꯈꯟꯅ ꯑꯩꯅ ꯕꯦꯕꯥꯔ ꯀꯥꯏꯗꯕꯅꯤ꯫ ꯍꯦ, ꯅꯣꯏꯒꯨꯝꯕꯁꯤꯗꯤꯅꯦ ꯀꯩꯁꯨ ꯂꯩꯇꯦ ꯈꯪꯉꯕ? ꯍꯟꯗꯛ ꯆꯍꯤ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯑꯩꯒꯤ ꯄꯩꯁꯥꯁꯤꯡꯗꯣ ꯍꯦꯛ ꯄꯤꯕ ꯉꯝꯗ꯭ꯔꯕ
Nakhoi nachinanaw animak aina kaidorokpage haibado namit thitna yengu. Lakpa sauna magi marup aniduga thokre. Yaithoibidi higi kablakli. Nurei sauna manaw nupida amuk onsilai. Kaigino nangna amuk kapiduna. Nachin pandabro. Nang khumba yadabro. Mina usitana nga adi yade haiba makhangan gadabani. Moigi maraldo aikhoina singloidabadi natedana. Aikhoise kana leite haiduna tawribani. Sidagine sumi henjalaklabadi. Nurei sana kanano haibase khanghan gadabani. Napido daitho yengninge. Adugi sarukne. Insingse fazana mafam chana thamu. Aine sagol singdo amta lausiluge. Chemja thuna lauko. Aboksu halakte. Ai tumda leibado taleba. Ai kuidoye thuna lakani. Kocha kocha chalamganu ko. Nurei mana samadon pulamba mafam aduda laklami samadon singado masa masagi mayumda thanamduna. Magi samadon angaubidu thauduna mayumda laklami. Nurei masak fazabata natana. Mathauna su yamna leiba nupini. Magi samadon angaubi asi yamna singi. Mahakta natana kana amatana paiba yade. Nurei sana makhoigi khulgi sagol ayamba mahakna loibiduna paisa tangkhai yene. Sagol machinjak pizaba senabana mahaki achauba mathau ama oirami. Mama nabada mahaki sagol pumba loina yonthokiduna magi sagol angaubi amadi arangbi khakta ngai haure. Mayamna mabu samadon loibi Nurei hairaga khangnei. Sagen sana yachanglakpa matam aduda konung adudagi thoraklami. Lanmi amata yauda matomta thausada chatkibado. Mayambung ibungo sana thoinadi phana kanna khamjabani adubu thausada chatki sagol supude. Sagen sana sumlakpada mamni tauba aduda khul amada yauraklami. Magi mamangda samadon angauba ama kanna chelakpa aduda karino haiduna ngahak khali. Piktakna khonjel amana lauribado tai adubu khonjel adu lausinba ngamde. Lapna nupi amana chelakpadu ui. Mataudu sagoldubu tanarakpa mali. Sagen sana chelakliba samadon adubu munna ngahak yenglamnaga chongsinduna thauri adu phakre. Samadon hairibasi haujik aikhoina sagol hairiba sa adubuni. Sagen sana tushinge tawi adubu makhong adu haina singna phaduna sagol adubu thammi. Sor thabe holaga chelakliba nupi adu samadon aduna lepkrabada hongthang adu tapthaki. Tabli samadon adugi manakta changlakpada ure Sagen sanabu. Nurei nupaduda munna yengi. Yengbada icham chamba mi mandaba. Maduda ngahak khautak chana lepi. Sagen sanana Nurei da hairai. Nangi samadola. Nupidu hoi haibago mangak tunomi. Nangi samadon se khara laknaba waramgadaba mali. Chumbra. Handang muksu Nurei makok tunomi. Sagen sana pisum hairap sukna. Magi munna yengba adu. Nupi aduda su yenglai. Naron thoktabro. Nasak fazariduga onthokna pamukre daibema. Nurei Sagen sanada munna yenglaga hairai. Aigi samadon sibu jakragi. Adomna aigi sagol sibu phaduna thambirambagi damakta thagachari. Nurei samadon mathakta kaduna samadon du thauduna chatkre. Mayum halakpagi lambida achanbiga thengnabadagi wari saduna lairinge. Magi sagol angaubidu chenkibani. Sagen sana chatkriba nupi adubu yengduna adumak machi lengda lefawi. Luwang ko nungdani. Manawi bungo lakpa nongmagi phataba sum helaklami. Mayamba ningthauga magasi chahi yamna khenai. Luwang ningthau angamba mabuk mara yamna tappi. Mahaki macha nupana lannam mapagumna mabuk mara tappi. Lakpa mayambana tauba khudim mahakna pamdaba ngakta oibana mayambagi mayokta adumak leirami. Luwang ningthau amadi mangang ningthau anisi yamna luna tinarami. Ichana cha pinasi haiduna so hainai adubu animak adu piba ngakta pokpuna maram oiraga makhoising adu marup oina sana halami. Nurei magi chana jabi mata achanbiga lekaigi pukri achobada mahusagumna pun puduna ising sokpa karakpani adubu sagol ama kanna thauduna chatki. Tungda tanarakliba sagol adudagi kablakpaten Nureigi pun aduda panbadagi pun adu kaikri. Ising aduna Nurei loina chotlami kanghauda tawrakiba aduda Nurei sauna lakliba sagol adugi mayai chapchana lepkri. Sagol tanarakliba nupa adu magi samadon adu phaduna chaplepi aduga pisumadu suklap tauna nupiduda yengi. Nurei masadu sauning leirambaga magi asauba pumba sagol thauriba nupaduda haitharei. He! Karamba angaubuno nangba? Ten ka pahitradi karigi lamjau surukta ten ka pino. Soidana ingonda palamina khalo ai siroidro. Propro kumtharo. Nupado kumtharakti adumak sagol mathakta phamduna
ꯅꯨꯄꯤꯗꯨꯗ ꯃꯨꯟꯅ ꯑꯗꯨꯝ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯥꯗꯤ ꯃꯩ ꯍꯧꯔꯤꯉꯩꯗ ꯊꯥꯎ ꯍꯩꯖꯤꯜꯂꯛꯄꯒ ꯑꯃꯨꯛꯀ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯑꯩꯅ ꯍꯥꯏꯁꯦ ꯇꯥꯗ꯭ꯔꯣ? ꯅꯀꯣꯛ ꯆꯥꯛꯄꯗ ꯅꯠꯇꯅ ꯅꯅꯥꯗꯨꯁꯨ ꯄꯪꯉꯕꯣ? ꯑꯩꯒꯤ ꯄꯨꯟꯁꯦ ꯌꯥꯝ ꯊꯨꯅ ꯁꯤꯡꯉꯝꯃꯣ꯫ ꯑꯗꯨꯒ ꯑꯩꯒꯤ ꯆꯣꯠꯂꯤꯕ ꯐꯤꯔꯣꯜꯁꯤꯁꯨ ꯍꯧꯖꯤꯛꯃꯛ ꯀꯪꯍꯟꯒꯗꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯇꯧꯗ꯭ꯔꯤꯕ ꯐꯥꯎꯕꯗꯅꯦ ꯅꯪ ꯃꯐꯝꯁꯤꯗꯒꯤ ꯆꯠꯄ ꯌꯥꯔꯣꯏ꯫ ꯋꯥꯉꯥꯡꯗ ꯇꯨꯃꯤꯟ ꯐꯝꯂꯝꯕ ꯅꯨꯄꯥꯗꯣ ꯐꯠ ꯃꯈꯥꯗ ꯀꯨꯝꯊꯔꯛꯇꯨꯅ ꯃꯥꯒꯤ ꯃꯉꯛꯇ ꯁꯤꯔꯤꯕ ꯂꯤꯛꯇꯨ ꯂꯧꯊꯣꯛꯇꯨꯅ ꯅꯨꯄꯤꯗꯨꯒꯤ ꯃꯉꯛꯇ ꯁꯤꯖꯤꯜꯂꯤ ꯑꯗꯨꯒ ꯅꯨꯔꯩꯒꯤ ꯅꯥꯀꯣꯡ ꯃꯌꯥ ꯈꯖꯤꯛ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯅꯗꯤ ꯂꯣꯟꯊꯣꯛꯇꯕꯤ ꯃꯥꯜꯂꯒ ꯅꯪꯗꯤ ꯅꯆꯤꯟ ꯌꯥꯝ ꯀꯜꯂꯝꯃꯤꯅ꯫ ꯂꯤꯛꯁꯦ ꯑꯩꯈꯣꯏꯗ ꯂꯥꯛꯄꯗ ꯄꯨꯔꯛꯑꯣ꯫ ꯑꯃꯨꯛ ꯈꯖꯤꯛ ꯆꯠꯊꯣꯛꯇꯨꯅ ꯈꯣꯟꯖꯦꯜ ꯈꯤꯇꯪ ꯊꯣꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯅꯪꯒꯤ ꯄꯨꯟꯒꯤ ꯃꯃꯜꯅꯤ, ꯋꯥꯠꯂꯒꯁꯨ ꯃꯉꯥꯡ ꯁꯪꯒꯥꯏꯗ ꯑꯣꯏꯅ ꯂꯥꯛꯄꯤꯔꯣ꯫ ꯅꯨꯄꯥꯗꯨ ꯊꯧꯁꯥꯗ ꯃꯥꯒꯤ ꯁꯒꯣꯜꯗꯨ ꯊꯧꯗꯨꯅ ꯆꯠꯈꯤ꯫ ꯍꯧꯖꯤꯛꯇ ꯋꯥ ꯆꯕꯦꯡ ꯆꯕꯦꯡ ꯉꯥꯡꯂꯝꯕ ꯅꯨꯄꯤꯗꯨ ꯏꯉꯛ-ꯉꯛꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯃꯥꯁꯨ ꯅꯤꯡꯁꯤꯡꯂꯛꯏ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥ ꯑꯗꯨ ꯃꯥꯒꯤ ꯁꯃꯗꯣꯟ ꯑꯉꯧꯕꯤ ꯐꯥꯈꯤꯕ ꯅꯨꯄꯥ ꯑꯗꯨꯅꯤ ꯍꯥꯏꯕ꯫ ꯅꯨꯔꯩ ꯃꯆꯤꯟꯒꯗꯨ ꯄꯩꯊꯣꯛꯂꯒ ꯁꯣꯜꯍꯧꯏ꯫ ꯁꯛꯇꯥꯁꯤꯒ ꯀꯥꯛꯄꯒꯁꯨ ꯁꯥꯔꯗꯅ ꯃꯁꯛꯁꯤ ꯊꯤꯔꯝꯒꯅꯤ, ꯑꯗꯨꯅꯅꯤ ꯃꯃꯥꯏ ꯃꯃꯤꯠ ꯂꯣꯏ ꯈꯨꯝꯖꯤꯜꯂ ꯂꯥꯛꯏꯁꯦ꯫ ꯂꯨꯋꯥꯡ ꯅꯤꯡꯉꯣꯜ ꯅꯨꯔꯩ ꯁꯅꯥ ꯍꯥꯏꯕꯁꯦ ꯀꯅꯥꯅꯣ ꯈꯪꯗꯕ ꯁꯥꯏ꯫ ꯀꯩꯅꯣ ꯅꯇꯣꯟꯗꯒ ꯆꯤꯔꯣꯜ ꯇꯧꯔꯒ ꯂꯩꯔꯝꯃꯤꯗꯨꯕꯣ? ꯅꯨꯔꯩ ꯄꯩꯔꯞ ꯑꯆꯥꯟꯕꯤꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯅꯣꯏ ꯅꯋꯥꯗꯣ ꯁꯤꯔꯦꯌꯦ꯫ ꯅꯨꯔꯩ ꯃꯤꯅ ꯉꯝꯂꯒ ꯆꯠꯈꯤꯕ ꯑꯗꯨꯗ ꯃꯊꯟꯇ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯒ ꯂꯩꯍꯧꯏ꯫ ꯑꯆꯥꯟꯕꯤ ꯃꯇꯣꯝꯇ ꯁꯣꯜꯍꯧꯏ꯫ ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯈꯪꯗꯦ, ꯅꯪꯗꯤ ꯐꯖꯅ ꯆꯥꯛꯄꯣꯏꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯗꯨ ꯃꯕꯣꯛꯅ ꯄꯣꯠꯐꯝ ꯐꯝꯂꯤ ꯃꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯅꯨꯔꯩ ꯃꯅꯥꯎꯅꯨꯄꯤ ꯌꯥꯏꯊꯣꯏꯕꯤꯗ ꯍꯥꯏꯔꯛꯏ꯫ ꯌꯥꯏ, ꯑꯩ ꯄꯩꯁꯥ ꯀꯥꯎꯔꯝꯃꯤ, ꯅꯪ ꯉꯥꯛꯇ ꯁꯤꯗ ꯂꯩꯔꯝꯃꯨꯀꯣ, ꯆꯠꯊꯣꯛꯑꯝꯒꯅꯨ, ꯏꯆꯦ ꯊꯨꯅ ꯂꯥꯛꯀꯅꯤ꯫ ꯌꯥꯏꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯂꯩꯍꯧꯏ꯫ ꯅꯨꯔꯩ ꯆꯦꯟꯆꯠ ꯇꯧꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯂꯝꯕꯤ ꯃꯄꯥꯟ ꯑꯗꯨꯗ ꯂꯧꯕꯨꯛꯀꯤ ꯐꯖꯕꯁꯤꯡ ꯑꯗꯨ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯉꯤ꯫ ꯑꯁꯨꯝꯅ ꯌꯥꯏꯊꯣꯏꯕꯤ ꯃꯄꯥꯜꯒꯤ ꯐꯖꯕꯁꯤꯡ ꯑꯁꯤ ꯇꯣꯏꯅ ꯎꯒꯦ ꯍꯥꯏꯕ ꯐꯪꯖꯗꯦ꯫ ꯃꯥꯅ ꯄꯥꯡꯒꯜ ꯁꯣꯟꯕꯅ ꯃꯆꯦꯅ ꯃꯥꯕꯨ ꯃꯄꯥꯟꯗ ꯊꯣꯛꯍꯟꯗꯦ꯫ ꯅꯨꯔꯩꯁꯨ ꯃꯌꯨꯝꯗꯒꯤ ꯄꯩꯁꯥ ꯂꯧꯔꯨꯔꯒ ꯂꯥꯛꯏ꯫ ꯑꯅꯤꯗꯨꯅ ꯀꯩꯊꯦꯜ ꯌꯧꯔꯛꯄꯗ ꯃꯐꯝ ꯑꯗꯨ ꯏꯔꯥꯡ ꯂꯥꯡꯅꯔꯝꯃꯤ꯫ ꯃꯕꯣꯛꯄꯨ ꯎꯔꯗꯨꯅ ꯑꯅꯤꯗꯨ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯑꯕꯣ, ꯀꯩꯒꯤꯅꯣ ꯃꯌꯥꯝꯅ ꯏꯔꯥꯡ ꯂꯥꯡꯅꯔꯤꯁꯤꯕꯣ? ꯂꯨꯋꯥꯡ ꯅꯤꯡꯊꯧꯗꯣ ꯀꯩꯊꯦꯜꯁꯤꯗ ꯂꯥꯛꯀꯅꯤꯅ ꯍꯥꯏꯕꯒꯤꯅꯤ, ꯑꯗꯨꯒꯤꯅꯤ ꯃꯌꯥꯝꯅ ꯂꯥꯡꯅꯔꯤꯁꯦ꯫ ꯑꯕꯣ, ꯃꯈꯣꯏ ꯅꯤꯡꯊꯧ ꯃꯆꯥꯁꯤꯡꯁꯦ ꯅꯨꯡꯉꯥꯏꯖꯔꯝꯒꯅꯤꯀꯣ? ꯊꯕꯥꯃꯥꯁꯨ ꯃꯁꯨ ꯅꯨꯄꯤꯒꯤ ꯋꯥꯗꯨꯗ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯃꯈꯣꯏꯅ ꯍꯦꯟꯅ ꯃꯊꯥ ꯁꯥꯔꯤꯕꯅꯤꯅꯦꯍꯦ, ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯌꯥꯅꯅꯕ ꯆꯠꯄꯗ, ꯌꯦꯛꯅꯕꯁꯤꯡꯒ ꯂꯥꯟꯊꯦꯡꯅꯅꯕ ꯍꯣꯠꯅꯕꯗ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯄꯣꯠꯇꯦꯗ꯫ ꯑꯗꯨꯗꯤ ꯑꯕꯣ, ꯑꯩꯈꯣꯏꯁꯦ ꯅꯨꯡꯉꯥꯏꯕ ꯆꯤꯡ ꯇꯥꯔꯦ꯫ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯆꯥꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯕ ꯐꯪꯂꯤꯕ ꯑꯩꯈꯣꯏꯁꯤꯅꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯔꯤꯁꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯁꯒꯣꯜ ꯒꯥꯔꯤ ꯀꯌꯥ ꯑꯃ ꯊꯧꯖꯤꯜꯂꯛꯂꯝꯃꯤ꯫ ꯂꯩꯔꯝꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯃꯀꯣꯛ ꯅꯣꯝꯗꯨꯅ ꯈꯨꯔꯨꯝꯅꯩ꯫ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯆꯤꯡꯂꯦꯝꯅ ꯀꯨꯝꯊꯔꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯎꯕꯗ ꯅꯨꯔꯩꯗꯤ ꯃꯃꯤꯠ ꯀꯨꯞꯀꯅꯤ ꯀꯥꯎꯈ꯭ꯔꯦ꯫ ꯀꯨꯝꯊꯔꯛꯂꯤꯕ ꯅꯨꯄꯥꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯂꯨꯋꯥꯡ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯂꯥꯟꯉꯝꯕꯅꯤ꯫ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯌꯦꯡꯅꯩ꯫ ꯁꯨꯝ ꯄꯣꯠꯐꯝ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯄꯣꯠ ꯂꯩꯔꯝꯃꯤ꯫ ꯊꯕꯥꯒꯤ ꯄꯣꯠꯐꯝ ꯌꯧꯔꯛꯂꯝꯃꯤ꯫ ꯂꯥꯟꯉꯝꯕ ꯅꯨꯄꯤ ꯑꯅꯤꯗꯨꯗ ꯃꯤꯠꯌꯦꯡ ꯊꯝꯂꯛꯏ꯫ ꯅꯨꯔꯩꯁꯨ ꯃꯥꯕꯨ ꯃꯨꯟꯅ ꯌꯦꯡꯉꯤ, ꯑꯗꯨꯕు ꯌꯥꯏꯊꯣꯏꯕꯤꯗꯤ ꯃꯥꯒꯤ ꯊꯣꯛꯄ ꯂꯩ꯫ ꯊꯕꯥꯅ ꯏꯅꯤꯡꯊꯧꯒꯤ ꯏꯆꯥꯅꯨꯄꯥꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯔꯦꯗ, ꯃꯤꯔꯝꯗꯇ ꯂꯩꯔꯛꯄꯅꯤꯅ ꯉꯁꯤꯅ ꯑꯍꯥꯟꯕ ꯎꯕꯅꯤ꯫ ꯏꯁꯨꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯕ? ꯑꯕꯣ, ꯂꯥꯟꯉꯝꯕ ꯀꯧꯏ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯨꯔꯩ ꯑꯋꯥꯡ ꯂꯧꯀꯣꯟꯗ ꯃꯥꯒꯤ ꯁꯒꯣꯜꯁꯤꯡ ꯑꯗꯨ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯥ ꯑꯆꯥꯟꯕꯤꯗꯨ ꯃꯥꯒꯤ ꯅꯥꯛꯇ ꯉꯥꯡꯗꯨꯅ ꯆꯪꯂꯛꯏ꯫ ꯅꯪ ꯑꯃꯅꯦ ꯏꯕꯦꯝꯃ, ꯂꯩꯁꯥꯕꯤꯅꯤ ꯍꯥꯏꯕ ꯀꯥꯎꯈꯩ ꯅꯆꯥꯅꯁꯨ ꯃꯌꯥꯝ ꯑꯗꯣ ꯑꯗꯨꯝ ꯁꯦꯟꯅꯔꯒ ꯂꯩꯌꯨ꯫ ꯂꯩꯁꯥꯕꯤ ꯂꯥꯕ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯏꯕꯦꯝꯃ ꯅꯪꯁꯤꯃ꯫ ꯀꯔꯤꯃꯨꯛ ꯇꯧꯔꯒꯦ ꯅꯪꯅ ꯅꯇꯣꯝꯇ ꯉꯥꯡꯗꯅ ꯂꯥꯛꯏꯗꯨꯕꯣ? ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯂꯝꯄꯥꯛꯁꯤꯗ ꯑꯗꯨꯝ ꯂꯩꯔꯕꯅꯤꯅ ꯀꯥꯏꯗꯩ ꯇꯥꯔꯅꯤꯒꯦ? ꯑꯣ, ꯑꯗꯣ ꯑꯩꯅ ꯇꯥꯗ꯭ꯔꯁꯨ ꯅꯪꯅ ꯍꯥꯏꯕꯗꯤ ꯌꯥꯏꯗꯅ꯫ ꯍꯣ ꯑꯗꯨꯕꯨꯔꯣ, ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯁꯦ ꯂꯨꯋꯥꯡ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯂꯨꯋꯥꯡ ꯁꯤꯂꯨꯡꯕ ꯃꯌꯥꯝꯒ ꯂꯤꯀꯣꯟ ꯁꯥꯟꯅꯍꯟꯅꯤ ꯍꯥꯏꯌꯦ, ꯑꯗꯨ ꯌꯥꯎꯔꯨꯁꯦ ꯍꯥꯏꯕ꯫ ꯑꯁ, ꯑꯩꯗꯤ ꯁꯦꯠꯅꯕ ꯐꯤꯔꯣꯜꯁꯨ ꯑꯝꯇ ꯂꯩꯇꯦ, ꯌꯥꯎꯕ ꯇꯜꯂꯤꯗ꯫ ꯑꯗꯨꯒꯤꯗꯤ ꯅꯪ ꯋꯥꯕꯤꯔꯨꯔꯅꯨ, ꯑꯩ ꯊꯣꯛꯄ ꯄꯨꯔꯛꯑꯒꯦ꯫ ꯑꯗꯨ ꯅꯪꯕꯨ ꯌꯥꯕꯨ ꯌꯥꯔꯕꯕ? ꯏꯇꯥ, ꯑꯩꯅ ꯆꯠꯂꯒ ꯑꯩꯈꯣꯏ ꯌꯥꯏꯅ ꯆꯠꯇꯕꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯥꯒꯤ ꯈꯜꯂꯒ ꯑꯩ ꯀꯨꯝꯍꯩ ꯑꯃꯇ ꯌꯥꯎꯅꯤꯡꯗꯦꯗ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨ ꯂꯤꯀꯣꯟ ꯁꯥꯟꯅꯅꯕ ꯇꯧꯔꯝꯃꯤ꯫ ꯃꯥꯒꯤ ꯂꯝꯕꯥ ꯑꯌꯥꯝꯕ ꯂꯣꯏꯅ ꯁꯨꯔꯦ, ꯑꯗꯨꯕꯨ ꯂꯥꯟꯉꯝꯕꯗꯤ
Magi lamba ꯂꯩꯇꯕꯅ ꯃꯍꯥꯛ ꯂꯦꯞꯇꯨꯅ ꯂꯩ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯆꯪꯂꯛꯂꯤꯕ ꯃꯤꯁꯛ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯂꯣꯏꯅ ꯃꯤꯠꯌꯦꯡ ꯊꯝꯂꯛꯏ꯫ ꯅꯨꯔꯩ ꯑꯉꯥꯡꯕ ꯃꯆꯨꯗ ꯃꯄꯥꯜ ꯑꯉꯧꯕꯅ ꯀꯣꯠꯄ ꯐꯅꯦꯛ ꯑꯃ ꯁꯦꯠꯂꯤ꯫ ꯑꯉꯧꯕ ꯃꯆꯨꯗ ꯑꯉꯥꯡꯕꯅ ꯀꯣꯠꯄ ꯐꯤ ꯑꯃ ꯏꯟꯗꯨꯅ ꯅꯥꯞꯄꯗ ꯅꯨꯔꯥ ꯈꯨꯗꯣꯡ ꯂꯩꯃꯥꯕꯨ ꯆꯤꯟꯗꯨꯅ ꯆꯣꯏꯖꯥꯏꯅꯔꯕꯤ ꯁꯝꯂꯥꯡ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯪꯂꯛꯄꯗ ꯃꯌꯥꯝꯗꯣ ꯃꯤꯠꯐꯝ ꯍꯣꯡꯗ ꯉꯥꯏꯍꯥꯛ ꯌꯦꯡꯉꯤ꯫ ꯑꯁꯨꯝꯅ ꯅꯨꯔꯩꯅ ꯑꯃꯨꯛꯇ ꯀꯦꯕ ꯎꯗꯕꯅ ꯃꯌꯥꯝꯗꯣ ꯃꯊꯟꯇ ꯈꯜꯂꯤ ꯀꯦꯊꯣꯔꯛꯂꯕꯗꯤ ꯐꯖꯩ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯂꯝꯉꯥꯟꯕꯗꯤ ꯃꯌꯥꯝꯅ ꯌꯦꯡꯅꯔꯤꯕꯗꯨ ꯃꯍꯥꯛ ꯌꯥꯎꯔꯨꯗꯦ꯫ ꯀꯅꯥꯒꯨꯝꯕꯤ ꯑꯃꯕꯨ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯈꯧꯔꯥꯡꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯅꯨꯔꯩ ꯃꯌꯥꯝ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯝꯃꯤ꯫ ꯂꯝꯉꯥꯟꯕꯗꯤ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯂꯩ꯫ ꯃꯔꯨꯞ ꯃꯌꯥꯝꯅ ꯁꯥꯟꯅꯕ ꯍꯧꯔꯁꯤ ꯍꯥꯏꯔꯛꯄꯗꯒꯤ ꯃꯥꯁꯨ ꯅꯨꯔꯩꯒꯤ ꯅꯥꯀꯟꯗ ꯐꯝꯗꯨꯅ ꯂꯤꯀꯣꯟ ꯁꯥꯟꯅꯕ ꯌꯥꯎꯔꯛꯏ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯨꯔꯩ ꯆꯥꯛꯁꯪꯗꯨꯗ ꯃꯇꯣꯝꯇ ꯃꯪꯂꯤ꯫ ꯆꯥꯛ ꯊꯣꯡꯂꯤꯅꯤ ꯍꯥꯏꯅ ꯇꯧꯔꯕꯗꯨ ꯈꯣꯏꯖꯪꯗ꯭ꯔꯦ꯫ ꯉꯔꯥꯡ ꯎꯈꯤꯕ ꯂꯝꯉꯥꯟꯕꯒꯤ ꯁꯛꯇꯝꯗꯨ ꯑꯗꯨꯃꯛ ꯎꯗꯨꯅ ꯂꯩꯔꯦ꯫ ꯀꯔꯤꯅꯣ ꯑꯩꯅ ꯅꯍꯥꯃꯈꯩ ꯈꯟꯗꯕ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯈꯜꯂꯛꯏꯁꯤꯕꯣ? ꯑꯩꯒꯤ ꯃꯤꯠꯁꯤꯗ ꯃꯥꯕꯨ ꯑꯗꯨꯝ ꯎꯔꯒ ꯂꯩꯔꯤꯁꯤꯅ ꯀꯔꯤꯒꯤ? ꯅꯠꯇꯦ, ꯑꯩꯁꯤꯕꯨ ꯂꯩꯁꯥꯕꯤꯒ ꯐꯥꯔꯛꯑꯕ ꯀꯥꯏꯗꯨꯔꯣ? ꯅꯍꯥꯟꯈꯩꯅ ꯈꯟꯗ꯭ꯔꯒ ꯑꯁ ꯑꯩ ꯉꯥꯎꯗꯧꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦꯗ꯫ ꯃꯥꯅ ꯃꯇꯣꯝꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯣ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯄ ꯃꯇꯥ ꯑꯆꯥꯟꯕꯤꯅ ꯇꯥꯍꯧꯔꯤ꯫ ꯀꯩꯅꯣ ꯂꯩꯔꯪ ꯃꯅꯥꯛꯇꯨꯗ ꯆꯣꯏꯔꯣ ꯂꯣꯜꯂꯤꯗꯨꯅ? ꯆꯥꯛ ꯊꯣꯡꯅ ꯊꯣꯡꯅ ꯃꯪꯉꯕꯣ ꯅꯪꯕꯣ? ꯀꯩ ꯂꯩꯔꯒꯦ ꯉꯟꯇꯥꯅ ꯍꯦꯛꯇ ꯐꯥꯎꯖꯜꯂꯛꯏꯁꯤꯅ? ꯑꯩꯁꯦ ꯅꯪ ꯎꯅꯒꯦꯅ ꯂꯥꯛꯏꯅꯤ꯫ ꯑꯗꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕ? ꯅꯪꯅ ꯉꯔꯥꯡ ꯃꯖꯥ ꯏꯕꯨꯡꯉꯣ ꯂꯨꯋꯥꯡ ꯁꯦꯂꯨꯡꯕꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯗꯣ ꯑꯩ ꯌꯥꯝꯅ ꯆꯤꯡꯅꯩ꯫ ꯁꯦꯡꯅ ꯈꯨꯝꯃꯨꯀꯣ꯫ ꯑꯁ ꯀꯔꯤ ꯋꯥꯍꯪꯅꯤꯒꯦ? ꯆꯨꯝꯅ ꯁꯨꯝ ꯃꯁꯛ ꯐꯖꯩ ꯍꯥꯏꯅ ꯌꯦꯡꯕꯅꯤ꯫ ꯋꯥꯈꯜꯒ ꯑꯃꯨꯛ ꯐꯕꯤꯔꯨꯅꯨꯀꯣ꯫ ꯏꯕꯦꯝꯃ, ꯅꯪ ꯑꯩ ꯂꯣꯏꯅꯔꯛꯂꯤꯕꯁꯦ ꯉꯁꯤ ꯉꯔꯥꯡ ꯈꯛꯇ ꯅꯠꯇꯦ꯫ ꯅꯪꯅ ꯍꯣꯟꯕ ꯁꯣꯔ ꯑꯩꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯉꯤ꯫ ꯁꯦꯡꯅ ꯍꯥꯏꯔꯛꯑꯣ, ꯅꯪꯕꯨ ꯂꯨꯋꯥꯡ ꯁꯦꯂꯨꯡꯕꯗꯨꯕꯨ ꯄꯥꯝꯃꯕ꯭ꯔꯥꯕ? ꯃꯁꯛ ꯐꯖꯕꯗꯨꯗ ꯁꯨꯝ ꯌꯦꯡꯕꯅꯤ, ꯀꯩꯁꯨ ꯈꯟꯕ ꯂꯩꯇꯦ꯫ ꯃꯈꯣꯏꯒ ꯑꯩꯈꯣꯏꯒꯗꯤ ꯌꯥꯝꯅ ꯈꯦꯠꯅꯩꯌꯦ ꯏꯇꯥ꯫ ꯅꯪꯒꯤ ꯄꯥꯈꯨꯝꯗꯣ ꯃꯔꯧ ꯂꯩ꯫ ꯑꯩ ꯆꯤꯡꯅꯗꯕ ꯉꯝꯗꯦꯀꯣ꯫ ꯑꯗꯣ ꯏꯇꯥ ꯑꯆꯥꯟꯕꯤ, ꯑꯩꯁꯤꯕꯨ ꯁꯛ ꯌꯥꯝ ꯊꯤꯕ꯭ꯔꯥꯕ? ꯑꯦ, ꯀꯅꯥꯅ ꯏꯇꯥꯕꯨ ꯁꯛ ꯊꯤꯌꯦꯅ ꯍꯥꯏꯔꯛꯑꯒꯦ? ꯉꯔꯥꯡꯗ ꯅꯠꯇ꯭ꯔꯣ ꯂꯨꯋꯥꯡ ꯅꯤꯡꯊꯧ ꯁꯪꯒꯥꯏꯗ ꯂꯤꯀꯣꯟ ꯁꯥꯟꯅꯕꯗ ꯂꯨꯋꯥꯡ ꯄꯥꯈꯪꯁꯤꯡꯅ ꯃꯃꯤꯠ ꯂꯩꯀꯥꯏ ꯀꯣꯏꯈ꯭ꯔꯤꯕꯗꯣ? ꯑꯁꯨꯛ ꯐꯖꯕ ꯏꯇꯥꯗꯒꯤ ꯍꯦꯟꯕ ꯃꯩꯇ꯭ꯔꯕꯥꯛ ꯑꯁꯤꯗ ꯄꯣꯛꯇ꯭ꯔꯤꯀꯣ꯫ ꯃꯆꯤꯡꯗꯕꯨ ꯅꯨꯄꯥꯗꯧꯅ ꯇꯧꯏ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯏꯇꯥꯒ ꯂꯝꯕꯥ ꯄꯥꯕꯤꯅꯕ ꯃꯤ ꯊꯣꯛꯂꯛꯇ꯭ꯔꯤ꯫ ꯅꯨꯔꯩ ꯃꯇꯣꯝꯇ ꯈꯜꯂꯤ꯫ ꯅꯪꯅꯗꯤ ꯐꯖꯩ ꯍꯥꯏꯔꯤꯕ, ꯑꯗꯨꯕꯨ ꯌꯦꯡꯍꯟꯅꯤꯡꯕ ꯃꯤꯅꯗꯤ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕꯤꯔꯛꯇꯦ꯫ ꯀꯩꯅꯣ ꯑꯃꯨꯛ ꯃꯪꯗꯅ ꯂꯩꯗꯨꯕꯣ? ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ, ꯅꯪꯅ ꯍꯣꯔꯦꯟ ꯑꯋꯥꯡ ꯂꯧꯀꯣꯟ ꯆꯠꯄꯗ ꯑꯩ ꯀꯧꯔꯝꯃꯣ꯫ ꯑꯩꯁꯨꯅꯦ ꯁꯒꯣꯜ ꯊꯧꯕ ꯇꯝꯕꯤꯌꯣꯕ꯫ ꯍꯣꯏ ꯇꯝꯕꯤꯒꯦ꯫ ꯅꯪꯁꯨ ꯍꯩꯅꯤꯡꯉꯕꯣ? ꯍꯩꯅꯤꯡꯗ꯭ꯔꯗꯤ ꯀꯩꯅꯣ? ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯦ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯏꯕꯦꯝꯃ꯫ ꯇꯟꯕꯨ ꯇꯜꯂꯦ ꯍꯤꯡꯗꯧꯒ꯫ ꯌꯥꯏꯊꯣꯏꯕꯤꯅ ꯃꯄꯥꯟꯗꯒꯤ ꯀꯧꯔꯛꯏ꯫ ꯏꯆꯦ ꯆꯥꯟꯕꯤ, ꯅꯣꯏꯅꯦꯅ ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣꯅ ꯀꯧꯔꯦ꯫ ꯍꯣꯏ ꯍꯣꯏ ꯂꯥꯛꯑꯒꯦ꯫ ꯑꯗꯨ ꯏꯇꯥ ꯑꯩ ꯆꯠꯂꯒꯦ꯫ ꯍꯣꯔꯦꯟ ꯑꯃꯨꯛ ꯀꯧꯔꯝꯕ ꯀꯥꯎꯅꯤꯀꯣ꯫ ꯃꯉꯥꯡ ꯅꯤꯡꯊꯧ ꯃꯁꯥ ꯁꯣꯟꯕꯅ ꯂꯩꯕꯥꯛꯀꯤ ꯊꯕꯛ ꯊꯧꯔꯝ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ꯫ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯁꯅꯥꯊꯣꯏꯅ ꯀꯣꯅꯨꯡ ꯑꯁꯤꯕꯨ ꯌꯦꯡꯁꯤꯜꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯁꯒꯦꯟ ꯁꯅꯥꯗꯤ ꯀꯣꯅꯨꯡꯒꯤ ꯊꯕꯛ ꯊꯧꯔꯝ ꯑꯃꯠꯇ ꯌꯥꯎꯗ ꯃꯥꯒꯤ ꯊꯣꯛꯄ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯂꯩꯃ ꯃꯄꯨꯔꯣꯏꯕ ꯀꯣꯏꯔꯦꯡꯕꯨ ꯁꯦꯕꯥ ꯇꯧꯕꯤꯔꯝꯃꯤ꯫ ꯃꯣꯏ ꯁꯅꯈ꯭ꯌꯥ, ꯍꯛꯆꯥꯡꯗꯨꯕꯨ ꯈꯖꯤꯛ ꯐꯥꯎꯕ ꯀꯟꯈꯠꯇ꯭ꯔꯤꯕꯔꯥ? ꯁꯤꯖꯥ, ꯅꯆꯥ ꯑꯇꯣꯝꯕ ꯍꯜꯂꯛꯈ꯭ꯔꯕꯔꯥ? ꯍꯜꯂꯛꯇ꯭ꯔꯤ꯫ ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣ ꯍꯥꯏꯕꯁꯨ ꯇꯥꯛꯂꯝꯗꯦ꯫ ꯁꯤꯗ ꯆꯠꯀꯅꯤ ꯈꯣꯠꯅꯤꯒ ꯅꯣꯡꯃꯇ ꯍꯥꯏꯔꯝꯗꯦ꯫ ꯃꯥꯒꯤ ꯊꯣꯛꯄ ꯅꯣꯡ ꯉꯥꯟꯕꯒ ꯊꯣꯛꯈꯤꯅꯤ, ꯅꯨꯃꯤꯠ ꯇꯥꯔꯒ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯀꯅꯤ꯫ ꯁꯤꯅꯤ ꯃꯥꯒꯤ ꯊꯕꯛ ꯍꯥꯏꯕꯕꯨ꯫ ꯅꯆꯥꯅꯨꯄꯥ ꯑꯍꯜꯗꯤ ꯂꯩꯈꯤꯕ ꯅꯠꯇ꯭ꯔꯣ? ꯉꯁꯥꯏꯗꯩꯗꯤ ꯂꯩꯔꯝꯕꯅꯤ꯫ ꯍꯧꯖꯤꯛꯇꯅꯦ ꯈꯨꯜꯒꯤ ꯅꯍꯥ ꯈꯔꯒ ꯊꯣꯛꯈꯤꯕꯅꯤ꯫ ꯂꯥꯟꯒꯤ ꯀꯔꯤ ꯀꯔꯤꯅꯣ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯈꯤꯕꯅꯤ꯫ ꯏꯔꯥꯡꯁꯤꯅ ꯃꯆꯤ ꯃꯆꯤ ꯊꯣꯛꯇꯨꯅ ꯂꯩꯔꯤ꯫ ꯃꯣꯏ ꯁꯅꯈ꯭ꯌꯥꯅ ꯄꯥꯡꯒꯜ ꯀꯜꯂꯝꯕ ꯑꯣꯏꯔꯒꯗꯤ ꯐꯖꯅ ꯌꯦꯡꯁꯤꯜꯂꯝꯒꯗꯕꯅꯤ꯫ ꯁꯤꯖꯥ, ꯑꯩꯁꯨ ꯈꯪꯉꯤꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤꯁꯨ ꯎꯏ ꯇꯥꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯥꯡꯒꯜ ꯁꯣꯜꯂꯕ ꯑꯩꯅꯗꯤ ꯀꯔꯤ ꯇꯧꯕ ꯉꯝꯒꯅꯤ? ꯏꯆꯥ ꯑꯅꯤꯁꯤꯅ ꯂꯤꯡꯖꯦꯜ ꯆꯞ ꯃꯥꯟꯅꯅ ꯃꯉꯥꯡ ꯁꯂꯥꯏꯒꯤꯗꯃꯛꯇ ꯆꯣꯡꯊꯣꯛꯇꯨꯅ ꯂꯦꯞꯄꯗꯣ ꯑꯩꯁꯨ ꯎꯅꯤꯡꯂꯤꯕꯅꯤꯅꯦ꯫ ꯑꯗꯨꯕꯨ ꯁꯤꯖꯥ, ꯏꯆꯥ ꯑꯅꯤꯁꯦ ꯃꯔꯤꯡꯖꯦꯜ ꯃꯊꯧꯅꯥ ꯃꯥꯟꯅꯗꯦꯅꯦ꯫ ꯅꯆꯥ ꯑꯇꯣꯝꯕꯒꯤ ꯍꯥꯛꯇꯛꯇ ꯅꯪ ꯑꯩꯁꯦ ꯋꯥꯗꯧꯔꯤꯅꯦ꯫ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯅꯨꯄꯤ ꯑꯩꯍꯥꯛꯅ ꯏꯆꯥ ꯑꯇꯣꯝꯕꯁꯦ ꯑꯇꯣꯟ ꯑꯇꯥꯡꯅꯤ ꯈꯟꯅ ꯀꯦꯊꯣꯛꯅ ꯌꯣꯛꯂꯨꯔꯦ꯫
ꯑꯩ ꯏꯁꯥꯕꯨ ꯁꯦꯝꯗꯣꯛꯀꯦ ꯁꯅꯈ꯭ꯌꯥ꯫ ꯅꯨꯔꯩ ꯂꯨꯋꯥꯡ ꯀꯩꯊꯦꯜꯗꯒꯤ ꯃꯥꯒꯤ ꯁꯃꯗꯣꯟ ꯑꯉꯧꯕꯤ ꯊꯧꯗꯨꯅ ꯑꯋꯥꯡ ꯁꯥꯕꯜ ꯇꯝꯅ ꯃꯥꯒꯤ ꯁꯃꯗꯣꯟꯁꯤꯡ ꯑꯗꯨ ꯂꯧꯁꯤꯜꯂꯨꯒꯦ ꯈꯟꯅ ꯂꯥꯛꯄꯅꯤ꯫ ꯉꯛꯅ ꯁꯒꯣꯜ ꯑꯗꯨꯗꯒꯤ ꯈꯪꯀꯨꯝ ꯀꯨꯝꯊꯈꯤ꯫ ꯃꯍꯥꯛꯅ ꯆꯦꯟꯕ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯁꯒꯣꯜꯁꯤꯡ ꯑꯗꯨ ꯑꯌꯥꯝꯕꯅ ꯁꯤꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯈꯔ ꯑꯃꯅ ꯊꯥꯡꯅ ꯌꯨꯡꯂꯝꯕꯒꯤ ꯁꯣꯛꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩ꯫ ꯅꯨꯔꯩ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝꯅ ꯁꯒꯣꯜ ꯑꯃꯗꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯁꯤꯟ, ꯑꯃꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯧꯒꯠꯅꯕ ꯇꯧꯏ꯫ ꯅꯨꯔꯩ ꯂꯝꯄꯥꯛꯇꯨꯗ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ꯫ ꯃꯥꯅ ꯍꯧꯖꯤꯛ ꯎꯔꯤꯕꯁꯤꯡ ꯑꯁꯤ ꯀꯔꯤꯅꯣ ꯈꯟꯕꯗ ꯃꯍꯥꯛ ꯋꯥꯈꯜ ꯊꯣꯛꯇ꯭ꯔꯤ꯫ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯄ ꯉꯝꯗ ꯃꯃꯤꯠ ꯑꯗꯨꯗꯒꯤ ꯄꯤꯔꯥꯡ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯟꯊꯔꯛꯏ꯫ ꯂꯝꯄꯥꯛ ꯑꯗꯨꯗ ꯀꯞꯄ ꯌꯥꯕ ꯀꯞꯂꯒ ꯇꯧꯐꯝ ꯈꯪꯗ ꯃꯥꯒꯤ ꯁꯃꯗꯣꯟ ꯊꯧꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯏ꯫ ꯌꯥꯆꯪꯂꯛꯄ ꯑꯗꯨꯗ ꯃꯌꯨꯝ ꯌꯧꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯈꯨꯜ ꯑꯗꯨꯒꯤ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯅ ꯆꯦꯟꯅꯔꯝꯃꯤ꯫ ꯅꯨꯔꯩ ꯉꯛꯅ ꯁꯒꯣꯜ ꯑꯗꯨ ꯈꯥꯝꯗꯨꯅ ꯀꯨꯝꯊꯈꯤꯒꯦ ꯇꯧꯏ꯫ "ꯈꯨꯔꯥ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯃꯌꯥꯝꯁꯤꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯤꯁꯤꯕꯣ? ꯏꯕꯦꯝꯃ, ꯅꯪꯗꯤ ꯀꯔꯤꯃꯇ ꯇꯥꯗ꯭ꯔꯤꯕꯣꯏꯔꯦ? ꯊꯪꯅꯕ ꯂꯩꯕꯥꯛꯇꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯂꯥꯟꯃꯤ ꯀꯌꯥ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤꯡ ꯑꯌꯥꯝꯕꯅ ꯃꯩ ꯂꯣꯏꯅ ꯊꯥꯈ꯭ꯔꯦ꯫ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯤꯡꯁꯦ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯅꯕ ꯂꯣꯏꯅ ꯆꯦꯟꯅꯈ꯭ꯔꯕꯅꯤ꯫ ꯅꯪꯁꯨꯅꯦ, ꯃꯐꯝ ꯑꯁꯤ ꯌꯥꯝꯅ ꯊꯨꯅ ꯊꯥꯗꯣꯛꯅꯕ ꯇꯧ, ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯛꯁꯨ ꯁꯣꯏꯗꯅ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯒꯅꯤ." ꯑꯍꯜꯗꯨꯅ ꯇꯝꯂꯛꯂꯤꯕ ꯄꯥꯎꯗꯨ ꯇꯥꯕꯗ ꯅꯨꯔꯩ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ लाꯎꯈꯤ꯫ ꯇꯧꯐꯝ ꯈꯪꯗ ꯍꯜꯂꯛꯄꯅꯤ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯇꯥꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯜꯂꯤ꯫ ꯍꯧꯖꯤꯛ ꯃꯥꯒꯤ ꯃꯤꯠꯇ ꯎꯔꯤꯕꯁꯤ ꯁꯣꯏꯅꯥꯏꯔꯕꯤ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯤ ꯑꯃꯗꯤ ꯃꯕꯣꯛꯄꯨꯅꯤ꯫ ꯅꯨꯔꯩ ꯊꯤꯟꯊꯗ ꯃꯥꯒꯤ ꯁꯃꯗꯣꯟ ꯑꯉꯧꯕꯤꯗꯨ ꯊꯧꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯔꯩ ꯃꯌꯨꯝ ꯌꯧꯔꯛꯄꯗꯗꯤ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯑꯗꯨ ꯃꯩꯅ ꯈꯔ ꯆꯥꯛꯇꯨꯅ ꯂꯩꯔꯝꯂꯦ꯫ ꯊꯨꯅ ꯁꯃꯗꯣꯟ ꯑꯗꯨꯗꯒꯤ ꯀꯨꯝꯊꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯄꯅꯤ꯫ ꯃꯌꯥꯏ ꯀꯥꯗꯨ ꯌꯧꯔꯛꯄꯗ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡ ꯂꯦꯞꯈꯤ꯫ ꯃꯕꯣꯛ ꯊꯕꯥ ꯂꯩꯃꯥꯏꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯅꯥꯎꯅꯨꯄꯤꯒꯤ ꯐꯤꯕꯝ ꯀꯥꯏꯔꯕ ꯁꯛꯐꯝ ꯑꯗꯨ ꯌꯦꯡꯕ ꯉꯝꯗ ꯃꯃꯤꯠ ꯆꯦꯖꯦꯠ ꯎꯏꯁꯤꯟꯈꯤ꯫ ꯊꯃꯣꯏꯗ ꯄꯦꯟꯗꯕ ꯁꯥꯎꯅꯤꯡꯕꯅ ꯈꯥꯡꯕ ꯉꯝꯗ ꯈꯨꯗꯨꯝ ꯆꯦꯠꯅ ꯇꯥꯁꯤꯟꯗꯨꯅ ꯃꯆꯤ ꯂꯦꯡꯗ ꯂꯦꯞꯄꯤ꯫ "ꯑꯩ ꯌꯥꯝꯅ ꯀꯤꯌꯦ ꯆꯦꯝꯆꯥ, ꯑꯩꯅ ꯀꯨꯏꯔꯛꯀꯅꯨ ꯍꯥꯏꯔꯒ ꯅꯪ ꯀꯔꯤꯒꯤ ꯊꯦꯡꯅ ꯂꯥꯛꯏꯅꯣ? ꯑꯕꯣꯛꯁꯦ ꯑꯩꯅ ꯀꯧꯕꯁꯨ ꯈꯨꯝꯗꯦ꯫ ꯅꯪ ꯑꯝꯇ ꯀꯧꯑꯣ, ꯃꯐꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯑꯩꯈꯣꯏ ꯆꯠꯈ꯭ꯔꯁꯦ." ꯅꯨꯔꯩ ꯃꯅꯥꯎꯅꯨꯄꯤꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯑꯕꯣꯛ ꯀꯩꯁꯨ ꯇꯧꯔꯣꯏ, ꯌꯥꯏ, ꯅꯪ ꯀꯞꯀꯅꯨ꯫ ꯀꯔꯤꯒꯤ ꯑꯗꯨꯛ ꯄꯥꯝꯗ꯭ꯔꯤꯕꯅꯣ? ꯑꯩꯅ ꯅꯪꯉꯣꯟꯗ ꯊꯧꯅꯥ ꯂꯩꯕꯤ ꯑꯣꯏꯌꯣ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯥ? ꯁꯦ, ꯀꯞꯀꯅꯨ꯫ ꯌꯨꯝꯁꯤꯗ ꯀꯅꯥ ꯂꯥꯛꯑꯝꯃꯤ? ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ." "ꯆꯦꯝꯆꯥ, ꯑꯩ ꯑꯝꯇ ꯈꯪꯗꯦ꯫ ꯃꯃꯥꯏꯁꯨ ꯂꯣꯏꯅ ꯈꯨꯝꯖꯤꯜꯂꯤ꯫ ꯑꯩ ꯌꯥꯝ ꯀꯤꯌꯦ꯫ ꯃꯈꯣꯏꯅ ꯑꯕꯣꯛꯇꯨꯁꯨ ꯐꯨꯏ, ꯑꯗꯨꯒ ꯑꯩꯕꯨꯁꯨ." ꯅꯨꯔꯩ ꯃꯈꯥ ꯇꯥꯔꯅꯨ ꯍꯥꯏꯕꯒꯨꯝ ꯃꯅꯥꯎꯅꯨꯄꯤꯒꯤ ꯃꯆꯤꯟ ꯈꯨꯝꯖꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯇꯣꯛꯑꯣ, ꯌꯥꯔꯦ ꯌꯥꯏ, ꯑꯩ ꯄꯨꯝꯅꯃꯛ ꯈꯪꯏ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯅꯕ ꯇꯧꯔꯁꯤ꯫ ꯑꯋꯥꯡ ꯀꯥꯁꯦ ꯑꯌꯥꯝꯕ ꯁꯔꯨꯛ ꯂꯣꯏꯅ ꯆꯥꯛꯂꯦ꯫ ꯃꯐꯝꯁꯤꯗ ꯀꯨꯏꯅ ꯂꯩꯊꯔꯕꯗꯤ ꯁꯣꯏꯗꯅ ꯈꯨꯗꯣꯡ ꯊꯤꯔꯅꯤ꯫ ꯅꯥꯄꯤ ꯌꯣꯝꯁꯤꯜꯂꯨ, ꯆꯠꯅꯕ ꯇꯧꯁꯤ꯫ ꯑꯩ ꯑꯕꯣꯛꯄꯨ ꯄꯣꯔꯛꯑꯒꯦ꯫ ꯆꯦꯝꯆꯥ, ꯅꯪ ꯉꯝꯗꯣꯔꯤꯕ꯭ꯔꯥ? ꯑꯩꯈꯣꯏ ꯁꯤꯗ ꯁꯨꯝ ꯂꯩꯔꯁꯤꯔꯥ? ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯄꯥꯝꯗꯤꯌꯦ." "ꯌꯥꯏ, ꯍꯧꯖꯤꯛ ꯃꯇꯝ ꯂꯩꯇ꯭ꯔꯕꯅꯤ꯫ ꯂꯥꯛꯑꯣ, ꯆꯠꯅꯕ ꯇꯧꯔꯁꯤ." ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯗꯨ ꯄꯨꯕ ꯌꯥꯕ ꯈꯔ ꯌꯣꯝꯁꯤꯟꯗꯨꯅ ꯁꯃꯗꯣꯟ ꯑꯗꯨꯗ ꯍꯥꯞꯂꯝꯃꯤ꯫ ꯃꯅꯥꯎꯅꯨꯄꯤ ꯌꯥꯏꯕꯨ ꯑꯉꯧꯕꯤꯗ ꯇꯣꯡꯍꯜꯂꯤ꯫ ꯑꯗꯨꯒ ꯅꯨꯔꯩ ꯃꯕꯣꯛꯄꯨ ꯄꯣꯗꯨꯅ ꯁꯒꯣꯜ ꯑꯔꯥꯡꯕꯤꯗꯨ ꯀꯥꯗꯨꯅ ꯃꯈꯣꯏ ꯃꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯗꯨ ꯌꯨꯝ ꯑꯗꯨꯕꯨ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯁꯃꯗꯣꯟ ꯊꯧꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯁꯨꯝ ꯂꯥꯛꯄꯗ ꯌꯨꯝ ꯀꯌꯥ ꯃꯩꯅ ꯆꯥꯛꯇꯨꯅ ꯂꯩꯍꯧꯕ ꯎꯔꯝꯃꯤ꯫ ꯃꯕꯨꯛꯅꯤꯡꯗ ꯁꯥꯎꯅꯤꯡꯕꯅ ꯃꯁꯥꯗꯨ ꯂꯩꯇꯥꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯥꯏꯊꯣꯡꯗ ꯀꯔꯤꯁꯨ ꯎꯠꯇ ꯂꯥꯛꯄꯅ ꯊꯪꯅꯕ ꯈꯨꯜ ꯑꯗꯨꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯅꯨꯔꯩ ꯁꯅꯥ ꯅꯨꯄꯤ ꯑꯣꯏꯖꯔꯕꯁꯨ ꯃꯊꯧꯅꯥ ꯂꯩꯕꯇ ꯅꯠꯇꯅ ꯃꯄꯥꯡꯒꯜꯁꯨ ꯅꯨꯄꯥ ꯑꯃꯗꯒꯤ ꯇꯥꯗꯦ꯫ ꯃꯅꯒꯟꯗ ꯄꯣꯔꯤꯕ ꯃꯕꯣꯛꯄꯨ ꯑꯋꯥꯕ ꯐꯥꯎꯗ ꯁꯒꯣꯜ ꯑꯗꯨ ꯊꯧꯗꯨꯅ ꯁꯨꯝ ꯂꯥꯛꯂꯝꯃꯤ꯫ ꯃꯤꯌꯥꯝꯅ ꯀꯥꯏꯗꯨꯅ ꯆꯦꯟꯅꯍꯧꯕ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯀꯞꯄ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯀꯌꯥ ꯃꯥꯒꯤ ꯅꯥꯀꯣꯡꯗ ꯍꯟꯖꯤꯟ ꯍꯟꯖꯤन ꯇꯥꯔꯛꯂꯝꯃꯤ꯫ ꯁꯨꯝ ꯂꯥꯛꯄꯅ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯔꯦ꯫ ꯃꯅꯥꯎꯅꯨꯄꯤ ꯌꯥꯏꯊꯣꯏꯕꯤ ꯃꯆꯦꯅ ꯁꯒꯣꯜ ꯊꯧꯕ ꯐꯖꯅ ꯇꯝꯕꯤꯕꯅ ꯃꯍꯥꯛꯁꯨ ꯍꯩꯔꯝꯃꯤ꯫ ꯃꯄꯥꯡꯒꯜ ꯈꯔ ꯁꯣꯟꯖꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯌꯥꯏꯊꯣꯏꯕꯤ ꯌꯥꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯒꯜꯂꯤ, ꯑꯗꯨꯕꯨ ꯃꯤꯉꯝꯖꯗꯦ꯫ ꯃꯃꯥꯒꯤ ꯃꯄꯥꯝ ꯌꯧꯔꯕꯗ ꯅꯨꯔꯩ ꯅꯪꯒꯟꯗ ꯄꯣꯔꯤꯕ ꯃꯕꯣꯛꯄꯨ ꯊꯥꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯝꯕ ꯊꯥꯔꯤꯛ ꯏꯉꯛ ꯉꯛꯅ ꯍꯪꯂꯛꯏ꯫ "ꯌꯥꯏꯊꯣꯏꯕꯤ, ꯅꯕꯣꯛꯁꯤ ꯀꯩꯗꯧꯔꯦ?" ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯃꯤ꯫ ꯅꯨꯔꯩꯅ, "ꯏꯅꯦ, ꯑꯕꯣꯛꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯒ꯭ꯌꯥꯟ ꯂꯥꯛꯇ꯭ꯔꯤ꯫ ꯑꯕꯣꯛꯄꯨ ꯑꯃꯨꯛꯇꯪ ꯒ꯭ꯌꯥꯟ ꯇꯥꯍꯟꯅꯕ ꯇꯧꯁꯤ꯫ ꯌꯥꯏ, ꯄꯣꯠꯆꯩꯁꯤꯡꯗꯣ ꯏꯆꯦ ꯂꯧꯁꯤꯜꯂꯨꯔꯒꯦ꯫ ꯅꯪ ꯑꯕꯣꯛꯄꯨ ꯆꯪꯉꯝꯃꯨ, ꯑꯩ ꯑꯉꯧꯕꯤꯒ ꯑꯔꯥꯡꯕꯤꯒ ꯑꯝꯇ ꯄꯨꯁꯤꯜꯂꯨꯈꯤꯒꯦ." ꯅꯨꯔꯩ ꯃꯅꯥꯎꯅꯨꯄꯤꯗ ꯋꯥ ꯈꯔ ꯁꯤꯟꯅꯗꯨꯅ ꯊꯣꯛꯈꯤ꯫ ꯁꯒꯣꯜ ꯁꯪ ꯂꯩꯔꯤꯕꯗꯨꯗ ꯃꯥꯒꯤ ꯁꯃꯗꯣꯟ ꯑꯅꯤꯗꯨ ꯄꯨꯁꯤꯜꯂꯝꯃꯤ꯫ ꯅꯨꯔꯩ ꯁꯃꯗꯣꯟ ꯑꯗꯨꯕꯨ ꯋꯥꯔꯤ ꯁꯥꯅ ꯁꯥꯅ ꯄꯨꯜꯂꯤ꯫ "ꯑꯉꯧꯕꯤ, ꯅꯪ ꯂꯝ ꯍꯦꯟꯒꯅꯨꯀꯣ꯫
ꯑꯩꯅ ꯄꯨꯜꯂꯤꯕ ꯊꯧꯔꯤꯁꯦ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤꯅꯤ꯫ ꯁꯖꯤꯛꯁꯨ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯩꯁꯨ ꯅꯈꯣꯏꯁꯨ ꯅꯨꯃꯤꯗꯥꯡꯁꯤꯃꯗꯤ ꯆꯔꯥ ꯍꯦꯟꯃꯤꯟꯅꯔꯁꯤ꯫ ꯍꯌꯦꯡ ꯉꯟꯇꯥ ꯅꯈꯣꯏ ꯑꯅꯤꯕꯨ ꯄꯨꯛ ꯊꯟꯅꯅꯕ ꯄꯤꯖꯔꯒꯦ꯫ ꯁꯒꯣꯜ ꯑꯅꯤꯗꯨꯁꯨ ꯃꯃꯩꯗꯨ ꯍꯥꯏꯗꯨꯅ ꯅꯨꯔꯩꯅ ꯍꯥꯏꯔꯤꯕꯗꯨ ꯈꯪꯂꯦ ꯍꯥꯏꯕꯒꯨꯝꯅꯅꯦ ꯄꯣꯠꯆꯩꯁꯤꯡꯗꯨ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯪꯂꯛꯄꯗ ꯃꯕꯣꯛ ꯊꯕꯥ ꯒ꯭ꯌꯥꯟ ꯂꯥꯛꯂꯝꯂꯦ꯫ ꯏꯅꯦ, ꯈꯨꯟꯖꯥꯁꯤꯡ ꯑꯌꯥꯝꯕꯗꯤ ꯂꯣꯏꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯈ꯭ꯔꯕ꯭ꯔꯥ? ꯑꯌꯥꯝꯕꯅ ꯂꯣꯏꯅ ꯆꯠꯂꯝꯃꯅꯤ꯫ ꯃꯤꯐꯠꯇꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯈꯨꯜꯗꯒꯤ ꯁꯤꯡ ꯆꯟꯒꯦ ꯍꯥꯏꯕ ꯌꯥꯗꯕꯒꯤꯗꯃꯛꯇ ꯂꯣꯟꯅ ꯂꯥꯟꯗꯥꯔꯛꯂꯤꯕꯅꯤ꯫ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯆꯠꯇꯨꯅ ꯅꯤꯡꯊꯧꯗ ꯋꯥꯀꯠꯂꯨꯒꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯥꯡꯈ꯭ꯔꯕ ꯌꯨꯝ ꯀꯌꯥꯗꯣ ꯁꯥꯕꯤꯅꯕ ꯍꯥꯏꯔꯨꯒꯅꯤ꯫ ꯊꯪꯅꯔꯤꯕ ꯅꯤꯡꯊꯦꯜ ꯈꯨꯜ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯡꯍꯜꯂꯤꯕ ꯂꯟ ꯊꯨꯝ ꯀꯌꯥ ꯑꯁꯤꯒꯤ ꯃꯃꯜ ꯂꯧꯍꯟꯒꯅꯤ꯫ ꯏꯕꯦꯝꯃ, ꯂꯩꯕꯥꯛ ꯑꯁꯤ ꯌꯥꯝꯅ ꯂꯨꯔꯛꯀꯗꯧꯔꯤ꯫ ꯃꯃꯥꯡꯗ ꯄꯥꯜꯂꯝꯕ ꯅꯤꯡꯊꯧꯁꯤꯡꯒ ꯃꯥꯟꯅꯗꯦꯅꯦ꯫ ꯐꯠꯁꯨ ꯐꯠꯈꯤꯗ꯭ꯔꯦ꯫ ꯃꯣꯏꯒꯤ ꯏꯃꯨꯡ ꯁꯥꯒꯩ ꯅꯥꯇꯩ ꯅꯨꯡꯉꯥꯏ ꯍꯧꯔꯒ ꯂꯣꯏꯔꯦ ꯈꯜꯂꯒ ꯂꯩꯔꯕꯅꯤꯅ ꯈꯨꯟꯖꯥ ꯑꯩꯈꯣꯏꯒꯤꯗꯤ ꯀꯔꯤꯁꯨ ꯈꯟꯗ꯭ꯔꯦ꯫ ꯏꯅꯦ, ꯄꯣꯊꯥꯕꯤꯔꯣ꯫ ꯆꯥꯛ ꯈꯔ ꯂꯩꯔꯤꯕꯁꯦ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ꯫ ꯃꯐꯝꯁꯤꯗ ꯀꯩꯁꯨ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯣꯏ꯫ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯕꯤꯔꯣ꯫ ꯅꯨꯔꯩꯅ, ꯑꯕꯣꯛ, ꯑꯩ ꯑꯕꯣꯛꯅ ꯇꯨꯝꯅꯕ ꯐꯝ ꯊꯥꯔꯨꯈꯤꯒꯦ꯫ ꯆꯥꯛꯁꯦ ꯆꯥꯊꯣꯛꯑꯣꯀꯣ꯫ ꯅꯈꯣꯏꯒꯤꯗꯤ? ꯑꯕꯣꯛ, ꯑꯩꯈꯣꯏꯗꯤ ꯆꯥꯔꯦ꯫ ꯑꯕꯣꯛ ꯆꯥꯊꯣꯛꯑꯣ꯫ ꯃꯇꯝꯁꯦ ꯊꯦꯡꯖꯤꯜꯂꯛꯑꯦ, ꯄꯣꯊꯥꯅꯕ ꯇꯧꯔꯣ꯫ ꯅꯣꯏꯁꯨ ꯆꯥꯔꯁꯤ ꯂꯥꯛꯑꯣꯗꯅ꯫ ꯑꯩꯈꯣꯏꯗꯤ ꯆꯥꯔꯦ ꯑꯕꯣꯛ꯫ ꯃꯆꯦꯒꯤ ꯋꯥꯍꯩꯗꯨꯗ ꯌꯥꯏꯊꯣꯏꯕꯤꯗꯤ ꯏꯉꯛ ꯉꯛꯅ ꯃꯆꯦꯗ ꯌꯦꯡꯉꯤ꯫ ꯌꯥꯏ, ꯅꯪꯁꯨ ꯅꯆꯦꯒ ꯄꯣꯊꯥꯅꯕ ꯇꯧꯔꯨꯔꯣ ꯂꯥꯛꯑꯣ꯫ ꯊꯕꯥꯕꯨ ꯆꯥꯛ ꯄꯤꯖꯗꯨꯅ ꯄꯣꯊꯥꯍꯜꯂꯝꯂꯕ ꯃꯇꯨꯡꯗ ꯅꯨꯔꯩ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯂꯥꯟ ꯇꯠꯇꯅ ꯇꯧꯔꯝꯃꯤ꯫ ꯈꯨꯜ ꯑꯃꯒ ꯑꯃꯒ ꯌꯦꯡꯁꯤꯟꯅꯩ, ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯇꯧꯔꯛꯂꯤꯕ ꯃꯌꯥꯝ ꯑꯁꯤꯗ ꯋꯥꯈꯜ ꯂꯩꯇꯥꯖꯔꯝꯗꯦ꯫ ꯃꯥꯒꯤ ꯁꯣꯛꯍꯧꯔꯤꯕ ꯁꯒꯣꯜ ꯑꯃꯗꯤ ꯁꯤꯈ꯭ꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯄꯗ ꯁꯥꯎꯅꯤꯡꯕꯅ ꯇꯨꯝꯊꯕ ꯌꯥꯗ ꯍꯧꯒꯠꯇꯨꯅ ꯀꯥ ꯑꯗꯨꯗ ꯀꯣꯏꯆꯠ ꯆꯠꯂꯤ꯫ ꯃꯉꯥꯡ ꯁꯥꯒꯩꯗꯁꯨ ꯄꯥꯎ ꯑꯌꯥꯝꯕ ꯂꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯂꯨꯋꯥꯡꯒꯤ ꯄ꯭ꯔꯖꯥ ꯑꯌꯥꯝꯕ ꯑꯋꯥꯐꯝꯗ ꯇꯥꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯁꯒꯦꯟ ꯁꯅꯥ ꯃꯥꯒꯤ ꯅꯨꯄꯤ ꯑꯍꯜ ꯊꯥꯖꯅ ꯄꯣꯛꯂꯝꯕꯅꯤ꯫ ꯃꯇꯝ ꯀꯨꯏꯅ ꯊꯥꯖ ꯑꯉꯥꯡ ꯌꯥꯎꯗ ꯂꯩꯔꯛꯄꯗꯒꯤ ꯂꯩꯃꯕꯨ ꯑꯃꯨꯛ ꯂꯧꯗꯨꯅ ꯁꯅꯥꯊꯣꯏ ꯄꯣꯛꯈꯤ꯫ ꯁꯅꯥꯊꯣꯏꯅ ꯆꯍꯤ 3 ꯍꯥꯏꯔꯛꯄꯗ ꯊꯥꯖꯁꯨ ꯃꯤꯔꯣꯟꯗꯨꯅ ꯁꯒꯦꯟ ꯁꯅꯥ ꯄꯣꯛꯄꯗ ꯂꯩꯈꯤꯗꯕꯅꯤ꯫ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯁꯒꯦꯟ ꯁꯅꯥ ꯂꯩꯃꯅ ꯃꯆꯥ ꯁꯛꯅ ꯌꯣꯛꯂꯛꯈꯤ꯫ ꯀꯣꯅꯨꯡꯗꯁꯨ ꯂꯥꯟꯃꯤ ꯑꯃꯅ ꯄꯥꯎ ꯄꯨꯔꯛꯇꯨꯅ ꯇꯝꯂꯝꯕꯅ ꯅꯤꯡꯊꯧ ꯀꯣꯏꯔꯦꯡꯁꯨ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯣꯏꯔꯦꯡ ꯄꯥꯡꯒꯜ ꯁꯣꯟꯕꯅ ꯊꯕꯛ ꯑꯃꯠꯇ ꯄꯥꯏꯈꯠꯄ ꯉꯝꯂꯝꯗꯦ꯫ ꯃꯥꯒꯤ ꯃꯅꯥꯏ ꯑꯣꯏꯅ ꯂꯩꯔꯤꯕ ꯆꯥꯎꯕꯗ ꯍꯥꯏꯔꯛꯏ, ꯆꯥꯎꯕ, ꯑꯇꯣꯝꯕ ꯍꯜꯂꯛꯈ꯭ꯔꯕ꯭ꯔꯥ? ꯏꯅꯤꯡꯊꯧ, ꯃꯖꯥ ꯏꯕꯨꯡꯉꯣ ꯍꯜꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯖꯗ꯭ꯔꯤ꯫ ꯃꯌꯥꯝꯕꯨꯡ ꯁꯅꯥꯊꯣꯏꯗꯤ ꯀꯣꯅꯨꯡꯗ ꯂꯩꯍꯧꯏ꯫ ꯆꯥꯎꯕ, ꯑꯩꯒꯤ ꯏꯆꯥ ꯑꯇꯣꯝꯕꯁꯤ ꯑꯅꯝ ꯈꯖꯤꯛ ꯀꯜꯂꯤꯅꯦ꯫ ꯃꯃꯥꯅ ꯄꯤꯛꯅ ꯍꯨꯟꯇꯣꯛꯂꯝꯅꯤ ꯈꯟꯅ ꯑꯩꯅ ꯀꯦꯊꯣꯛꯅ ꯌꯣꯛꯂꯨꯕꯒꯤ ꯃꯍꯩꯔ ꯈꯪꯗꯦ꯫ ꯏꯅꯤꯡꯊꯧ, ꯏꯟꯈꯠꯂꯛꯄ ꯑꯣꯏꯕꯒꯤ ꯑꯗꯨꯛ ꯂꯥꯡꯖꯕ ꯑꯣꯏꯔꯤꯅꯤ꯫ ꯀꯩꯁꯨ ꯐꯠꯇꯕ ꯇꯧꯒꯗꯕ ꯃꯥꯟꯗꯦ꯫ ꯃꯥꯅ ꯐꯠꯇꯕ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯅꯠꯇꯦ꯫ ꯑꯩꯅ ꯃꯉꯣꯟꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯦ ꯃꯍꯥꯛꯅ ꯃꯥꯡꯖꯤꯟ ꯊꯥꯗꯨꯅ ꯍꯣꯠꯅꯧ ꯍꯥꯏꯕꯗ ꯃꯍꯥꯛꯅ ꯌꯥꯗ꯭ꯔꯤꯕ ꯑꯁꯤꯅꯗꯤ ꯑꯩꯒꯤ ꯄꯥꯡꯒꯜꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯣꯟꯖꯤꯜꯂꯛꯂꯤ꯫ ꯃꯌꯥꯝꯕ ꯑꯁꯤꯗꯒꯤ ꯃꯍꯥꯛꯅ ꯍꯦꯟꯅ ꯂꯩꯕꯥꯛ ꯉꯥꯛꯄ ꯂꯩꯉꯥꯛ ꯁꯦꯝꯕ ꯍꯩꯒꯅꯤ꯫ ꯑꯗꯨꯕꯨ ꯏꯅꯤꯡꯊꯧ, ꯃꯖꯥ ꯏꯕꯨꯡꯉꯣ ꯑꯇꯣꯝꯕ ꯑꯁꯤꯗꯤ ꯀꯣꯅꯨꯡꯗ ꯂꯩꯕꯤꯌꯨ ꯍꯥꯏꯕ ꯏꯌꯥ ꯌꯥꯗꯦ꯫ ꯑꯗꯨꯗꯅꯤ ꯆꯥꯎꯕ ꯑꯩꯍꯥꯛꯅ ꯃꯊꯥ ꯁꯥꯔꯤꯕꯁꯤꯁꯨ꯫ ꯁꯣꯝꯗꯅ ꯁꯒꯦꯟ ꯁꯅꯥ ꯃꯔꯨꯞ ꯄꯣꯏꯔꯩꯒꯤ ꯃꯌꯨꯝꯗ ꯂꯩꯔꯝꯃꯤ꯫ ꯆꯥꯛꯁꯨ ꯆꯥꯁꯤ ꯌꯥꯗꯦ ꯏꯇꯥꯎ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯑꯩ ꯆꯥꯅꯤꯡꯗ ꯇꯧꯕꯅꯤ ꯏꯇꯥꯎ꯫ ꯑꯗꯣ ꯀꯩꯅꯣꯝꯃ ꯍꯥꯏꯒꯦ꯫ ꯀꯩꯅꯣ ꯍꯥꯏꯌꯣ ꯏꯇꯥꯎ꯫ ꯑꯩ ꯅꯪꯒꯤꯁꯤꯗ ꯃꯇꯝ ꯈꯔꯗꯪ ꯂꯩꯒꯦ, ꯌꯥꯒꯗ꯭ꯔꯥ? ꯏꯁ, ꯑꯗꯨꯒꯤꯕꯨ ꯑꯃꯨꯛ ꯍꯥꯏꯔꯤꯅꯤꯅꯦ꯫ ꯏꯇꯥꯎꯅ ꯂꯩꯅꯤꯡꯕ ꯃꯇꯝꯗꯣ ꯑꯗꯨ ꯐꯥꯎꯕ ꯂꯩꯌꯨ꯫ ꯅꯪꯒꯤꯁꯨ ꯌꯨꯝꯅꯤ ꯏꯇꯥꯎ꯫ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯗ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯤꯡ ꯂꯩꯐꯝꯗꯤ ꯅꯪ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯄꯤꯒꯅꯨꯀꯣ꯫ ꯑꯗꯨꯗꯤ ꯀꯔꯤꯒꯤꯅꯣ? ꯑꯩꯅ ꯃꯔꯝꯗꯣ ꯀꯣꯟꯅ ꯍꯥꯏꯒꯦ꯫ ꯃꯤꯅ ꯑꯩꯕꯨ ꯔꯥꯖꯀꯨꯃꯥꯔ ꯑꯃꯒꯨꯝꯅ ꯎꯕꯗꯣ ꯑꯩꯍꯥꯛ ꯄꯥꯝꯗꯦ ꯏꯇꯥꯎ꯫ ꯑꯩ ꯅꯤꯡꯊꯧ ꯃꯆꯥ ꯑꯣꯏꯅꯤꯡꯗꯦ꯫ ꯀꯣꯅꯨꯡꯗꯁꯨ ꯂꯩꯅꯤꯡꯗꯦ꯫ ꯑꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯏꯗꯣꯝ ꯂꯩꯅꯤꯡꯉꯤ꯫ ꯏꯇꯥꯎ, ꯅꯍꯥꯛꯅ ꯀꯩꯗꯧꯔꯕꯒꯦ? ꯅꯪꯒꯤ ꯃꯑꯣꯡꯁꯦ ꯅꯍꯥꯃꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦ꯫ ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯤꯡꯗꯣ ꯃꯤꯉꯣꯟꯗ ꯍꯥꯏꯕ ꯇꯜꯂꯒꯁꯨ ꯅꯪ ꯑꯩꯉꯣꯟꯗꯗꯤ ꯋꯥ ꯂꯣꯠꯀꯅꯨ ꯏꯇꯥꯎ꯫ ꯁꯒꯦꯟ ꯁꯅꯥ ꯁꯣꯔ ꯑꯃꯨꯛꯇꯪ ꯇꯞꯅ ꯍꯣꯟꯊꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯇꯥꯎ, ꯃꯍꯧꯁꯥ ꯑꯩꯈꯣꯏ ꯑꯅꯤꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯎꯈꯤꯕ ꯀꯣꯅꯨꯡꯒꯤ ꯁꯛꯇꯝ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯈꯦꯠꯅꯔꯦ꯫ ꯁꯅꯥ ꯀꯣꯅꯨꯡ ꯃꯤ ꯇꯥꯛꯂꯦ꯫ ꯂꯥꯟꯃꯤ ꯑꯃꯠꯇꯁꯨ ꯎꯈꯤꯗ꯭ꯔꯦ꯫ ꯁꯅꯊꯣꯡꯗ ꯂꯩꯔꯤꯕ ꯃꯥꯝꯃ ꯑꯆꯧ ꯅꯠꯇꯅ ꯀꯣꯅꯨꯡ ꯑꯗꯨꯕꯨ ꯉꯥꯛ ꯁꯦꯟꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯍꯧꯗ꯭ꯔꯦ꯫ ꯄꯥꯕꯨꯡ ꯅꯤꯡꯊꯧꯅ ꯄꯥꯡꯒꯜ ꯁꯣꯟꯈꯤꯕꯗ
ꯂꯩꯕꯥꯛꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯔꯥꯏ ꯆꯥꯏꯊꯔꯛꯂꯦ꯫ ꯑꯁ ꯏꯇꯥꯎ, ꯑꯩꯈꯣꯏ ꯀꯩꯗꯧꯁꯦ ꯍꯥꯏꯕꯅꯣ? ꯅꯪꯅ ꯑꯄꯥꯝꯕ ꯇꯧꯕꯗ ꯑꯩꯁꯨ ꯁꯣꯏꯗꯅ ꯁꯔꯨꯛ ꯌꯥꯒꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯦ ꯑꯁꯨꯝꯅ ꯁꯨꯝ ꯊꯝꯕꯗꯤ ꯌꯥꯔꯣꯏ꯫ ꯑꯩ ꯍꯌꯦꯡꯃꯛ ꯂꯨꯋꯥꯡ ꯁꯪꯒꯥꯏꯗ ꯆꯠꯇꯨꯅ ꯃꯔꯨꯞ ꯂꯥꯡꯉꯝꯕ ꯎꯅꯔꯨꯔꯒꯦ꯫ ꯅꯪꯁꯨ ꯌꯥꯎꯔꯨꯁꯤ꯫ ꯃꯥꯕꯨ ꯁꯪꯒꯥꯏꯗ ꯍꯜꯂꯛꯂꯕ꯭ꯔꯅꯦ? ꯍꯜꯂꯛꯈ꯭ꯔꯦ꯫ ꯌꯥꯃꯨꯡꯅ ꯁꯤꯜꯂꯤꯕ ꯊꯧꯔꯥꯡꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯨꯋꯥꯡꯒꯤ ꯏꯃꯨꯡ ꯑꯌꯥꯝꯕ ꯑꯋꯥꯕ ꯂꯣꯏꯅ ꯇꯥꯕꯒꯤ ꯄꯥꯎ ꯂꯩꯔꯤ꯫ ꯊꯕꯛꯁꯤꯡꯗꯨꯕꯨ ꯌꯥꯃꯨꯡ ꯑꯍꯜ ꯌꯥꯎꯔꯝꯒꯗ꯭ꯔꯅꯦ ꯏꯇꯥꯎ? ꯑꯩꯗꯤ ꯊꯥꯖꯗꯦꯗ꯫ ꯏꯇꯥꯎ, ꯊꯥꯖꯗꯕ ꯃꯤꯅ ꯍꯦꯟꯕꯅꯤ꯫ ꯊꯥꯖꯗꯕ ꯃꯤꯅꯅꯤ ꯊꯥꯖꯗꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯔꯛꯀꯗꯧꯔꯤꯕꯁꯦ꯫ ꯑꯩ ꯄꯣꯊꯥꯔꯨꯔꯒꯦ꯫ ꯆꯥꯛ ꯈꯤꯇꯪꯗꯤ ꯆꯥꯈꯣꯗꯅ ꯏꯇꯥꯎ꯫ ꯑꯩ ꯀꯔꯤꯝꯇ ꯆꯥꯅꯤꯡꯕ ꯄꯣꯛꯇ꯭ꯔꯦ꯫ ꯍꯌꯦꯡ ꯉꯟꯅ ꯂꯨꯋꯥꯡ ꯁꯪꯒꯥꯏꯗ ꯆꯠꯁꯤ꯫ ꯃꯊꯪꯒꯤ ꯑꯉꯟꯕ ꯑꯌꯨꯛꯅꯤ ꯌꯨꯝꯖꯥꯎꯗꯨꯒꯤ ꯃꯅꯤꯡ ꯑꯣꯏꯅ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯃꯆꯥꯗꯨꯗ ꯅꯨꯔꯩ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨ ꯐꯖꯅ ꯏꯔꯨꯖꯔꯝꯃꯤ꯫ ꯑꯉꯧꯕꯤꯁꯨ ꯀꯩꯁꯨ ꯍꯥꯏꯗ ꯇꯨꯃꯤꯟꯅ ꯂꯩ꯫ ꯑꯁꯨꯝꯅ ꯍꯦꯛ ꯍꯦꯛ ꯂꯨꯖꯕꯤꯕꯅ ꯅꯨꯔꯩꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡ ꯏꯜꯂꯤ꯫ ꯇꯥꯏꯕꯪ ꯃꯤꯔꯣꯜ ꯈꯪꯕ ꯁꯒꯣꯜ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯉꯁꯥꯏ ꯃꯈꯩ ꯄꯨꯈ꯭ꯔꯤꯗ ꯆꯥꯔꯤꯕ ꯉꯥꯁꯤꯡ ꯑꯗꯣ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯌꯦꯡꯂꯝꯂꯒ ꯁꯒꯦꯟ ꯁꯅꯥꯃꯥꯅ ꯍꯥꯟꯅ ꯇꯥꯈ꯭ꯔꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯕ ꯑꯗꯨꯗ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯎꯔꯦ ꯅꯨꯄꯥ ꯃꯥꯁꯨ ꯅꯨꯄꯤ ꯑꯃ ꯁꯒꯣꯜ ꯑꯗꯨꯗ ꯋꯥꯔꯤ ꯁꯥꯔꯤꯕꯗꯣ꯫ ꯃꯥꯏꯊꯣꯡ ꯎꯕ ꯅꯠꯇꯦ ꯇꯨꯡꯒꯤ ꯁꯕꯥꯟ ꯑꯗꯨ ꯈꯛꯅꯤ ꯎꯔꯤꯕ, ꯑꯗꯨꯕꯨ ꯁꯒꯦꯟ ꯁꯅꯥ ꯁꯒꯣꯜꯗꯨ ꯎꯕꯗ ꯅꯣꯡꯃ ꯃꯥꯒ ꯊꯦꯡꯅꯈꯤꯕ ꯅꯨꯄꯤ ꯑꯗꯨꯅꯤ ꯍꯥꯏꯕ ꯈꯪꯂꯛꯂꯝꯃꯤ꯫ ꯄꯣꯏꯔꯩꯁꯨ ꯁꯒꯦꯟ ꯁꯅꯥꯕꯨ ꯀꯧꯕ ꯊꯣꯔꯛꯂꯝꯃꯤ꯫ ꯏꯇꯥꯎ, ꯆꯥꯛ ꯆꯥꯅꯕ ꯏꯃꯥꯅ ꯀꯧꯍꯧꯔꯦ, ꯂꯥꯛꯑꯣ ꯆꯥꯎꯔꯁꯤ꯫ ꯄꯣꯏꯔꯩꯅ ꯍꯥꯏꯔꯤꯕꯗꯨ ꯈꯣꯝꯗ ꯍꯪꯂꯛꯏ꯫ ꯏꯇꯥꯎ, ꯅꯈꯣꯏꯒ ꯌꯨꯝꯊꯪꯅꯕꯗ ꯂꯩꯔꯤꯕ ꯁꯒꯣꯜ ꯂꯣꯏꯕꯤ ꯅꯨꯄꯤꯁꯦ ꯃꯃꯤꯡ ꯀꯔꯤ ꯀꯧꯒꯦ? ꯀꯔꯝꯕꯅꯣ ꯍꯥꯏꯁꯦ? ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯁꯒꯣꯜ ꯂꯣꯏꯕ ꯅꯨꯄꯤꯗꯤ ꯑꯝꯇ ꯂꯩꯇꯦꯕꯣ ꯏꯇꯥꯎ꯫ ꯅꯈꯣꯏꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯁꯒꯣꯜ ꯂꯣꯏꯕꯤ ꯅꯨꯄꯤꯁꯤꯅꯦ ꯑꯩꯅ ꯍꯪꯉꯤꯁꯦ꯫ ꯄꯣꯏꯔꯩ ꯃꯈꯥꯔꯣꯝꯗ ꯌꯦꯡꯉꯤ꯫ ꯅꯨꯔꯩꯅ ꯁꯒꯣꯜ ꯏꯔꯨꯖꯕꯗꯨ ꯃꯍꯥꯛ ꯎꯔꯝꯃꯤ꯫ ꯁꯒꯣꯜ ꯑꯗꯨꯁꯨ ꯉꯧꯔꯣꯛ ꯍꯦꯛꯉꯧꯅ ꯐꯖꯩ꯫ ꯅꯨꯔꯩꯅ ꯃꯃꯥꯏ ꯑꯣꯟꯊꯣꯔꯛꯄꯗ ꯃꯄꯥ ꯆꯥꯅꯅ ꯄꯣꯏꯔꯩꯅ ꯎꯈꯤꯕꯅꯤ꯫ ꯄꯣꯏꯔꯩ ꯅꯨꯔꯩꯗ ꯃꯃꯤꯠ ꯀꯨꯞꯇ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯏꯇꯥꯎ, ꯑꯁꯤꯗꯤ ꯃꯤ ꯅꯠꯇꯦ, ꯂꯥꯏꯅꯤ꯫ ꯑꯁꯨꯛ ꯌꯥꯝ ꯐꯖꯕ ꯅꯨꯄꯤ ꯑꯩꯈꯣꯏ ꯈꯨꯜꯁꯤꯗ ꯂꯩꯇꯦ꯫ ꯑꯁꯦ ꯇꯥꯏꯕꯪ ꯃꯤ ꯁꯨꯛꯅꯠ ꯅꯠꯇꯦ ꯏꯇꯥꯎ꯫ ꯑꯩꯈꯣꯏꯒꯤ ꯃꯈꯥꯒꯤ ꯌꯨꯝꯁꯤꯗꯤꯅꯦ ꯁꯒꯣꯜꯗꯤ ꯂꯥꯏꯔꯗꯅ ꯂꯩꯁꯥꯕꯤ ꯑꯃ ꯐꯥꯎꯕ ꯂꯩꯇꯕꯅꯤ꯫ ꯂꯥꯏꯅꯗꯤ ꯃꯍꯥꯛ ꯃꯤꯑꯣꯏꯕꯅꯤ꯫ ꯌꯥꯔꯦ, ꯅꯪꯁꯨ ꯈꯪꯗ꯭ꯔꯗꯤ ꯆꯪꯉꯁꯤ ꯂꯥꯛꯑꯣ꯫ ꯄꯣꯏꯔꯩꯅ ꯃꯆꯤ ꯂꯦꯡꯗ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯕꯗꯨꯗ ꯁꯒꯦꯟ ꯁꯅꯥ ꯐꯨꯔꯤꯠ ꯑꯗꯨꯗ ꯆꯤꯡꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈꯤ꯫ ꯁꯣꯝꯗ ꯊꯥꯔꯤꯛ ꯆꯥꯛ ꯊꯣꯡꯂꯤ, ꯃꯅꯥꯛꯇ ꯌꯥꯏꯊꯣꯏꯕꯤ ꯏꯟꯁꯥꯡ ꯁꯦꯝꯗꯨꯅ ꯌꯥꯎꯔꯤ꯫ ꯌꯥꯏ, ꯅꯕꯣꯛꯀꯤ ꯆꯝꯐꯨꯠ ꯄꯤꯔꯝꯂꯕ꯭ꯔꯣ? ꯍꯣꯏꯅꯦ, ꯄꯤꯔꯝꯕꯅꯤ꯫ ꯑꯗꯣꯏꯅꯦ, ꯌꯨꯝꯁꯤꯗ ꯏꯅꯦ ꯅꯊꯟꯇ ꯂꯩꯕꯁꯦ ꯀꯤꯗꯕ꯭ꯔꯣ? ꯌꯨꯝꯗ ꯂꯩꯕꯕꯨ ꯀꯔꯤꯒꯤ ꯀꯤꯗꯣꯏꯅꯣ? ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯈꯥ ꯑꯋꯥꯡ ꯌꯨꯝ ꯉꯥꯛꯇꯅꯤ ꯂꯩꯔꯤꯕ, ꯑꯗꯨꯒꯤꯗꯤ ꯊꯣꯏꯅ ꯀꯩꯁꯨ ꯈꯟꯗꯦꯗ꯫ ꯅꯪꯒꯤ ꯃꯥꯃꯅ ꯂꯩꯈꯤꯗꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯏꯇꯣꯝꯇ ꯂꯩꯔꯛꯂꯤꯕꯁꯤꯅꯤ꯫ ꯌꯥꯏꯊꯣꯏꯕꯤ ꯃꯨꯟꯅ ꯊꯥꯔꯤꯛꯇ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯅꯦ, ꯑꯩꯈꯣꯏꯒꯤꯁꯨ ꯑꯕꯣꯛ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯆꯦꯝꯆꯥ ꯑꯩꯈꯣꯏ ꯑꯅꯤ ꯌꯥꯝ ꯋꯥꯔꯝꯒꯅꯤ꯫ ꯑꯕꯣꯛꯅ ꯑꯁꯨꯝꯅ ꯐꯃꯨꯡꯗ ꯌꯥꯇꯥꯗꯨꯅ ꯂꯩꯕꯁꯦ ꯏꯁꯥꯁꯦ ꯂꯩꯇꯥꯐꯝ ꯈꯪꯗꯦ꯫ ꯄꯥꯕꯨꯡꯒ ꯏꯃꯥꯒꯅꯁꯨ ꯑꯩꯈꯣꯏꯕు ꯊꯥꯗꯣꯛꯂꯝꯃꯤ꯫ ꯑꯕꯣꯛꯁꯨ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯂꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯂꯤ꯫ ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯈꯜꯂꯤꯕꯅꯣ? ꯄꯣꯛꯂꯕꯗꯤ ꯅꯣꯡꯃ ꯁꯤꯕ ꯍꯥꯏꯕꯁꯦ ꯍꯧꯅꯁꯥꯅꯤ, ꯑꯍꯜ ꯂꯀꯣꯟꯒꯤ ꯋꯥꯅꯤ꯫ ꯅꯪ ꯃꯥꯃꯁꯨ ꯃꯥꯒꯤ ꯃꯇꯝ ꯌꯧꯔꯗꯨꯅ ꯆꯠꯈ꯭ꯔꯤꯕꯁꯤꯅꯤ꯫ ꯅꯨꯔꯩꯅ ꯃꯄꯥꯟꯗꯒꯤ ꯀꯧꯔꯛꯄ ꯑꯗꯨꯗ ꯌꯥꯏꯊꯣꯏꯕꯤ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯆꯦꯝꯆꯥ, ꯀꯩꯗꯧꯔꯒꯦ ꯑꯗꯨ ꯀꯟꯅ ꯀꯧꯏꯗꯨꯕꯣ? ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕ ꯅꯠꯇ꯭ꯔꯣ? ꯍꯣꯏ, ꯀꯩꯗꯧꯔꯒꯦ ꯆꯦꯝꯆꯥ? ꯑꯩ ꯑꯉꯧꯕꯤꯒ ꯑꯔꯥꯡꯕꯤꯒ ꯉꯔꯥꯡꯗꯒꯤ ꯁꯖꯤꯛ ꯄꯤꯖꯗ꯭ꯔꯤ꯫ ꯑꯋꯥꯡ ꯂꯧꯀꯣꯟꯗ ꯉꯥꯏꯍꯥꯛ ꯁꯦꯟꯅꯕꯤꯔꯨꯒꯦ꯫ ꯌꯨꯝꯗꯁꯨ ꯆꯪꯉꯛꯀꯦ꯫ ꯆꯦꯝꯆꯥ, ꯀꯨꯏꯗꯤ ꯀꯨꯏꯔꯛꯀꯅꯨꯀꯣ, ꯆꯥꯛ ꯂꯣꯏꯔꯕꯅꯤ꯫ ꯅꯨꯔꯩ ꯍꯣꯏ ꯍꯥꯏꯔꯝꯗꯨꯅ ꯁꯒꯣꯜ ꯑꯅꯤꯗꯨꯕꯨ ꯄꯨꯗꯨꯅ ꯊꯣꯔꯛꯂꯦ꯫ ꯑꯋꯥꯡ ꯂꯧꯀꯣꯟꯗ ꯉꯥꯏꯍꯥꯛ ꯁꯖꯤꯛ ꯄꯤꯖꯔꯕ ꯃꯇꯨꯡꯗ ꯅꯨꯔꯩ ꯁꯅꯥ ꯃꯥꯒꯤ ꯁꯒꯣꯜ ꯑꯉꯧꯕꯤꯕꯨ ꯊꯧꯗꯨꯅ ꯃꯈꯣꯏꯒꯤ ꯈꯨꯜ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯌꯨꯝ ꯑꯌꯥꯝꯕ ꯃꯩꯅ ꯆꯥꯛꯈꯤꯕꯅ ꯃꯆꯤ ꯃꯆꯤ ꯀꯥꯗꯨꯅ ꯂꯩ꯫ ꯍꯥꯟꯅꯒꯨꯝꯅ ꯑꯃꯒ ꯑꯃꯒ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯟꯅꯕ, ꯑꯋꯥ ꯅꯨꯡꯉꯥꯏ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯈꯤꯕ ꯀꯌꯥ ꯑꯗꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯃꯁꯥꯗ ꯂꯃꯟ ꯈꯨꯝꯅꯤꯡꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯂꯥꯞꯇꯛꯅ ꯁꯒꯣꯜ ꯈꯔ ꯊꯧꯔꯛꯄ ꯎꯔꯝꯃꯤ꯫ ꯂꯥꯟꯃꯤꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄ ꯈꯔꯅ ꯁꯒꯣꯜ ꯊꯧꯔꯛꯄ ꯎꯕꯗ ꯅꯨꯔꯩ ꯑꯆꯧꯕ ꯎ ꯑꯃꯒꯤ ꯃꯔꯨꯝꯗ ꯊꯩꯖꯤꯟꯗꯨꯅ ꯂꯩ꯫ ꯁꯒꯣꯜꯁꯤꯡ ꯑꯗꯨ ꯁꯨꯝ ꯅꯛꯁꯤꯜꯂꯛꯄꯅ ꯅꯨꯔꯩꯁꯨ ꯎꯔꯛꯂꯝꯃꯤ꯫ ꯃꯤꯁꯛꯁꯤꯡꯗꯨ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯅ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯁꯒꯣꯜ ꯑꯃꯗ ꯊꯧꯔꯤ ꯄꯨꯟꯗꯨꯅ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯄꯨꯔꯛꯄꯗꯨ ꯎꯕꯗ ꯏꯉꯛ ꯉꯛꯅ ꯅꯨꯔꯩꯅ ꯌꯦꯡꯉꯤ꯫ ꯇꯟꯖꯥꯗꯨꯗ ꯁꯒꯣꯜ ꯒꯥꯔꯤ ꯑꯃꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯁꯒꯣꯜꯁꯤꯡ ꯑꯗꯨꯒꯤ ꯇꯨꯡ ꯑꯣꯏꯅ ꯊꯧꯔꯛꯄꯅ ꯑꯆꯧꯕ ꯂꯝꯄꯥꯛ ꯃꯌꯥ ꯑꯗꯨꯗ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯈ꯭ꯔꯦ꯫ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯌꯦꯡꯕꯗ ꯑꯋꯥꯠꯄ ꯂꯩꯇꯕ
ꯃꯤꯌꯥꯏ ꯑꯣꯏꯔꯞ ꯇꯧꯕ ꯅꯨꯄꯤ ꯑꯃ ꯀꯨꯝꯊꯔꯛꯏ꯫ ꯅꯨꯔꯩ ꯀꯨꯝꯊꯔꯛꯂꯤꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯎꯕꯗ ꯉꯛꯅ ꯃꯃꯤꯠ ꯀꯨꯞꯇ ꯌꯦꯡꯉꯤ꯫ ꯅꯨꯄꯤꯗꯣ ꯋꯥꯡ ꯆꯥꯎꯔꯕ ꯅꯨꯄꯥ ꯑꯅꯤꯅ ꯇꯨꯡꯗ ꯏꯟꯅꯗꯨꯅ ꯁꯒꯣꯜꯗ ꯊꯧꯔꯤꯅ ꯄꯨꯜꯂꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯅꯨꯄꯥꯗꯣ ꯏꯁꯣꯟ ꯁꯣꯟꯅ ꯅꯨꯄꯤꯗꯨꯗ ꯌꯦꯡꯉꯤ꯫ ꯅꯨꯄꯥꯗꯨꯒꯤ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯃꯤꯌꯥꯏ ꯑꯣꯏꯔꯞ ꯇꯧꯕꯤ ꯅꯨꯄꯤ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯊꯣꯛꯂꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯎꯁꯤꯠꯇꯅ ꯅꯣꯛꯂꯤ꯫ ꯇꯨꯡꯗ ꯏꯟꯅꯔꯛꯄ ꯅꯨꯄꯥ ꯑꯃꯅ ꯊꯥꯡ ꯑꯃ ꯃꯀꯣꯛ ꯅꯣꯟꯗꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯄꯤꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨ ꯊꯥꯡꯗꯨ ꯄꯥꯏꯗꯨꯅ ꯅꯨꯄꯥꯗꯨꯒꯤ ꯃꯈꯧꯔꯤ ꯃꯄꯥ ꯆꯞ ꯆꯥꯅ ꯊꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯅꯈꯨꯜꯅꯤ ꯍꯥꯏꯗꯨꯅ ꯐꯥꯎꯈꯤꯕꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯈꯣꯡꯗ ꯇꯨꯔꯦꯗꯣ꯫ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯩꯔꯛꯀꯅꯨ ꯍꯥꯏꯅ꯫ ꯅꯪꯒꯤ ꯄ꯭ꯔꯖꯥꯅ ꯅꯪꯕꯨ ꯍꯧꯖꯤꯛ ꯀꯟꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ? ꯏꯄꯟ ꯅꯤꯡꯊꯧ, ꯅꯃꯧꯕꯨꯗꯤ ꯋꯥꯔꯧꯒꯅꯨ." ꯅꯨꯄꯥ ꯑꯗꯨꯒꯤ ꯌꯦꯠ ꯊꯪꯕ ꯃꯈꯨꯠ ꯑꯗꯨ ꯊꯥꯡꯅ ꯀꯛꯊꯠꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯅꯨꯔꯩꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯛꯈ꯭ꯔꯦ꯫ ꯊꯥꯖꯗꯕ ꯉꯥꯛꯇ ꯃꯥꯒꯤ ꯃꯃꯤꯠꯇ ꯎꯔꯛꯄ ꯑꯁꯤꯗ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯎꯔꯤꯕꯁꯤ ꯃꯪ ꯑꯣꯏꯔꯖꯥꯠꯂꯥ ꯍꯥꯏꯅ ꯑꯃꯨꯛꯁꯨ ꯈꯜꯂꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨ ꯃꯅꯥꯏꯁꯤꯡ ꯑꯗꯨꯗ ꯀꯔꯤ ꯀꯔꯤꯅꯣ ꯋꯥ ꯈꯔ ꯍꯥꯏꯔꯝꯗꯨꯅ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯅꯨꯄꯥꯗꯣ ꯑꯃꯨꯛ ꯍꯟꯅ ꯄꯨꯟꯗꯨꯅ ꯆꯤꯡꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯔꯩ ꯃꯥꯒꯤ ꯇꯨꯡꯗ ꯄꯣꯔꯤꯕ ꯇꯦꯟ ꯑꯗꯨ ꯊꯨꯅ ꯁꯠꯇꯨꯅ ꯊꯧꯔꯤ ꯄꯨꯟꯒꯦ ꯇꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯇꯝꯅ ꯀꯥꯞꯂꯝꯃꯤ꯫ ꯑꯃꯨꯛ ꯀꯥꯞꯄꯗ ꯈꯨꯀꯥꯞ ꯁꯣꯏꯗꯕꯅ ꯇꯦꯟ ꯑꯗꯨ ꯅꯨꯄꯥꯗꯨꯒꯤ ꯃꯈꯧꯔꯤ ꯆꯞ ꯆꯥꯅ ꯄꯥꯟꯈ꯭ꯔꯦ꯫ ꯊꯧꯔꯤꯗꯣ ꯃꯈꯨꯠꯇꯒꯤ ꯈꯪꯊꯥ ꯊꯥꯗꯈꯤ꯫ ꯃꯈꯣꯏꯒ ꯂꯥꯛꯃꯤꯟꯅꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯊꯨꯅ ꯈꯨꯠꯂꯥꯏ ꯁꯦꯝ ꯁꯥꯏ ꯑꯗꯨꯒ ꯑꯀꯣꯏꯕ ꯑꯗꯨꯗ ꯌꯦꯡꯉꯤ꯫ ꯅꯨꯔꯩꯅ ꯂꯨꯝꯗꯨꯅ ꯂꯩꯈꯤꯕꯅ ꯃꯈꯣꯏꯅ ꯎꯔꯝꯗꯦ꯫ ꯅꯨꯔꯩ ꯃꯥꯒꯤ ꯁꯃꯗꯣꯟ ꯑꯉꯧꯕꯤꯗꯨ ꯊꯅꯝꯗꯨꯅ ꯃꯩꯅ ꯆꯥꯛꯈ꯭ꯔꯕ ꯌꯨꯝ ꯑꯃꯒꯤ ꯃꯔꯨꯝꯗ ꯆꯪꯁꯤꯟꯗꯨꯅ ꯂꯣꯠꯈꯤꯔꯝꯃꯤ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯆꯦꯈꯥꯏꯗꯨꯅ ꯇꯦꯟ ꯀꯥꯞꯂꯛꯈꯤꯕ ꯑꯗꯣꯝꯗ ꯀꯅꯥ ꯂꯩ ꯍꯥꯏꯅ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯔꯩ ꯍꯩꯅ ꯂꯣꯠꯇꯨꯅ ꯃꯤꯁꯤꯡ ꯑꯗꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯂꯨꯝꯗꯨꯅ ꯍꯥꯠꯂꯝꯃꯤ꯫ ꯅꯨꯔꯩ ꯁꯅꯥ ꯃꯍꯥꯛꯅ ꯃꯄꯥꯟꯗ ꯊꯣꯔꯛꯄꯗ ꯅꯨꯄꯥ ꯑꯅꯤꯅ ꯃꯥꯕꯨ ꯊꯠꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯨꯄꯥ ꯑꯅꯤꯗꯨꯅꯁꯨ ꯃꯍꯥꯛꯅꯅꯤ ꯍꯥꯏꯕ ꯈꯪꯂꯤ꯫ ꯂꯥꯟꯃꯤ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯅꯪ ꯀꯅꯥꯒꯤ ꯃꯤꯅꯣ? ꯁꯦꯡꯅ ꯍꯥꯏꯌꯨ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛꯄꯨ ꯑꯩꯈꯣꯏꯅ ꯀꯟꯒꯅꯤ." ꯅꯨꯔꯩ ꯊꯧꯁꯥꯗ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯑꯩꯅ ꯁꯨꯒꯥꯏ ꯍꯥꯏꯗ꯭ꯔꯕꯗꯤ ꯀꯝꯗꯧꯕ? ꯍꯦ, ꯅꯪ ꯅꯨꯄꯤꯅꯤ꯫ ꯅꯉꯛ ꯑꯗꯨ ꯍꯥꯏꯒꯠꯇꯨꯅ ꯅꯁꯥꯒ ꯅꯀꯣꯛꯀ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯇꯥꯍꯟꯕ ꯉꯝꯃꯤ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯕ? ꯑꯩꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯃꯔꯤ ꯂꯩꯕ ꯀꯅꯥꯅꯣ ꯑꯩꯒꯤ ꯂꯨꯔꯦꯜ ꯀꯛꯀꯗꯕ? ꯅꯈꯣꯏꯅ ꯉꯝꯂꯤ ꯑꯩꯒꯤ ꯂꯨꯔꯦꯜ ꯑꯁꯤ ꯀꯛꯎ, ꯑꯩꯅ ꯉꯝꯂꯤ ꯅꯈꯣꯏ ꯑꯅꯤꯃꯛ ꯂꯦꯝꯅ ꯊꯥꯔꯣꯏ." ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯎꯁꯤꯠꯇꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, "ꯇꯦꯅꯋꯥ ꯃꯆꯤꯟ ꯃꯥꯟꯕ ꯃꯆꯤꯟ ꯑꯁꯤꯅ ꯉꯥꯡꯂꯤꯕꯁꯦ ꯐꯅꯗꯨꯝ ꯅꯨꯡꯁꯤꯔꯤꯅꯦ꯫ ꯅꯁꯛ ꯍꯥꯏꯔ ꯂꯥꯏ ꯃꯆꯥꯕꯨ ꯃꯥꯜꯂꯤ, ꯍꯥꯠꯀꯗꯕꯕꯨ ꯄꯥꯝꯃꯨꯏꯅꯦ ꯏꯇꯥꯎ, ꯅꯠꯇ꯭ꯔꯣ? ꯆꯥꯎꯈꯠꯇꯕ ꯅꯤꯡꯊꯧ ꯀꯅꯥꯒꯤ ꯃꯤꯅꯥꯏꯅꯣ ꯅꯈꯣꯏ? ꯌꯥꯝ ꯊꯨꯅ ꯃꯐꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯣ, ꯅꯠꯇ꯭ꯔꯕꯗꯤ ꯂꯨꯋꯥꯡ ꯅꯤꯡꯉꯣꯜ ꯅꯨꯔꯩ ꯁꯅꯥ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯍꯟꯒꯅꯤ." ꯅꯨꯔꯩ ꯇꯦꯟ ꯑꯗꯨꯅ ꯅꯨꯄꯥ ꯑꯅꯤꯗꯨꯒꯤ ꯃꯄꯥ ꯇꯝꯗꯨꯅ ꯍꯥꯏꯔꯛꯏ, "ꯈꯨꯠꯂꯥꯏꯁꯤꯡꯗꯣ ꯃꯈꯥꯗ ꯊꯥꯗꯧ." ꯅꯨꯄꯥ ꯑꯅꯤꯗꯨ ꯊꯧꯁꯥꯗ ꯅꯣꯛꯇꯨꯅ ꯂꯩ꯫ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯊꯧꯁꯥꯗ꯭ꯔꯤꯕꯅꯤ꯫ ꯅꯨꯄꯥꯗꯨ ꯁꯨꯝ ꯅꯛꯁꯤꯜꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯅꯪ ꯅꯨꯄꯤꯅꯤ, ꯑꯩꯈꯣꯏꯅ ꯅꯪꯕු ꯈꯨꯠ ꯊꯥꯗ꯭ꯔꯤꯉꯩꯗ ꯊꯨꯅ ꯆꯪꯖꯔꯛꯎ, ꯃꯗꯨꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ꯫ ꯈꯣꯡꯐꯝ ꯑꯗꯨꯗꯒꯤ ꯍꯦꯛ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤ ꯅꯊ꯭ꯋꯥꯏꯗꯨ ꯂꯧꯒꯗꯕꯅꯤ ꯈꯪꯉꯨ." ꯊꯧꯁꯥꯗ ꯆꯪꯁꯤꯜꯂꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨ ꯅꯨꯔꯩꯅ ꯀꯥꯞꯊꯣꯛꯈꯤꯕ ꯇꯦꯟ ꯑꯗꯨꯅ ꯄꯥꯟꯈ꯭ꯔꯦ꯫ ꯉꯁꯥꯏ ꯃꯈꯩ ꯅꯨꯔꯩꯒꯤ ꯇꯨꯡꯗ ꯂꯦꯞꯂꯝꯂꯤꯕ ꯅꯨꯄꯥ ꯑꯗꯨ ꯁꯥꯐꯨ ꯀꯟꯅ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯊꯣꯝꯈꯤꯔꯝꯃꯤ꯫ ꯅꯨꯔꯩ ꯃꯥꯒꯤ ꯈꯨꯠꯂꯥꯏ ꯑꯗꯨ ꯃꯈꯥꯗ ꯇꯥꯈꯤꯗꯨꯅ ꯂꯩꯃꯥꯏꯗ ꯋꯥꯟꯊꯈꯤ꯫ ꯁꯒꯦꯟ ꯁꯅꯥ ꯃꯇꯥꯎ ꯄꯣꯏꯔꯩꯒ ꯂꯣꯏꯅꯅ ꯃꯉꯥꯡ ꯁꯪꯒꯥꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯄꯥꯟ ꯅꯤꯡꯊꯧ ꯃꯄꯥꯟꯗ ꯈꯨꯜꯒꯤ ꯑꯍꯜ ꯈꯔꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯆꯪꯈꯤꯕꯗꯨ ꯎꯏ, ꯑꯗꯨꯕꯨ ꯃꯇꯥꯡ ꯆꯥꯗꯕꯅ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ꯫ ꯁꯒꯦꯟ ꯁꯅꯥ ꯆꯨꯝꯗ꯭ꯔꯤꯡ ꯃꯥꯒꯤ ꯀꯥꯗ ꯂꯥꯛꯏ꯫ ꯄꯣꯏꯔꯩꯅ, "ꯑꯁ ꯕꯥ, ꯅꯪꯒꯤ ꯀꯥꯁꯤꯗꯤ ꯀꯔꯤ ꯀꯔꯤꯅꯣ ꯁ꯭ꯋꯥꯏꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯕꯣ? ꯅꯪꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯇꯨꯃꯤꯟꯅ ꯂꯩꯌꯨ, ꯆꯕꯦꯡ ꯆꯕꯦꯡ ꯉꯥꯡꯒꯅꯨ꯫ ꯅꯣꯏꯒꯤ ꯊꯕꯛ ꯁꯨꯅꯕ ꯂꯩꯔꯤꯁꯤꯡꯗꯨꯕꯨ ꯀꯥꯏ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ? ꯀꯩꯒꯤꯅꯣ? ꯀꯩꯗꯧꯔꯒꯦ? ꯅꯠꯇꯦ, ꯅꯪꯒꯤ ꯀꯥꯁꯤꯗ ꯆꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕ? ꯑꯩꯒꯤ ꯀꯥꯗ ꯀꯅꯥꯝꯇ ꯆꯪꯍꯟꯗꯦ, ꯏꯃꯥꯅ ꯍꯦꯛ ꯍꯦꯛ ꯂꯣꯏꯁꯤꯟꯕꯅꯤ." "ꯐꯖꯩꯅꯦ, ꯅꯁꯛꯇ ꯅꯠꯇꯦꯅꯦ, ꯅꯪꯒꯤ ꯀꯥꯁꯤꯁꯨ ꯅꯪꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩꯅꯦꯕꯣ." ꯁꯒꯦꯟ ꯁꯅꯥꯅ ꯀꯔꯤꯃꯠꯇ ꯈꯨꯝꯂꯝꯗꯅ ꯊꯣꯛꯈꯤ꯫ ꯁꯣꯝꯗꯅ ꯅꯨꯔꯩ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯏꯃꯝ ꯃꯝꯕ ꯃꯐꯝ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯃꯈꯨꯠ ꯑꯗꯨꯅ ꯃꯥꯔꯒ ꯀꯣꯌꯦꯡ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯎꯗꯦ꯫ ꯅꯨꯔꯩ ꯁꯨꯝ ꯃꯥꯔꯒ ꯊꯣꯛꯂꯛꯄꯅ ꯃꯉꯥꯜ ꯈꯔ ꯎꯔꯛꯂꯝꯃꯤ꯫ ꯃꯉꯥꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯁꯨꯝ ꯁꯨꯝ ꯂꯥꯛꯂꯝꯃꯤ꯫ ꯃꯉꯥꯜ ꯈꯔ ꯈꯔ ꯎꯔꯕꯗ ꯅꯨꯔꯩ ꯑꯀꯣꯏꯕꯗꯨ ꯌꯦꯡꯂꯛꯏ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯩꯔꯝꯂꯤꯕ ꯑꯁꯤꯗꯤ ꯁꯨꯔꯨꯡ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯄꯥꯜ ꯊꯣꯔꯛꯄꯗ ꯎ ꯋꯥꯁꯤꯡꯅ ꯀꯣꯏꯁꯤꯟꯕ ꯎꯃꯪ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯔꯩ ꯃꯐꯝ ꯑꯗꯨ ꯃꯍꯥꯛꯅ ꯑꯃꯨꯛꯇ ꯎꯈꯤꯗꯕꯅ ꯉꯛꯅ ꯑꯀꯣꯏꯕꯗꯨ ꯌꯦꯡꯉꯤ꯫ ꯎꯃꯪ ꯑꯗꯨ ꯁꯨꯝ ꯐꯥꯎꯗꯨꯅ ꯂꯥꯛꯏ꯫ ꯅꯨꯃꯤꯠꯁꯨ ꯇꯥꯔꯛꯀꯗꯧꯔꯦ꯫ ꯃꯍꯥꯛꯅ ꯁꯨꯝ ꯂꯥꯛꯄꯗ
ꯑꯔꯤꯕ ꯏꯒꯤ ꯌꯨꯝ ꯑꯃ ꯎꯔꯝꯃꯤ꯫ ꯅꯨꯔꯩꯁꯅꯥ ꯃꯤ ꯂꯩꯔꯝꯂꯕꯗꯤ ꯈꯟꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯀꯧꯏ, ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯈꯨꯝꯂꯛꯇꯦ꯫ ꯉꯥꯏꯍꯥꯛ ꯁꯨꯝ ꯀꯣꯌꯦꯡ ꯌꯦꯡꯗꯨꯅ ꯀꯧꯏ, ꯀꯅꯥꯁꯨ ꯈꯨꯝꯂꯛꯇ꯭ꯔꯕꯗ ꯃꯍꯥꯛ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯏꯪꯊꯝꯊꯥ ꯑꯣꯏꯔꯛꯄꯒꯤ ꯈꯔ ꯈꯔ ꯏꯪꯕ ꯍꯧꯔꯛꯄ ꯃꯇꯝꯗꯨꯅꯤ꯫ ꯅꯨꯔꯩ ꯁꯨꯝ ꯆꯪꯂꯛꯄꯗ ꯀꯥꯁꯤꯡꯗꯣ ꯏꯍꯥꯡ ꯍꯥꯡꯏ꯫ ꯀꯥ ꯑꯃꯈꯛꯇꯤ ꯐꯃꯨꯡ ꯃꯆꯥ ꯑꯔꯤꯕ ꯑꯃ ꯂꯩꯔꯝꯃꯤ꯫ ꯀꯥꯗꯨꯗ ꯆꯪꯂꯛꯄꯗ ꯃꯤꯡꯁꯦꯜ ꯑꯆꯧꯕ ꯑꯃ ꯂꯩꯔꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯌꯦꯡꯂꯨꯏ꯫ ꯅꯨꯔꯩ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯇꯨꯡ ꯍꯟꯗꯨꯅ ꯂꯥꯎꯈꯤ, ꯑꯗꯨꯕꯨ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯌꯦꯡꯕꯗ ꯑꯀꯤꯕ ꯐꯪꯂꯕ ꯁꯛꯇꯝ ꯀꯌꯥ ꯑꯃ ꯊꯣꯔꯛꯂꯝꯃꯤ꯫ ꯅꯨꯔꯩ ꯇꯨꯡ ꯁꯨꯝ ꯍꯟꯕꯗ ꯈꯨꯗꯤ ꯊꯤꯗꯨꯅ ꯇꯨꯁꯤꯜꯂꯤ꯫ ꯈꯔ ꯈꯔ ꯃꯝꯁꯤꯜꯂꯛꯄꯅ ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤ ꯂꯥꯛꯂꯤꯕ ꯊꯥꯕꯜ ꯃꯉꯥꯜ ꯈꯔ ꯑꯗꯨꯅ ꯃꯃꯤ ꯁꯥꯃꯤ ꯀꯥꯗꯨꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨ ꯎꯏ꯫ ꯅꯨꯔꯩ ꯃꯍꯥꯛꯅ ꯄꯟꯗꯨꯅ ꯇꯨꯁꯤꯜꯂꯤꯕꯗꯨ ꯀꯔꯤꯅꯣ ꯈꯟꯅ ꯌꯦꯡꯕꯗ ꯃꯤꯑꯣꯏꯕꯒꯤ ꯁꯔꯨ ꯄꯣꯂꯥꯡ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯃꯥ! ꯅꯨꯔꯩ ꯀꯤꯃꯟꯈꯤꯕꯅ ꯀꯟꯅ ꯈꯪꯂꯥꯎ ꯂꯥꯎꯏ꯫ ꯀꯥꯗꯨꯗ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯅꯤꯟꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯔꯝꯃꯤ꯫ ꯌꯥꯝ ꯊꯨꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯇꯨꯡ ꯍꯟꯅ ꯍꯟꯅ ꯌꯦꯡꯗꯨꯅ ꯁꯨꯝ ꯆꯦꯜꯂꯛꯄꯗ ꯃꯥꯒꯤ ꯅꯥꯀꯣꯡꯗ ꯁꯒꯣꯜ ꯒꯥꯔꯤꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯅꯛꯄ ꯁ꯭ꯋꯥꯏꯗ ꯃꯤ ꯂꯩꯔꯦ ꯈꯟꯅ ꯀꯣꯏꯊꯤ ꯊꯤꯔꯛꯂꯝꯃꯤ꯫ ꯎꯃꯪ ꯑꯗꯨꯒꯤ ꯃꯄꯥꯜ ꯊꯣꯔꯛꯄꯗ ꯎꯔꯛꯏ ꯂꯥꯟꯃꯤ ꯈꯔ ꯅꯨꯄꯤ ꯑꯃꯕꯨ ꯃꯆꯤꯟ ꯃꯈꯨꯠ ꯄꯨꯟꯁꯤꯟꯗꯨꯅ ꯆꯤꯡꯗꯨꯅ ꯄꯨꯔꯛꯄ ꯎꯔꯝꯃꯤ꯫ ꯅꯨꯔꯩ ꯎꯖꯥꯎ ꯑꯃꯒꯤ ꯃꯊꯛꯇ ꯊꯨꯅ ꯀꯥꯈꯠꯇꯨꯅ ꯃꯔꯨꯝ ꯑꯃꯗ ꯂꯣꯟꯅ ꯌꯦꯡꯉꯤ꯫ ꯅꯨꯄꯤ ꯑꯗꯨ ꯀꯞꯅ ꯀꯞꯅ ꯃꯈꯣꯏꯅ ꯆꯤꯡꯂꯤꯕ ꯑꯗꯨꯒꯤ ꯇꯨꯡ ꯏꯜꯂꯤ꯫ ꯉꯁꯥꯏ ꯃꯍꯥꯛꯅ ꯆꯪꯂꯨꯕ ꯌꯨꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨ ꯄꯨꯁꯤꯟꯈ꯭ꯔꯦ꯫ ꯈꯔ ꯑꯃꯅ ꯁꯨꯔꯨꯡ ꯂꯩꯕ ꯑꯗꯣꯝꯗ ꯆꯪꯈꯤ꯫ ꯂꯥꯞꯅ ꯇꯧꯔꯤꯕꯁꯤꯡꯗꯨ ꯌꯦꯡꯉꯤ꯫ ꯁꯨꯔꯨꯡꯗꯒꯤ ꯅꯨꯄꯥ ꯑꯃ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯜꯂꯛꯇꯨꯅ ꯄꯥꯎ ꯇꯝꯃꯤ꯫ ꯃꯖꯥ ꯏꯕꯨꯡꯉꯣ, ꯅꯨꯄꯤꯗꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯁꯒꯣꯜ ꯒꯥꯔꯤ ꯃꯅꯨꯡꯗ ꯇꯣꯡꯂꯤꯕ ꯅꯨꯄꯥꯗꯨ ꯀꯨꯝꯊꯔꯛꯏ꯫ ꯅꯨꯔꯩ ꯅꯨꯄꯥ ꯑꯗꯨ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤ꯫ ꯄꯨꯟꯅ ꯌꯦꯡꯉꯤ꯫ ꯃꯍꯥꯛꯀꯤ ꯐꯤꯖꯣꯜ ꯑꯗꯨꯅ ꯈꯪꯂꯤ ꯅꯨꯄꯥꯁꯤ ꯃꯉꯥꯡ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕꯗꯤ, ꯑꯗꯨꯕꯨ ꯁꯛꯇꯝꯗꯤ ꯎꯗꯦ꯫ ꯁꯅꯥꯊꯣꯏꯅ ꯀꯔꯤ ꯍꯥꯏꯕ? ꯅꯈꯣꯏꯅ ꯇꯧꯕ ꯊꯕꯛ ꯑꯃꯠꯇ ꯉꯁꯤ ꯐꯥꯎꯕ ꯃꯥꯏ ꯄꯥꯛꯇ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯑꯩꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯐꯥꯒꯤꯔꯥ? ꯂꯥꯞꯅ ꯆꯠꯂꯝꯈꯤꯔꯣꯏ꯫ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕ ꯂꯝꯕꯤꯗꯣ ꯃꯗꯨ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯂꯥꯛꯐꯝ ꯂꯩꯇꯦ꯫ ꯉꯁꯤ ꯍꯦꯛ ꯐꯪꯗꯕꯗ ꯅꯈꯣꯏ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯍꯥꯠꯀꯗꯕꯅꯤ꯫ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯍꯤꯡꯅ ꯆꯠꯍꯟꯈꯤꯕ ꯌꯥꯔꯣꯏ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯆꯈꯥꯏꯅꯗꯨꯅ ꯅꯨꯔꯩꯕꯨ ꯀꯣꯏꯊꯤ ꯊꯤꯔꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯅꯨꯔꯩꯁꯨ ꯑꯔꯥꯏꯕ ꯅꯨꯄꯤ ꯅꯠꯇꯦ꯫ ꯋꯥꯡꯈ꯭ꯔꯕ ꯎ ꯑꯗꯨ ꯊꯧꯁꯥꯗ ꯃꯊꯛ ꯌꯧꯅ ꯀꯥꯈꯠꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠꯁꯨ ꯇꯥꯔꯛꯄꯅ ꯃꯤ ꯑꯃꯒ ꯑꯃꯒ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯛꯇ꯭ꯔꯦ, ꯑꯗꯨꯕꯨ ꯅꯨꯔꯩ ꯍꯧꯖꯤꯛꯁꯨ ꯎꯊꯛ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯀꯔꯤꯝꯇ ꯆꯥꯔꯛꯇꯕꯅ ꯃꯕꯨꯛ ꯑꯗꯨ ꯂꯥꯝꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯏꯔꯥꯡ ꯂꯥꯡꯂꯝꯕꯁꯤꯡ ꯑꯗꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯈ꯭ꯔꯦ꯫ ꯅꯨꯔꯩ ꯎ ꯑꯗꯨꯗꯒꯤ ꯇꯞꯅ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ꯫ ꯄꯨꯔꯅꯤꯃꯥ ꯍꯌꯦꯡ ꯑꯣꯏꯕꯅ ꯊꯥꯕꯜꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ꯫ ꯅꯨꯔꯩ ꯃꯤ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨꯗ ꯎ ꯃꯔꯨꯝ ꯑꯗꯨꯗ ꯊꯩꯖꯤꯟꯗꯨꯅ ꯂꯣꯠꯂꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨ ꯆꯥꯅꯕ ꯂꯧꯕ ꯆꯠꯂꯨꯕꯅꯤ꯫ ꯏꯁꯩ ꯉꯪꯗꯨꯅ ꯁꯨꯝ ꯂꯥꯛꯄꯅꯤ꯫ ꯈꯪꯍꯧꯗꯅ ꯇꯨꯡꯗꯒꯤ ꯃꯥꯒꯤ ꯈꯧꯔꯤ ꯑꯗꯨ ꯐꯤꯅ ꯀꯟꯅ ꯂꯥꯛꯇꯨꯅ ꯆꯤꯡꯈꯤꯔꯝꯃꯤ꯫ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕꯗꯨ ꯃꯈꯥꯗ ꯊꯥꯗꯈꯤ꯫ ꯂꯥꯎꯕꯁꯨ ꯉꯝꯗ ꯐꯤ ꯑꯗꯨꯕꯨ ꯃꯈꯨꯠ ꯑꯗꯨꯅ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯅꯨꯔꯩ ꯅꯨꯄꯥꯗꯨ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨ ꯅꯥꯄꯤ ꯑꯁꯣꯡꯕ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯊꯅꯝꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯄꯨꯔꯛꯈꯤꯕ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯌꯦꯡꯕꯗ ꯆꯥꯛꯌꯣꯝ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯕꯨꯛ ꯂꯥꯝꯕꯅ ꯅꯨꯔꯩ ꯆꯥꯛꯌꯣꯝ ꯑꯗꯨꯕꯨ ꯂꯧꯊꯣꯛꯇꯨꯅ ꯆꯥꯔꯝꯃꯤ꯫ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯉꯁꯥꯏ ꯂꯥꯛꯈꯤꯕ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯤ꯫ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡ ꯆꯪꯂꯛꯏ꯫ ꯉꯁꯥꯏꯒꯤ ꯃꯝꯍꯧꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯄꯣꯗꯣꯟ ꯃꯆꯥ ꯃꯆꯥ ꯊꯥꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯨꯝ ꯂꯥꯛꯄꯅ ꯐꯃꯨꯡ ꯃꯊꯛꯇ ꯒ꯭ꯌꯥꯟ ꯃꯥꯡꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯎꯔꯝꯃꯤ꯫ ꯅꯨꯔꯩ ꯆꯪꯁꯤꯟꯗꯨꯅ ꯅꯨꯄꯤꯗꯨꯕꯨ ꯍꯧꯗꯣꯛꯏ꯫ ꯇꯥꯕ꯭ꯔꯣ? ꯇꯥꯕ꯭ꯔꯣ? ꯁꯦ, ꯃꯤꯠ ꯄꯥꯡꯉꯨ꯫ ꯅꯨꯄꯤꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯄꯗꯒꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯩꯕꯨ ꯐꯨꯕꯤꯒꯅꯨ꯫ ꯑꯩ ꯅꯣꯏꯅ ꯍꯥꯏꯔꯤꯁꯤꯡꯗꯣ ꯑꯝꯇ ꯈꯪꯗꯦ꯫ ꯑꯩꯕꯨ ꯐꯨꯕꯤꯒꯅꯨ꯫ ꯅꯨꯔꯩ ꯇꯥꯈꯤꯅꯤ ꯈꯟꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯆꯤꯟ ꯃꯦꯟꯁꯤꯜꯂꯤ꯫ ꯅꯨꯄꯤꯗꯨꯁꯨ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯅꯨꯔꯩ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯃꯐꯝꯁꯤꯗꯒꯤ ꯅꯪ ꯂꯣꯟꯅ ꯆꯦꯟꯈ꯭ꯔꯣ꯫ ꯑꯩ ꯃꯈꯣꯏꯁꯤꯡ ꯑꯁꯤꯒ ꯊꯦꯡꯅꯍꯧꯔꯒꯦ꯫ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯆꯦꯟꯈ꯭ꯔꯁꯦ꯫ ꯅꯪ ꯅꯊꯟꯇ ꯂꯩꯍꯧꯕ ꯌꯥꯔꯣꯏ꯫ ꯃꯈꯣꯏꯁꯤꯡꯁꯦ ꯌꯥꯝ ꯐꯠꯇꯕꯅꯤ꯫ ꯑꯩꯒꯤ ꯈꯟꯒꯅꯨ꯫ ꯅꯪ ꯊꯨꯅ ꯃꯐꯝꯁꯦ ꯊꯥꯗꯣꯛꯑꯣ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯁꯨ ꯑꯩꯁꯨ ꯁꯣꯏꯗꯅ ꯈꯨꯗꯣꯡ ꯊꯤꯒꯅꯤ꯫ ꯏꯆꯦ ꯃꯥꯟꯕꯤ, ꯃꯐꯝꯁꯤꯗ ꯅꯊꯟꯇ ꯍꯨꯟꯇꯣꯛꯑꯝꯃꯒ ꯑꯩ ꯆꯠꯈꯤꯕ ꯉꯝꯃꯣꯏ꯫ ꯅꯨꯔꯩ ꯅꯨꯄꯤꯗꯨꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯁꯤꯟꯅꯗ ꯄꯨꯜꯂꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯧꯊꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛꯅ ꯊꯤꯔꯤꯁꯨ ꯃꯅꯤꯡꯂꯣꯝꯗ ꯌꯨ ꯊꯛꯇꯨꯅ ꯂꯩꯍꯧꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯆꯪꯂꯛꯂꯝꯃꯤ꯫ ꯂꯥꯟꯃꯤ ꯑꯃꯅ ꯍꯥꯏꯔꯛꯏ꯫ ꯅꯥꯟꯊꯣꯛꯈꯤꯕ ꯁꯖꯤꯗꯨꯁꯨ ꯄꯨꯟꯅ ꯂꯩꯔꯦꯗꯅ꯫ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯑꯅꯤ ꯀꯗꯥꯏꯗ ꯆꯦꯟꯒꯗꯧꯔꯤ? ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯑꯅꯤꯃꯛ ꯄꯨꯟꯁꯤꯜꯂꯣ ꯊꯧꯔꯤꯗꯨꯒ꯫ ꯊꯥꯗꯣꯛꯇꯅꯒꯁꯨ ꯇꯧꯔꯤꯅꯦ꯫ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕꯅꯤ꯫ ꯅꯈꯣꯏ ꯑꯅꯤꯅ ꯈꯪꯗ꯭ꯔ ꯃꯥꯜꯂꯤ꯫
ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕ ꯑꯃꯇ ꯉꯁꯤ ꯐꯥꯎꯕ ꯍꯤꯡꯗꯨꯅ ꯆꯠꯈꯤꯗ꯭ꯔꯤ꯫ ꯅꯨꯔꯩꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯅꯈꯣꯏ ꯀꯅꯥ ꯀꯅꯥꯅꯣ? ꯅꯃꯥꯏ ꯅꯃꯤꯠ ꯈꯨꯝꯂꯤꯕꯁꯤꯡ ꯑꯗꯣ ꯌꯥꯝ ꯊꯨꯅ ꯂꯧꯊꯣꯛ꯫ ꯅꯃꯥꯏ ꯅꯃꯤꯠ ꯈꯨꯝꯖꯤꯜꯂꯒ ꯃꯄꯥꯡꯒꯜ ꯁꯣꯟꯕꯤ ꯅꯨꯄꯤꯁꯤꯡ ꯐꯥꯔꯒ ꯑꯐꯥꯎꯕ ꯁꯥꯔꯤꯕꯅꯤꯅꯦ꯫ ꯑꯃꯃꯝꯇ ꯂꯝꯕꯥ ꯄꯥꯅꯁꯤ꯫ ꯇꯨꯡꯍꯜꯂꯒ ꯆꯦꯟꯈꯤꯒꯗꯕ ꯂꯨꯋꯥꯡ ꯅꯤꯉꯣꯜ ꯅꯠꯇꯦ꯫ ꯌꯥꯝꯅ ꯐꯥꯎꯕꯩ ꯋꯥꯅꯤꯅꯦ ꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯤ꯫ ꯁꯤꯔꯥ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯍꯥꯠꯈꯤ ꯍꯥꯏꯕ ꯅꯨꯄꯤꯗꯣ? ꯃꯥꯅꯤ ꯑꯉꯝꯕ, ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯍꯤꯡꯅ ꯐꯨꯝꯂꯒ ꯍꯥꯠꯁꯤ꯫ ꯅꯨꯔꯩ ꯎꯁꯤꯠꯇꯅ ꯅꯣꯛꯏ ꯊꯧꯁꯥꯗ ꯍꯥꯏꯔꯛꯏ꯫ ꯅꯊ꯭ꯋꯥꯏ ꯃꯆꯥꯁꯤꯡ ꯑꯗꯣ ꯃꯥꯡꯅꯤꯡꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯥꯗꯣꯛ꯫ ꯅꯠꯇ꯭ꯔꯕꯗꯤ ꯅꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒꯤ ꯇꯨꯡꯗ ꯅꯈꯣꯏꯁꯨ ꯆꯠꯄ ꯇꯥꯕꯅꯤ꯫ ꯑꯦ, ꯁꯤ ꯅꯨꯄꯤꯁꯤꯗꯤ ꯑꯐꯥꯎ ꯌꯥꯝ ꯁꯥꯏꯅꯦ꯫ ꯆꯕꯦꯡ ꯆꯕꯦꯡ ꯉꯥꯡꯂꯤꯕ ꯃꯆꯤꯟꯁꯦ ꯄꯨꯟꯁꯤꯜꯂꯣ, ꯊꯕꯛ ꯇꯧꯒꯦ꯫ ꯂꯩꯅꯥ ꯅꯨꯔꯩꯒꯤ ꯇꯨꯡꯗ ꯆꯪꯁꯤꯟꯈꯤ꯫ ꯅꯨꯔꯩ ꯆꯪꯁꯤꯜꯂꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨ ꯐꯥꯗꯨꯅ ꯂꯩꯊꯦꯛꯈꯤꯔꯝꯃꯤ꯫ ꯃꯕꯨꯛ ꯃꯄꯥ ꯆꯞ ꯆꯥꯅ ꯀꯥꯎꯈꯤꯗꯨꯅ ꯂꯩꯃꯥꯏꯗ ꯎꯞꯇꯨꯅ ꯇꯨꯁꯤꯜꯂꯤ꯫ ꯅꯨꯔꯩꯒꯤ ꯃꯇꯧꯗꯨꯗ ꯅꯨꯄꯥꯁꯤꯡꯗꯨ ꯉꯛꯂꯝꯃꯤ꯫ ꯑꯉꯝꯕ ꯁꯥꯎꯗꯨꯅ ꯅꯨꯔꯩꯕꯨ ꯐꯨꯔꯒꯦ ꯍꯥꯏꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯅꯨꯔꯩ ꯃꯥꯒꯤ ꯑꯁꯥꯎꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯐꯨꯗꯣꯔꯛꯇꯨꯅ ꯂꯩꯔꯝꯂꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯇꯝꯊꯤꯅ ꯐꯨꯗꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯔꯩ ꯅꯨꯄꯤ ꯑꯣꯏꯕꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒ ꯂꯝꯕꯥꯕꯗ ꯈꯔ ꯋꯥꯅꯗꯤ ꯊꯣꯛꯂꯝꯃꯤ꯫ ꯄꯤꯛꯂꯤꯉꯩꯗ ꯃꯄꯥꯅ ꯇꯝꯕꯤꯔꯝꯕ ꯁꯔꯤꯠ ꯁꯔꯥꯠ ꯑꯗꯨꯅ ꯉꯁꯤꯗꯤ ꯃꯥꯒꯤ ꯄꯨꯟꯁꯤꯕꯨ ꯃꯁꯥꯅ ꯀꯟꯖꯅꯕ ꯍꯣꯠꯅꯖꯔꯝꯃꯤ꯫ ꯑꯉꯝꯕ ꯐꯛꯂꯥꯡꯗ ꯌꯩꯗꯨꯅ ꯇꯨꯁꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯅꯨꯔꯩ ꯂꯥꯏꯕꯛ ꯊꯤꯕꯅ ꯑꯉꯝꯕꯒꯤ ꯃꯅꯥꯛꯇ ꯇꯥꯔꯝꯕ ꯃꯆꯤꯟ ꯇꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯃꯥꯒꯤ ꯄꯨꯛꯆꯦꯞꯇ ꯊꯤꯟꯈꯤꯔꯝꯃꯤ꯫ ꯅꯨꯔꯩ ꯆꯩꯅꯥ ꯑꯗꯨꯅ ꯃꯕꯨꯛ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯈꯥꯗ ꯐꯝꯊꯈꯤ꯫ ꯂꯩꯁꯅꯥ ꯅꯨꯔꯩꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯤ꯫ ꯀꯥꯏꯗ ꯁꯣꯛꯏꯅꯣ? ꯑꯩꯈꯣꯏ ꯑꯅꯤ ꯆꯦꯟꯈ꯭ꯔꯁꯤ꯫ ꯅꯣꯡꯁꯥ ꯑꯃꯣ, ꯀꯩꯗꯧꯔꯦ? ꯅꯪꯒꯤ ꯊꯧꯅꯥꯗꯨ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ? ꯅꯨꯔꯩ ꯋꯥꯅ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯉꯝꯖꯕꯤ ꯊꯧꯅꯥ ꯐꯨꯗꯣꯛꯇꯨꯅ ꯑꯉꯝꯕ ꯇꯝꯅ ꯆꯣꯡꯁꯤꯜꯂꯛꯏ꯫ ꯃꯥꯒꯤ ꯊꯥꯅꯕ ꯌꯥꯗ꯭ꯔꯕ ꯈꯨꯠꯂꯥꯏ ꯑꯔꯥꯝꯕꯥꯏ ꯃꯆꯤꯟ ꯑꯇꯨꯝꯕ ꯑꯗꯨꯅ ꯑꯉꯝꯕꯒꯤ ꯃꯉꯛꯁꯝ ꯑꯗꯨꯗ ꯊꯤꯟꯈꯤ꯫ ꯋꯥꯅ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯑꯉꯝꯕ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯊꯋꯥꯏ ꯊꯥꯈꯤ꯫ ꯂꯩꯁꯅꯥ ꯅꯨꯔꯩꯕꯨ ꯁꯝꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯃꯇꯝ ꯑꯗꯨ ꯐꯅ ꯌꯥꯝꯅ ꯊꯦꯡꯖꯤꯜꯂꯛꯏ꯫ ꯅꯨꯔꯩꯒꯤ ꯑꯁꯣꯛꯄ ꯑꯗꯨ ꯐꯤꯅ ꯌꯦꯠꯁꯤꯜꯂꯝꯃꯤ꯫ ꯂꯩꯁꯅꯥ ꯅꯨꯔꯩꯅ ꯉꯁꯥꯏ ꯂꯧꯔꯛꯈꯤꯕ ꯆꯥꯛꯌꯣꯝ ꯑꯗꯨ ꯄꯤꯖꯩ꯫ ꯑꯅꯤꯗꯨ ꯊꯥꯕꯜ ꯃꯉꯥꯜ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯎꯃꯪ ꯑꯗꯨ ꯂꯥꯟꯊꯣꯔꯛꯏ꯫ ꯏꯆꯦ ꯃꯥꯟꯕꯤ, ꯅꯪꯕꯨ ꯌꯥꯝ ꯋꯥꯔꯕꯣ? ꯏꯁꯤꯁꯨ ꯌꯥꯝꯅ ꯊꯣꯛꯈ꯭ꯔꯦ꯫ ꯃꯐꯝ ꯑꯁꯤꯗꯒꯤ ꯈꯨꯜ ꯀꯗꯣꯝꯗ ꯇꯥꯕꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯦ꯫ ꯀꯗꯣꯝꯗ ꯆꯠꯀꯅꯤ? ꯀꯗꯣꯝꯗ ꯆꯠꯂꯨꯒꯦ? ꯅꯨꯔꯩ ꯈꯨꯟꯒꯦ ꯍꯥꯏꯅ ꯇꯧꯕꯒ ꯁꯒꯣꯜ ꯑꯃ ꯂꯥꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯈꯣꯟꯖꯦꯜꯗꯨ ꯁꯨꯝ ꯁꯨꯝ ꯅꯛꯁꯤꯜꯂꯛꯄꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯌꯧꯔꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯅꯤꯗꯨ ꯌꯦꯛꯅꯕ ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯈꯟꯅ ꯃꯔꯨꯝ ꯑꯃꯗ ꯊꯩꯖꯤꯟꯗꯨꯅ ꯂꯩ꯫ ꯑꯗꯨꯕꯨ ꯅꯨꯔꯩ ꯂꯥꯛꯂꯤꯕ ꯁꯒꯣꯜꯗꯨ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯈ꯭ꯔꯦ꯫ ꯋꯥꯔꯝꯕ ꯆꯣꯛꯊꯔꯝꯕ ꯑꯗꯨ ꯐꯈꯤꯕꯒꯨꯝ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯂꯥꯛꯂꯤꯕ ꯁꯒꯣꯜꯗꯨ ꯑꯇꯩ ꯀꯅꯥꯒꯤꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ, ꯃꯥꯒꯤ ꯁꯃꯗꯣꯟ ꯑꯉꯧꯕꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯔꯩ ꯋꯥꯅ ꯆꯦꯟꯊꯣꯔꯛꯂꯤ꯫ ꯑꯉꯧꯕꯤ ꯅꯨꯔꯩ ꯎꯕꯗ ꯃꯈꯣꯡ ꯋꯥꯡꯅ ꯋꯥꯡꯅ ꯊꯥꯡꯒꯠꯇꯨꯅ ꯈꯣꯡꯏ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯒꯤ ꯃꯇꯧꯅꯤ, ꯊꯥꯕꯜ ꯃꯉꯥꯜ ꯄꯨꯡꯉꯥꯟ ꯉꯥꯜꯂꯝꯕ ꯃꯐꯝ ꯑꯗꯨ ꯃꯝꯁꯤꯟꯈꯤꯗꯨꯅ ꯑꯍꯧꯕ ꯈꯣꯟꯖꯦꯜꯒ ꯂꯣꯏꯅꯅ ꯅꯣꯡꯊꯥꯡ ꯀꯨꯞꯈꯤ꯫ ꯂꯩꯁꯅꯥꯅ, ꯏꯆꯦ ꯃꯥꯟꯕꯤ, ꯁꯒꯣꯜ ꯑꯁꯤꯒ ꯈꯪꯅꯕ꯭ꯔꯥ? ꯂꯩꯁꯅꯥ, ꯃꯥꯗꯤ ꯑꯩꯒꯤ ꯊꯋꯥꯏꯅꯤ꯫ ꯑꯩꯒꯤ ꯏꯁꯥꯒꯤ ꯏꯈꯦꯡ ꯈꯖꯤꯛ ꯂꯩꯃꯥꯏꯗ ꯇꯥꯈꯤꯕꯗ ꯑꯩꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯂꯤꯕꯅꯤ꯫ ꯃꯍꯥꯛꯁꯦ ꯑꯆꯝꯕ ꯁꯃꯗꯣꯟ ꯅꯠꯇꯦ꯫ ꯑꯩꯒꯤ ꯄꯥꯕꯨꯡꯅ ꯄꯤꯛꯂꯤꯉꯩꯗ ꯂꯨꯋꯥꯡ ꯅꯤꯡꯊꯧꯅ ꯈꯨꯗꯣꯜ ꯇꯝꯂꯛꯈꯤꯕꯅꯤ ꯍꯥꯏ꯫ ꯑꯩꯒꯤ ꯄꯥꯕꯨꯡꯒ ꯂꯨꯋꯥꯡ ꯅꯤꯡꯊꯧꯒ ꯄꯤꯛꯂꯤꯉꯩꯗꯒꯤ ꯆꯥꯟꯅꯕ ꯃꯔꯨꯞ ꯑꯣꯏꯔꯛꯏ ꯍꯥꯏꯅ ꯑꯕꯣꯛꯅ ꯇꯝꯃꯤ꯫ ꯄꯥꯕꯨꯡꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯑꯩꯕꯨ ꯁꯒꯣꯜ ꯊꯧꯕ, ꯊꯥꯡꯇ, ꯇꯦꯟ ꯀꯥꯞꯄ, ꯁꯔꯤꯠ ꯁꯔꯥꯠ ꯀꯌꯥ ꯑꯃ ꯇꯝꯕꯤꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯌꯥꯎꯗꯦ ꯍꯥꯏꯅ ꯑꯩꯕꯨ ꯅꯨꯄꯥ ꯑꯃꯗꯒꯤ ꯇꯥꯗꯅ ꯇꯝꯕꯤꯔꯝꯈꯤꯕꯅꯤ꯫ ꯂꯥꯏꯕꯛ ꯊꯤꯕꯅ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯌꯥꯏ, ꯃꯄꯥꯡꯒꯜ ꯈꯔ ꯁꯣꯜꯂꯤ꯫ ꯏꯆꯦ ꯃꯥꯟꯕꯤ, ꯏꯃꯥꯗꯤ ꯂꯩꯔꯤꯕ꯭ꯔꯥ? ꯅꯨꯔꯩ ꯃꯃꯥꯕꯨ ꯍꯪꯂꯛꯄꯗ ꯃꯃꯤꯠ ꯑꯗꯨ ꯉꯥꯡꯁꯤꯜꯂꯛꯏ꯫ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯏꯃꯥ ꯂꯩꯇꯦ꯫ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯃꯗ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯈꯨꯃꯟ ꯅꯤꯡꯊꯧꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯅꯨꯖꯥꯂꯩꯃꯗꯣ ꯑꯩꯒꯤ ꯏꯃꯥꯅꯤ꯫ ꯃꯥꯒꯤ ꯍꯥꯛꯇꯛꯇꯒꯤ ꯄꯥꯕꯨꯡꯅ ꯂꯥꯏꯃꯟ ꯑꯣꯏꯗꯨꯅ ꯁꯤꯈꯤꯕꯅꯤ꯫ ꯏꯃꯥ ꯑꯣꯏꯔꯕꯁꯨ ꯃꯥꯕꯨ ꯑꯩꯅ ꯉꯥꯛꯄꯤꯕ ꯉꯝꯂꯣꯏ꯫ ꯃꯤꯑꯣꯏꯕꯒꯤ ꯁꯥꯗꯣꯡꯕꯨ ꯆꯥꯕ ꯉꯝꯕꯤ꯫ ꯂꯩꯁꯅꯥ, ꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯑꯩꯉꯣꯟꯗ ꯅꯤꯡꯁꯤꯡꯍꯜꯂꯛꯀꯅꯨ꯫ ꯏꯆꯦ ꯃꯥꯟꯕꯤ, ꯅꯅꯥꯎꯅ ꯈꯪꯗꯕꯅ ꯁꯣꯏꯈ꯭ꯔꯦ, ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯌꯥꯔꯦ, ꯃꯐꯝꯁꯦ ꯊꯥꯗꯣꯛꯅꯕ ꯇꯧꯁꯤ꯫ ꯑꯉꯧꯕꯤ, ꯅꯪꯅ ꯑꯩꯒꯤ ꯈꯣꯡꯒꯨꯜ ꯁꯣꯏꯗꯅ ꯂꯤꯔꯛꯀꯅꯤ ꯍꯥꯏꯕ ꯑꯩꯅ ꯈꯪꯏ꯫ ꯑꯩ ꯅꯪꯕꯨ ꯀꯣꯟꯒꯦ꯫ ꯁꯒꯣꯜ ꯑꯗꯨ ꯃꯤꯔꯣꯜ ꯈꯪꯕꯒꯨꯝꯅ ꯇꯞꯅ ꯂꯩꯕꯥꯛ ꯃꯈꯥ ꯑꯗꯨꯗ ꯀꯨꯟꯊꯗꯨꯅ ꯂꯩ꯫ ꯅꯨꯔꯩꯅ ꯀꯥꯈꯠꯄ ꯉꯝꯅꯅꯕ ꯍꯥꯏꯅ ꯇꯧꯔꯤꯕꯅꯤ꯫ ꯅꯨꯔꯩ ꯁꯒꯣꯜꯗꯨꯗ ꯀꯥꯈꯠꯂꯤ꯫ ꯂꯩꯁꯅꯥꯁꯨ ꯇꯣꯡꯉꯤ꯫ ꯑꯅꯤꯗꯨ ꯁꯒꯣꯜꯗꯨ ꯇꯣꯡꯗꯨꯅ ꯎꯃꯪ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯤ꯫ ꯅꯨꯔꯩ ꯄꯤꯛꯂꯤꯉꯩ ꯃꯃꯥꯅ ꯃꯥꯕꯨ ꯅꯨꯡꯁꯤꯅ ꯇꯧꯕꯤꯔꯛꯄ ꯃꯇꯧ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫
ꯃꯃꯤꯠ ꯑꯗꯨꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯥ ꯁꯒꯣꯜ ꯑꯗꯨꯗ ꯑꯗꯨꯃꯛ ꯋꯥꯟꯊꯈꯤꯔꯝꯃꯤ꯫ ꯅꯨꯔꯩ ꯃꯍꯥꯛꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯃꯁꯥ ꯅꯥꯟꯕ ꯀꯥ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯇꯨꯝꯂꯤꯕ ꯐꯃꯨꯡꯗꯨꯁꯨ ꯃꯣꯟ ꯃꯣꯟ ꯂꯥꯎꯔꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯃꯤꯠꯇꯨ ꯄꯥꯡꯂꯛꯇꯨꯅ ꯑꯀꯣꯏꯕꯗꯨꯗ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯂꯤꯒꯤ ꯆꯧꯀ꯭ꯔꯤ ꯑꯃꯗ ꯉꯥꯊꯗꯨꯅ ꯎꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯎꯔꯛꯂꯝꯃꯤ꯫ ꯅꯨꯔꯩ ꯐꯨꯛ ꯍꯧꯒꯠꯂꯨꯏ ꯑꯗꯨꯕꯨ ꯃꯀꯣꯛ ꯑꯗꯨ ꯈꯪꯉꯥꯎ ꯉꯥꯎꯔꯛꯄꯅ ꯑꯃꯨꯛ ꯍꯤꯞꯊꯩ꯫ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯇꯧꯔꯝꯕ ꯅꯨꯄꯥꯗꯨ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯇꯨꯅ ꯅꯨꯔꯩꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯀꯔꯤꯅꯣ ꯈꯪꯍꯧꯗꯅ ꯍꯧꯒꯠꯂꯛꯏꯗꯨꯕꯣ? ꯅꯁꯥꯗꯣ ꯐꯠꯇ꯭ꯔꯤꯕꯅꯤ, ꯍꯧꯒꯠꯅꯤꯡꯂꯕꯁꯨ ꯀꯧꯔꯛꯄ ꯌꯥꯗꯕ꯭ꯔꯥ? ꯑꯩꯗꯣ ꯉꯝꯒꯗ꯭ꯔꯥ ꯈꯟꯅ ꯇꯧꯔꯨꯕꯅꯤ꯫ ꯅꯨꯄꯥꯗꯣ ꯍꯥꯏꯐꯦꯠ ꯅꯣꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯈꯨꯈꯨꯝꯗꯣ ꯏꯄꯛ ꯄꯛꯇꯦꯗ꯫ ꯅꯍꯥꯟ ꯅꯣꯡꯃꯅ ꯀꯟꯈ꯭ꯔꯤꯕ ꯆꯤꯟꯗꯨꯒ ꯍꯧꯖꯤꯛꯀ ꯌꯥꯝ ꯆꯥꯟꯅꯗꯕ ꯍꯥꯏꯇꯥꯔꯦ꯫ ꯅꯥꯔꯤꯉꯩꯁꯤꯗ ꯏꯁꯧ ꯂꯥꯡꯉꯣ ꯍꯥꯏꯔꯤꯔꯣ? ꯀꯔꯤ ꯅꯨꯄꯥꯗꯨꯅꯦ ꯁꯤꯕꯣ, ꯉꯥꯎꯖꯥꯠꯂꯣ? ꯌꯥꯔꯦ ꯌꯥꯔꯦ, ꯇꯨꯃꯤꯟꯅ ꯄꯣꯊꯥꯔꯣ꯫ ꯗꯤꯅꯦ ꯅꯆꯤꯟ ꯀꯟꯕꯅ ꯄꯛꯄ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯨꯒꯤ ꯁꯨꯝ ꯍꯥꯏꯕꯤꯕꯅꯤ, ꯑꯩ ꯀꯩꯝꯇ ꯍꯥꯏꯖꯔꯔꯣꯏ꯫ ꯅꯁꯥꯗꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯈꯟꯈꯤꯁꯤ, ꯇꯨꯃꯤꯟꯅ ꯉꯥꯛꯇ ꯂꯩꯌꯨ꯫ ꯅꯨꯔꯩ ꯅꯨꯄꯥꯗꯨꯅ ꯉꯥꯡꯂꯤꯕꯗꯨꯒ ꯇꯥꯕꯤꯕ ꯅꯠꯇꯦ, ꯃꯥꯒꯤ ꯊꯣꯛꯄ ꯍꯥꯏꯔꯛꯏ꯫ ꯑꯩꯒꯤ ꯁꯃꯗꯣꯟ ꯀꯥꯏꯗ ꯂꯩꯈ꯭ꯔꯒꯦ? ꯑꯗꯨꯒ ꯃꯐꯝꯁꯤꯗꯅ ꯀꯅꯥꯅ ꯊꯝꯕꯤꯔꯝꯃꯤꯅꯣ? ꯂꯩꯁꯅꯥꯅ ꯀꯥꯏꯗ ꯆꯠꯈ꯭ꯔꯒꯦ? ꯃꯔꯝ ꯃꯔꯝ ꯍꯪꯖꯤꯜꯂꯛꯄ ꯋꯥꯍꯪ ꯃꯌꯥꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨ ꯇꯦꯟꯇꯛꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ ꯑꯩꯗꯤ ꯈꯪꯗꯦꯕꯣ꯫ ꯅꯨꯄꯤꯗꯨ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯍꯪꯂꯨꯕꯗ ꯑꯣꯏꯔꯔꯣꯏ ꯍꯥꯏꯅ ꯇꯟꯖꯥꯗꯨꯗ ꯂꯩꯁꯅꯥꯗꯨ ꯊꯛꯅꯅꯕ ꯑꯃ ꯄꯥꯏꯔꯒ ꯅꯨꯔꯩꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯏꯆꯦ ꯃꯥꯟꯕꯤ, ꯅꯁꯥꯗꯨ ꯈꯔ ꯐꯔꯕꯣ? ꯈꯔꯗꯤ ꯐꯔꯤ, ꯀꯟꯕ ꯃꯥꯜꯂꯤ꯫ ꯑꯗꯣ ꯑꯩꯅ ꯂꯩꯔꯤꯕꯁꯤ ꯀꯗꯥꯏꯗꯅꯣ? ꯂꯨꯋꯥꯡ ꯅꯤꯡꯊꯧꯒꯤ ꯁꯪꯒꯥꯏꯗꯅꯤ, ꯃꯖꯥ ꯏꯕꯨꯡꯉꯣ ꯂꯥꯡꯉꯝꯕꯒꯤ ꯀꯥꯅꯤ꯫ ꯑꯗꯨꯒ ꯁꯤꯗ ꯐꯝꯂꯤꯕ ꯅꯨꯄꯥꯁꯤꯅ ꯃꯉꯥꯡ ꯅꯤꯡꯊꯧꯒꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯁꯛꯍꯦꯟ ꯁꯅꯥ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯍꯥꯛꯅꯅꯤ ꯏꯆꯦꯕꯨ ꯍꯤꯗꯥꯛ ꯍꯥꯞꯂꯤꯕꯁꯤ꯫ ꯁꯛꯍꯦꯟ ꯁꯅꯥ ꯃꯁꯝꯒꯗꯣ ꯍꯥꯏꯐꯦꯠ ꯅꯥꯜꯂꯤ ꯄꯣꯠꯅꯤ꯫ ꯃꯁꯛ ꯇꯥꯛꯂꯛꯄ ꯑꯗꯨꯗ ꯃꯇꯧꯗꯨ ꯎꯕꯗ ꯅꯨꯔꯩ ꯁꯨꯒꯠꯇꯨꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ ꯍꯥꯏꯅ ꯈꯜꯂꯤ꯫ ꯂꯨꯋꯥꯡ ꯁꯦꯂꯨꯡꯕꯁꯨ ꯀꯥꯗꯨꯗ ꯆꯪꯂꯛꯏ꯫ ꯂꯥꯟꯉꯝꯕ ꯆꯪꯂꯛꯄ ꯎꯕꯗ ꯅꯨꯔꯩ ꯏꯀꯥꯏꯕꯒꯤ ꯃꯃꯥꯏ ꯑꯗꯨ ꯅꯣꯟꯊꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯃꯥꯅꯗꯤ ꯈꯪꯕ ꯅꯠꯇꯕꯅꯤꯅ ꯍꯪꯂꯛꯏ, ꯈꯔ ꯐꯔꯕꯣ? ꯍꯣꯏ ꯐꯔꯦ ꯃꯖꯥ ꯏꯕꯨꯡꯉꯣ꯫ ꯅꯪꯅꯗꯤ ꯑꯩꯒꯤ ꯃꯤꯡ ꯈꯪꯉꯝꯃꯅꯤ, ꯑꯗꯣ ꯑꯩꯅꯗꯤ ꯈꯪꯗ꯭ꯔꯤ꯫ ꯅꯣꯡꯃ ꯂꯤꯀꯣꯟ ꯁꯥꯟꯅꯐꯝꯗꯁꯨ ꯍꯪꯍꯧꯗ꯭ꯔꯦ꯫ ꯅꯪꯒꯤ ꯃꯤꯡꯗꯣ ꯀꯔꯤ ꯍꯥꯏꯕꯅꯣ? ꯃꯤꯡꯒ ꯅꯨꯄꯥ ꯃꯥꯅ ꯍꯦꯛꯇ ꯍꯪꯖꯤꯜꯂꯛꯄ ꯑꯗꯨꯗ ꯅꯨꯄꯤ ꯃꯥꯗꯤ ꯃꯤꯍꯨꯟꯒ ꯁꯨꯖꯗ꯭ꯔꯦ, ꯇꯨꯃꯤꯟꯅ ꯈꯨꯝꯕ ꯉꯝꯗ ꯂꯩ꯫ ꯃꯇꯧ ꯑꯗꯨꯗ ꯉꯁꯥꯏꯗꯒꯤ ꯃꯥꯕꯨ ꯃꯨꯟꯅ ꯌꯦꯡꯂꯤꯕ ꯁꯛꯍꯦꯟ ꯁꯅꯥꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ, ꯃꯥꯒꯤ ꯃꯤꯡꯂꯣ ꯆꯤꯡꯒꯟꯕꯤ꯫ ꯃꯃꯥꯏ ꯅꯣꯟꯊꯔꯒ ꯂꯩꯔꯝꯕ ꯅꯨꯄꯤꯗꯨ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯁꯨꯛꯂꯞꯅ ꯁꯛꯍꯦꯟ ꯁꯅꯥꯗ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯃꯥꯏꯅ ꯌꯦꯡꯀꯅꯨ, ꯊꯃꯣꯏ ꯄꯥꯏꯊꯣꯛꯀꯦ ꯇꯧꯏ꯫ ꯂꯥꯟꯉꯝꯕꯁꯨ ꯅꯣꯛꯏ꯫ ꯅꯨꯔꯩ ꯇꯞꯂꯞꯅ ꯈꯨꯝꯂꯛꯏ, ꯅꯨꯔꯩ ꯁꯅꯥ ꯍꯥꯏꯅ ꯀꯧꯏ꯫ ꯃꯌꯥꯝꯅ ꯆꯦꯝꯆꯥ ꯍꯥꯏꯅꯁꯨ ꯑꯗꯨꯝ ꯀꯧꯏ꯫ ꯁꯛꯍꯦꯟ ꯁꯅꯥ ꯃꯇꯣꯝꯇ ꯈꯜꯂꯤ, ꯏꯪ ꯇꯞꯄꯤꯒꯁꯨ ꯁꯥꯔꯗꯅ ꯄꯛꯇꯤ ꯍꯦꯛ ꯄꯛꯇꯅ ꯆꯤꯡꯒꯟꯕꯤꯁꯤꯗꯤ꯫ ꯂꯥꯟꯉꯝꯕꯅ, ꯑꯗꯣ ꯅꯨꯔꯩ, ꯑꯩꯁꯨ ꯆꯦꯝꯆꯥ ꯍꯥꯏꯅ ꯀꯧꯒꯦ꯫ ꯑꯗꯣ ꯆꯦꯝꯆꯥ, ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯃꯗꯤ ꯍꯥꯏꯗꯧ ꯂꯩꯀꯣ꯫ ꯀꯩ ꯋꯥꯅꯣ? ꯀꯣꯟꯅ ꯍꯥꯏꯒꯦ, ꯅꯁꯥꯗꯣ ꯍꯥꯟꯅ ꯀꯟꯈꯠꯍꯟꯈꯣ꯫ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯂꯥꯛꯄ ꯁꯥꯎꯕꯅ ꯃꯅꯥ ꯄꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯃꯥꯒꯤ ꯂꯥꯟꯃꯤ ꯂꯣꯏꯅ ꯁꯤꯔꯒ ꯂꯩꯔꯝꯕ ꯑꯁꯤꯗ ꯁꯖꯤ ꯃꯆꯥ ꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯁꯤꯡꯅꯕ ꯁꯥꯏ꯫ ꯅꯣꯏꯒꯤ ꯄꯥꯎꯁꯦ ꯇꯁꯦꯡꯅ ꯆꯨꯝꯂꯕ꯭ꯔꯥ? ꯑꯁꯦꯡꯕꯅꯤ ꯃꯅꯥꯎ ꯏꯕꯨꯡꯉꯣ, ꯃꯍꯥꯛ ꯑꯗꯣ ꯅꯨꯔꯩ ꯁꯅꯥꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯑꯔꯣꯟꯕ ꯂꯥꯟꯃꯤꯁꯤꯡꯒꯤ ꯄꯥꯎꯗꯒꯤ ꯈꯪꯂꯦ꯫ ꯏꯅꯤꯡꯊꯧꯒꯤ ꯁꯪꯒꯥꯏꯗ ꯍꯧꯖꯤꯛꯁꯨ ꯂꯩ꯫ ꯑꯆꯠꯆꯥ, ꯈꯤꯠꯇꯗ ꯂꯥꯛꯆꯩꯗ꯫ ꯃꯤꯠ ꯊꯤꯕꯣꯡ ꯃꯤꯠꯇꯝꯕꯁꯤꯡ ꯑꯗꯣ ꯁꯤꯖꯈꯤꯕꯅ ꯑꯩꯅ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯇꯦ꯫ ꯀꯩꯁꯨ ꯂꯩꯇꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯉꯝꯍꯟꯕ, ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯑꯔꯣꯟꯕ ꯃꯐꯝꯁꯨ ꯈꯪꯗꯣꯛꯈꯤꯕ꯫ ꯃꯅꯥꯎ ꯏꯕꯨꯡꯉꯣ, ꯑꯗꯨꯗꯁꯨ ꯅꯠꯇꯦ, ꯍꯦꯟꯅ ꯉꯛꯄ ꯄꯥꯎ ꯑꯃꯁꯨ ꯂꯩ꯫ ꯀꯔꯝꯕ ꯄꯥꯎ? ꯅꯨꯔꯩ ꯁꯅꯥ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯅꯨꯖꯥ ꯂꯩꯃꯒꯤ ꯃꯆꯥ ꯑꯣꯏꯔꯝꯂꯦ꯫ ꯀꯔꯤ ꯍꯥꯏꯕ? ꯃꯍꯥꯔꯥꯅꯤ ꯅꯨꯖꯥ ꯂꯩꯃꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕ? ꯍꯣꯏ ꯃꯅꯥꯎ ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯄꯥꯎꯁꯤ ꯁꯦꯡꯗꯤ ꯁꯦꯡꯉꯦ꯫ ꯑꯁꯦꯡꯕꯅꯤ, ꯑꯩꯈꯣꯏꯅ ꯀꯨꯞꯅ ꯊꯤꯖꯔꯕꯅꯤ꯫ ꯃꯃꯥ ꯃꯁꯛ ꯐꯖꯕꯅꯤꯅ ꯃꯆꯥ ꯑꯅꯤꯁꯨ ꯂꯣꯏꯅ ꯐꯖꯩꯅꯦꯀꯣ꯫ ꯑꯗꯨꯕꯨ ꯂꯥꯛꯄ, ꯑꯩꯅ ꯈꯟꯈꯤꯕ ꯋꯥꯈꯜꯗꯤ ꯍꯣꯡꯂꯦ꯫ ꯃꯍꯥꯔꯥꯅꯤ ꯅꯨꯖꯥ ꯂꯩꯃ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯃꯤꯅꯤ꯫ ꯑꯩꯈꯣꯏꯅ ꯇꯧꯈꯤꯕꯁꯤꯡ ꯃꯍꯥꯛꯅ ꯀꯥꯎꯔꯣꯏ꯫ ꯁꯤꯗꯒꯤꯗꯤ ꯑꯩ ꯂꯤꯂꯥ ꯍꯧꯔꯒꯦ꯫ ꯁꯣꯝꯗ ꯊꯥꯔꯤꯛꯅ, ꯌꯥꯏ, ꯅꯆꯦꯗꯨꯕꯨ ꯅꯨꯃꯤꯠ ꯍꯨꯝꯅꯤꯗꯤ ꯁꯨꯖꯤꯜꯂꯛꯑꯦ, ꯃꯋꯥ ꯃꯄꯥꯎ ꯑꯃꯠꯇꯁꯨ ꯇꯥꯗꯦ꯫ ꯀꯔꯝ ꯊꯣꯛꯂꯝꯒꯗꯣꯏꯅꯣ ꯈꯪꯗꯦ꯫ ꯏꯅꯦ, ꯄꯥꯎꯁꯦ ꯑꯕꯣꯛꯇ ꯍꯥꯏꯈꯤꯔꯣꯏꯁꯤꯀꯣ, ꯃꯁꯥꯒ ꯁꯣꯜꯂꯦ, ꯁꯣꯏꯗꯅ ꯄꯥꯈꯠꯀꯅꯤ꯫
ꯑꯗꯣꯏꯅꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯩꯗꯧꯒꯅꯤ? ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯈꯔ ꯎꯅꯔꯒ ꯅꯤꯡꯊꯧꯗ ꯄꯥꯎꯁꯦ ꯍꯥꯏꯔꯒꯦ ꯈꯜꯂꯤ꯫ ꯃꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯊꯤꯕ ꯉꯝꯂꯣꯏ꯫ ꯀꯣꯟꯊꯣꯡꯗ ꯁꯒꯣꯜ ꯒꯥꯔꯤ ꯑꯃ ꯊꯧꯖꯤꯜꯂꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯅꯤꯗꯨ ꯀꯅꯥꯅꯣ ꯈꯟꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯂꯥꯛꯂꯤꯕ ꯃꯤꯁꯛ ꯑꯗꯨ ꯎꯕꯗ ꯊꯥꯔꯤꯛ ꯑꯃꯗꯤ ꯌꯥꯏꯊꯣꯏꯕꯤ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯃꯃꯜ ꯇꯥꯡꯕ ꯁꯅꯥ ꯂꯤꯛ ꯀꯣꯜ ꯐꯤꯖꯣꯜ ꯐꯖꯅ ꯁꯦꯠꯇꯨꯅ ꯀꯨꯝꯊꯔꯛꯂꯤꯕ ꯅꯨꯄꯤ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯌꯥꯏꯑꯣꯏꯕꯤ ꯃꯃꯥꯏ ꯂꯩꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯒꯦ ꯇꯧꯏ꯫ ꯊꯥꯔꯤꯛꯅ ꯐꯥꯗꯨꯅ ꯈꯥꯝꯃꯤ꯫ ꯅꯨꯖꯥꯂꯩꯃ ꯃꯇꯨꯡꯗ ꯂꯥꯟꯃꯤ ꯈꯔ ꯏꯟꯅꯗꯨꯅ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯌꯥꯏꯊꯣꯏꯕꯤꯕꯨ ꯀꯧꯏ꯫ ꯑꯇꯣꯝꯕꯤ, ꯑꯩ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯃꯥꯏ ꯑꯣꯟꯊꯣꯛꯇꯨꯅ ꯂꯩꯔꯨꯕ ꯌꯥꯏꯊꯣꯏꯕꯤ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯈꯨꯝꯃꯤ꯫ ꯅꯪꯕꯨ ꯀꯅꯥꯅꯣ? ꯄꯥꯎꯈꯨꯝꯗꯨꯗ ꯅꯨꯖꯥꯂꯩꯃ ꯍꯥꯏꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯇꯞꯅ ꯃꯣꯡꯍꯥꯗ ꯑꯗꯨꯃꯛ ꯈꯨꯝꯂꯛꯏ꯫ ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯃꯥꯕꯨ ꯋꯥꯔꯧꯔꯤꯕ꯭ꯔꯣ? ꯑꯩꯅ ꯍꯣꯠꯅꯔꯤꯕꯁꯤ ꯅꯈꯣꯏ ꯑꯅꯤꯒꯤꯗꯃꯛꯇꯅꯤ꯫ ꯅꯈꯣꯏ ꯑꯅꯤꯒꯤ ꯇꯨꯡꯒꯤ ꯈꯜꯂꯒꯅꯤ ꯏꯃꯥꯅ ꯊꯥꯡꯖꯤꯜꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ꯫ ꯑꯩꯈꯣꯏꯕꯨ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯌꯣꯜꯂꯒ ꯑꯃꯨꯛ ꯅꯨꯡꯁꯤꯕ ꯁꯥꯔꯛꯀꯅꯨ꯫ ꯑꯩꯒꯤ ꯏꯃꯥ ꯂꯩꯇꯦ꯫ ꯑꯩꯒꯤꯗꯤ ꯑꯕꯣꯛꯀ ꯆꯦꯝꯆꯥꯛꯀ ꯈꯛꯇꯅꯤ꯫ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯤ ꯅꯪꯒꯨꯝꯕꯤ ꯑꯃ ꯂꯥꯛꯂꯒ ꯑꯩꯒꯤ ꯏꯃꯥꯅꯤ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ? ꯑꯩꯒꯤ ꯏꯃꯥꯗꯤ ꯃꯆꯥ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯁꯤꯕ ꯐꯥꯎꯕ ꯀꯤꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯨꯏꯔꯦ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ꯫ ꯌꯥꯔꯦ ꯂꯦꯡꯕꯤꯈ꯭ꯔꯣ꯫ ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ ꯑꯃꯨꯛꯇ ꯇꯥꯈꯣ ꯀꯩꯗꯧꯒꯦ? ꯅꯆꯦꯗꯣ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯍꯧ꯫ ꯃꯥꯅ ꯅꯪꯕꯨ ꯂꯧꯔꯨꯆꯣ ꯍꯥꯏꯕꯒꯤ ꯏꯃꯥꯅ ꯂꯥꯛꯄꯅꯤ꯫ ꯅꯆꯦꯁꯨ ꯃꯁꯥ ꯉꯝꯍꯧꯗꯦ꯫ ꯌꯦꯛꯅꯕꯅ ꯃꯥꯕꯨ ꯃꯕꯨꯛꯇ ꯊꯥꯡꯅ ꯊꯤꯟꯖꯤꯜꯂꯛꯄꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯄ ꯉꯝꯗꯅ ꯂꯩꯍꯧꯔꯤ꯫ ꯏꯃꯥꯒꯤ ꯈꯟꯗ꯭ꯔꯕꯁꯨ ꯅꯪꯒꯤ ꯅꯆꯦꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯔꯥ? ꯃꯆꯦ ꯁꯣꯛꯂꯦ ꯇꯥꯕꯗ ꯌꯥꯏꯊꯣꯏꯕꯤ ꯄꯥꯈꯠꯅ ꯍꯪꯂꯛꯏ꯫ ꯀꯔꯤ? ꯑꯩꯈꯣꯏ ꯆꯦꯝꯆꯥꯕꯨ ꯊꯥꯡꯅ ꯊꯤꯜꯂꯦ ꯍꯥꯏꯕ? ꯃꯥꯅ ꯅꯪꯕꯨ ꯂꯧꯔꯨꯆꯣ ꯍꯥꯏꯗꯨꯅ ꯏꯃꯥ ꯂꯥꯛꯄꯅꯤ꯫ ꯃꯍꯥꯛ ꯍꯧꯖꯤꯛꯁꯨ ꯈꯨꯃꯟ ꯁꯪꯒꯥꯏꯗ ꯂꯩꯍꯧꯔꯤ꯫ ꯅꯪꯕꯨ ꯄꯨꯔꯒ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯏꯃꯥꯗ ꯁꯤꯟꯅꯔꯛꯄꯅꯤ꯫ ꯅꯨꯔꯩ ꯃꯆꯦ ꯁꯣꯛꯂꯦ ꯇꯥꯕꯗ ꯄꯥꯈꯠꯆꯩ ꯑꯗꯨꯕꯨ ꯃꯆꯦꯅ ꯃꯃꯥꯒꯤ ꯅꯥꯛꯇ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯊꯥꯖꯕ ꯉꯝꯗꯦ꯫ ꯊꯥꯔꯤꯛꯅ ꯌꯥꯏ, ꯅꯆꯦ ꯁꯣꯛꯂꯦ ꯍꯥꯏꯔꯤꯗꯣ ꯆꯠꯄꯤꯔꯨꯆꯣꯗꯅ꯫ ꯏꯅꯦꯁꯤꯕꯨꯗꯤꯅꯦ ꯑꯩꯅ ꯌꯦꯡꯍꯧꯔꯒꯦ꯫ ꯅꯨꯖꯥꯂꯩꯃ ꯃꯨꯟꯅ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯌꯥꯏꯊꯣꯏꯕꯤ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯃꯃꯥꯅ ꯍꯥꯏꯕꯗꯨ ꯌꯥꯔꯝꯃꯤ꯫ ꯊꯥꯔꯤꯛ ꯃꯇꯣꯝꯇ ꯁꯣꯜꯍꯧꯏ꯫ ꯀꯔꯤꯕꯨ ꯊꯣꯛꯂꯒꯕ? ꯁꯣꯝꯗꯁꯨ ꯅꯨꯔꯩ ꯁꯒꯦꯟ ꯁꯅꯥꯅ ꯍꯤꯗꯥꯛ ꯁꯦꯝꯕꯗꯒꯤ ꯐꯖꯅ ꯀꯪꯈꯠꯂꯤ꯫ ꯃꯅꯥꯎꯅꯨꯄꯤ ꯃꯥꯒꯤ ꯃꯐꯝ ꯈꯪꯅꯕ ꯍꯥꯏꯕ ꯆꯠꯂꯨꯕ ꯂꯩꯁꯅꯥ ꯅꯨꯔꯩꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯂꯩꯁꯅꯥꯒꯤ ꯏꯁꯨꯛ ꯁꯨꯛꯊꯕ ꯃꯇꯧ ꯑꯗꯨꯗ ꯅꯨꯔꯩꯅ ꯍꯪꯂꯛꯏ꯫ ꯀꯩꯗꯧꯔꯦ? ꯑꯩꯈꯣꯏ ꯌꯥꯏꯗ ꯍꯥꯏꯔꯝꯂꯕ꯭ꯔꯣ? ꯑꯕꯣꯛꯇꯨꯕꯨ ꯃꯁꯥ ꯀꯟꯈꯠꯍꯧꯔꯕꯣ? ꯏꯆꯦ ꯃꯥꯟꯕꯤ ꯌꯥꯏ ꯌꯨꯝꯗꯨꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯏꯃꯥ ꯅꯨꯖꯥꯂꯩꯃꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯦ ꯍꯥꯏꯔꯛꯏ꯫ ꯅꯨꯔꯩ ꯉꯛꯅ ꯀꯔꯤ? ꯑꯩꯈꯣꯏ ꯌꯥꯏꯕꯣ? ꯃꯥꯗꯤ ꯀꯔꯤꯒꯤ? ꯂꯩꯁꯅꯥ ꯅꯨꯖꯥꯂꯩꯃ ꯂꯥꯛꯈꯤꯕ ꯑꯗꯨ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯛꯂꯝꯃꯤ꯫ ꯅꯨꯔꯩ ꯃꯃꯥꯒꯤ ꯂꯥꯂꯣꯡꯅꯤ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯂꯦ꯫ ꯃꯃꯥꯕꯨ ꯋꯥꯔꯧꯃꯟꯕꯅ ꯑꯁꯥꯎꯕ ꯑꯣꯜꯂꯛꯂꯝꯃꯤ꯫ ꯀꯅꯥꯗꯁꯨ ꯀꯩꯁꯨ ꯍꯥꯏꯔꯝꯗ ꯃꯥꯒꯤ ꯁꯒꯣꯜ ꯑꯉꯧꯕꯤꯗꯨ ꯊꯧꯗꯨꯅ ꯌꯥꯏꯕꯨ ꯊꯝꯂꯝꯒꯗꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯁꯅꯥ ꯄꯥꯎ ꯄꯨꯝꯕ ꯂꯥꯟꯉꯝꯕ ꯑꯃꯗꯤ ꯁꯒꯦꯟ ꯁꯅꯥꯗꯁꯨ ꯇꯝꯂꯝꯂꯕꯅꯤ꯫ ꯃꯈꯣꯏꯁꯨ ꯅꯨꯔꯩꯒꯤ ꯇꯨꯡ ꯏꯜꯂꯛꯈꯤ꯫ ꯃꯉꯥꯡ ꯁꯪꯒꯥꯏꯗꯅ ꯀꯝꯗꯧꯔꯤ ꯅꯤꯡꯊꯧ ꯀꯣꯏꯔꯦꯡ ꯑꯍꯜ ꯑꯣꯏꯔꯛꯄꯅ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯁꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯍꯜ ꯊꯥꯖꯅ ꯄꯣꯛꯂꯝꯕ ꯃꯆꯥꯅꯨꯄꯥ ꯁꯒꯦꯟ ꯁꯅꯥꯗ ꯈꯨꯕꯝ ꯄꯤꯔꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯁꯅꯥꯊꯣꯏ ꯃꯄꯥꯕꯨ ꯋꯥꯔꯧꯕ ꯍꯦꯟꯃꯟꯈꯤꯕꯅ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯤꯕ ꯄꯨꯝꯕ ꯂꯣꯏꯅ ꯂꯪꯈꯥꯏꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯨꯏꯅ ꯃꯪꯂꯛꯄ ꯃꯪꯂꯥꯟ ꯄꯨꯝꯕ ꯀꯥꯏꯔꯕꯗ ꯋꯥꯈꯜꯗ ꯁꯒꯦꯟ ꯁꯅꯥꯕꯨ ꯂꯣꯏꯁꯤꯟꯗꯨꯅ ꯃꯥꯅ ꯅꯤꯡꯊꯧ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯂꯩꯁꯅꯥꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤꯕ ꯎꯃꯪ ꯑꯗꯨꯗ ꯌꯥꯏꯊꯣꯏꯕꯤꯕꯨꯁꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯅꯨꯔꯩ ꯂꯥꯛꯀꯅꯤ ꯈꯪꯕꯅ ꯅꯨꯖꯥꯂꯩꯃꯅ ꯇꯧꯔꯤꯕꯅꯤ꯫ ꯂꯥꯛꯄꯗꯤ ꯌꯥꯏꯊꯣꯏꯕꯤꯕꯨ ꯎꯔꯨꯕꯗ ꯃꯥꯒꯤ ꯇꯨꯀꯠꯆꯕ ꯋꯥꯈꯜ ꯑꯗꯨ ꯈꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯖꯥꯂꯩꯃ ꯂꯩꯕꯅ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ꯫ ꯁꯣꯝꯗꯅ ꯁꯅꯥꯊꯣꯏ ꯃꯥꯒꯤ ꯑꯔꯣꯟꯕ ꯂꯥꯟꯃꯤꯁꯤꯡꯒ ꯈꯨꯃꯟꯒꯤ ꯂꯥꯟꯃꯤꯁꯤꯡꯒ ꯄꯨꯟꯗꯨꯅ ꯏꯔꯥꯡ ꯇꯧꯔꯛꯂꯝꯃꯤ꯫ ꯌꯨꯝ ꯀꯌꯥ ꯃꯩ ꯊꯥꯕ ꯊꯨꯒꯥꯏꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯨꯔꯩ ꯃꯥꯒꯤ ꯁꯃꯗꯣꯟ ꯊꯧꯗꯨꯅ ꯎꯃꯪ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯕꯅ ꯏꯆꯤꯛ ꯆꯤꯛꯏ꯫ ꯁꯣꯝꯗꯁꯨ ꯏꯔꯥꯡ ꯊꯣꯛꯂꯛꯄꯅ ꯂꯥꯟꯉꯝꯕꯗꯤ ꯂꯩꯍꯧꯔꯦ꯫ ꯑꯗꯨꯕꯨ ꯁꯒꯦꯟ ꯁꯅꯥꯗꯤ ꯅꯨꯔꯩꯒꯤ ꯇꯨꯡ ꯏꯜꯂꯛꯈꯤ꯫ ꯅꯨꯔꯩ ꯌꯨꯝ ꯑꯗꯨ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯄꯥꯟꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯅꯥꯎꯅꯨꯄꯤꯕꯨ ꯄꯨꯟꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯄꯥꯈꯠꯅ ꯆꯪꯁꯤꯟꯗꯨꯅ ꯀꯣꯜꯂꯤ꯫ ꯌꯥꯏ, ꯅꯪ ꯀꯩꯁꯨ ꯇꯧꯗꯕ꯭ꯔꯥ? ꯃꯈꯣꯏꯅ ꯅꯪꯕꯨ ꯐꯨꯕ꯭ꯔꯥ? ꯃꯆꯤꯟ ꯑꯗꯨ ꯄꯨꯟꯁꯤꯟꯈꯤꯕꯅ ꯌꯥꯏ ꯈꯨꯝꯕ ꯉꯝꯗ ꯃꯃꯤꯠ ꯑꯗꯨ ꯃꯄꯤꯗꯨ ꯇꯨꯞ ꯇꯨꯞ ꯇꯥꯔꯛꯇꯨꯅ ꯃꯉꯛ ꯅꯣꯝꯃꯤ꯫ ꯅꯨꯔꯩ ꯃꯇꯧꯗꯨ ꯌꯦꯡꯕ ꯉꯝꯗ ꯃꯅꯥꯎꯅꯨꯄꯤꯒꯤ ꯄꯨꯜꯂꯤꯕꯗꯨ ꯂꯧꯊꯣꯛꯀꯦ ꯇꯧꯏ꯫ ꯇꯨꯡꯗꯒꯤ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯃꯁꯝꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯊꯣꯔꯛꯏ꯫ ꯅꯨꯔꯩ ꯃꯈꯨꯠ ꯑꯗꯨ ꯃꯥꯒꯤ ꯁꯝ ꯄꯥꯏꯔꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯂꯩꯊꯣꯛꯇꯨꯅ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯁꯅꯥꯊꯣꯏ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫
Sanathoi magi makut leithairakpa aduda saukibana Nuraygi mabuk aduda kauraklami. Nuray phaklanduda yaisinduna tai. Tanjaduda lakpusu changlai usitana noklaga hairai. Nungsa amo kaidori tumi leiradi. Nang yam phaugidaine. Hojikti kari sari. Nachil nanaw animag aikhoigi khutta. Lakpusu hau thana noklai nuja laimaka aduda changlai. Mama ubada Nuray mamit khana mama de yenglai. Adungai nongma mahakna halakpada ukiba mamagi lichat adudagi mamabu saukibani. Aduga ngasina masamakna pokjaba machabu sa singda yonthoklei khalubada hena asawba oiraktuna Sanathoibu phudarai. Animak amana hende amana tade. Nuray nupa amadagi tadana Sanathoiga lamba pane. Nuja laimadi machanupigi mataw aduda hena ngakpa haibadu oire. Asumna machana phunaba hairambani haibadi mahakna khanglude. Nurayna laisabi pungkak pharakpa matam aduda huntoklamkhibani. Sanathoibu Nurayna lakjarakpa aduda lakpaga amuk lamba tawi. Sanathoi masadu sokpa henmankibana ka adudagi thoklakpada manaw nupa Sagen Sanaga thengnarami. Mapanda lehauba mising adu amata leiramdre Sagen Sana mayambungda konduna hairai. Yambo, nang kaidore? Kamai doinu? Sanathoi manaw nupada kadar tawrai. Mafamse thatuktuna chatnaba tawsilao. Yam thuna chasi. Sagen Sana mayambabu konsinduna nakong mayada chirol tawrai. Yambo, nanawu warobiganu. Nangna sanariba lilado ngasidi loisilase. Hojikti aina amuk sanagi, nang amuk yem. Asi haiduna Sagen Sana mayambagi makong makut pumba loina thudeklami. Sanathoi chaina khangba ngamdana wanthaki. Sauna ngangduna hairai. Nathwai adu phawbadi imagi khalaga nangbu kanbirabani. Kanale, masi puthoko. Phani ningthau. Magi tung ilakpa lanmi anina puthokre. Lakpabu taptaba makai phurami. Nujalai masauna machanupigi mamaida khupakna thai. Makhata aduna leiriba lakpada yingduna hairai. Nakhoina chena dauna asukamna phachibase karigin noisu napaduga chap manai ne. Aina na punsido marek mahau thokna hinghange na sinbibani. Napadongna nakhoisu minai winningbro. Nuray sauna mamada laurai. He! Amukhana na chinduna aigi babu pangan. Oktabi nangumbagi machaoina aina pokatabagi sarukpudine. Mama leitaba machaoirambane hena phai. Aigi ipagumbadi malemsida atangbani. Nang thuna chatkau. Ai nangoda khut haningde. Oktaba nangumbada mapok khudingdasu ima oiningdiye. Nuray sauna mama bukhangin inthorai. Nujalai matusili. Mamitagi mapi tarai. Ngasi magi machana hairakliba wahaising adu tabada masana masagi maraladu khangjaraklami. Nuray manaw nupibu pulibadu lokthoknaba hotnarami. Lakpa wana hawgatuna tung onthoktuna leiriba Nuraybu thangna thindanaba changsilai. Yaina uraduna macheda haige tawi adubu machin punkibana haiba nangdringaida thangadu khangthin thinkirami. Phidu lokthokhibaga yaithoibi laurai. Ima! Nujalai magi pukta thangadu thinduna leiramle lami sing changsilakpaga mapa chanaduna lakpabu mafam adudagi puthokhirami. Nuray mamabu yengba ngamda mamai leithokhi. Yaidi mamabu changsinduna kauri. Ima! Asukuiba matangse Ima haiba wahaise kauba phangda lakhibani. Imana nacha aigi nakda lakpada imabu thajaduna imagi tung injarakhibani. Asuk phattaba ima nangse karigi aikhoigi ima hoiramlibano. Mama oibisingna machada thamba minungsi ado masiburo haibiyo ima nacha aikhoise nungsiba sukpau phawgidabra. Nujalai mawana mapi tana khumbi. Icha anigi mafamda ima yamna lankri. Aina ngahakki nungaibada khallubada asuk nungsibana khoibu lapna thamdore. Mapok khudingda ichagi nungsib. Ima yamna lankri. Ima bu ngakpi. Aigi thawai sina napagi manak yoba ngamkidrabasu. Nakhoi anina tamlau. Ima na lanjari haina. Nujalai mafamduda adumak aroiba sor honki Nuray mamagi wahaisingdo taraga mamagi aroiba saktam adu amuktang yengduna thoki. Yaidi mamabu konduna kaphori. Tha amagi matungni awang laukonda Nuray sagol mayam amabu senaduna leirami. Mata achanbina lauduna chelai. Ita! Ita! Nangbu nangi samadon mayamduga adum leirige hairaba. Laisabi labo oini hek tawradana ibema. Kaino chanbi nangna jam kana chelaiduba. Nang pau tadriba. Kai pau no kem tadina.
ꯃꯉꯥꯡ ꯁꯦꯂꯨꯡꯕꯅ ꯀꯪꯂꯥ ꯐꯝꯕꯥꯜ ꯇꯣꯡꯕꯒꯤ ꯍꯣꯔꯦꯟ ꯀꯪꯂꯥꯗꯅꯦ ꯁꯦꯂꯨꯡꯕꯁꯤꯡꯒ ꯂꯤꯛꯀꯣꯟ ꯁꯥꯟꯅꯒꯅꯤ ꯍꯥꯏꯔꯤꯁꯦ ꯅꯪ ꯌꯥꯎꯔꯣꯏꯗ꯭ꯔꯥꯃꯤ? ꯑꯁ ꯏꯀꯥꯏꯖꯩꯗ ꯑꯆꯥꯟꯕꯤ, ꯑꯩꯗꯤ ꯌꯥꯎꯔꯔꯣꯏ꯫ ꯏꯀꯥꯏꯕ ꯌꯥꯔꯣꯏ, ꯅꯪꯒꯤꯁꯦ ꯅꯅꯥꯎ ꯅꯨꯄꯤꯅ ꯃꯪꯂꯥꯟꯒꯤ ꯃꯥꯟꯖꯗꯣ ꯃꯨꯟꯈꯤꯕꯒꯤ ꯆꯥꯛꯄ ꯃꯥꯜꯂꯤꯗ꯫ ꯅꯪꯒꯤ ꯑꯗꯨꯒꯤ ꯋꯥꯗꯣ ꯑꯩꯅ ꯍꯥꯏꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯑꯩꯈꯣꯏ ꯌꯥꯏꯅ ꯇꯥꯔꯒ ꯀꯔꯤ ꯈꯟꯗꯣꯔꯤꯒꯦ? ꯑꯗꯨꯒꯤ ꯅꯠꯇꯦ, ꯑꯩꯅ ꯆꯠꯄ ꯇꯟꯕꯒꯤꯅꯤ꯫ ꯇꯨꯡꯗꯒꯤ ꯂꯨꯝ ꯂꯨꯝ ꯂꯥꯎꯕ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ꯫ ꯂꯥꯟꯃꯤ ꯃꯌꯥꯝꯒ ꯂꯣꯏꯅꯅ ꯅꯌꯨꯝꯗ ꯂꯥꯛꯑꯒ ꯐꯥꯕ ꯄꯥꯝꯗ꯭ꯔꯒꯗꯤ ꯅꯁꯥꯅ ꯈꯪꯅ ꯂꯥꯛꯑꯣ꯫ ꯀꯪꯂꯥꯗ ꯅꯪꯕꯨ ꯉꯥꯏꯔꯝꯒꯦ ꯁꯤꯖꯥ꯫ ꯁꯒꯦꯟ ꯁꯅꯥꯃꯥꯒꯤ ꯌꯥꯇꯣꯟ ꯎꯔꯞ ꯇꯧꯕ ꯃꯤꯅꯣꯛꯇꯨ ꯅꯣꯛꯂꯒ ꯇꯨꯡꯗ ꯂꯦꯞꯂꯝꯃꯤ꯫ ꯁꯒꯣꯜ ꯊꯧꯗꯨꯅ ꯅꯨꯔꯩꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯅꯤꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩꯗ ꯈꯪꯍꯧꯗꯕꯅꯤ ꯑꯆꯥꯟꯕꯤ ꯉꯛꯅ꯫ ꯑꯦ, ꯃꯉꯥꯡ ꯁꯦꯂꯨꯡꯕ! ꯅꯨꯔꯩ ꯏꯀꯥꯏꯕꯅ ꯃꯃꯥꯏ ꯑꯗꯨ ꯅꯣꯟꯊꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯁꯃꯗꯣꯟ ꯂꯣꯏꯕꯤ ꯅꯨꯔꯩ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯏꯕꯅ ꯋꯥꯔꯤ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯍꯥꯏꯔꯣꯏꯗꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯃꯔꯨꯞꯁꯤꯡꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯐꯝꯗꯒꯤ ꯊꯝꯂꯛꯂꯤ꯫ ꯃꯇꯨꯡ ꯇꯥꯕꯗꯁꯨ ꯐꯖꯕ ꯋꯥꯔꯤ ꯀꯌꯥ ꯏꯅꯕ ꯍꯣꯠꯅꯖꯔꯛꯀꯦ꯫ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯁꯣꯏꯗꯅ ꯏꯖꯔꯛꯀꯦ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯊꯝꯕꯤꯔꯛꯂꯤ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫